ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯊꯥꯒꯠꯆꯕꯅꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯔꯥꯅꯤꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯆꯟꯗꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯅ ꯑꯌꯨꯛꯀꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯋꯥꯀꯤꯡ ꯆꯠꯂꯨꯕꯗꯨ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯅꯅꯕꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯍꯥꯏ, ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯇꯧꯈ꯭ꯔꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯔꯥꯅꯤꯅ "ꯍꯣꯏ, ꯇꯧꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ, "ꯑꯩꯅ ꯋꯥꯀꯤꯡ ꯆꯠꯄꯅꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯔꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯕ ꯖꯥꯠꯅꯤꯍꯩ꯫ ꯏꯃꯥꯟꯅꯕ ꯃꯊꯪ ꯊꯦꯡꯅꯔꯛꯄ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯑꯩꯁꯨ ꯊꯕꯛ ꯆꯠꯀꯗꯕꯅꯤ꯫ ꯍꯥꯏ, ꯑꯩ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯆꯟꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤꯁꯨ ꯁꯥꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯥꯒꯠꯂꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯀꯨꯞꯅ ꯃꯨꯟꯅ ꯅꯩꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯆꯠꯈ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯁꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯔꯥꯅꯤꯗꯨ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯅ ꯊꯛꯅꯅꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯤꯟ ꯂꯥꯡꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯂꯦꯞꯂꯒ ꯌꯦꯡꯕꯗꯧꯅ ꯇꯧꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ, "ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯉꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯥꯒꯤꯁꯤꯕꯨ ꯃꯥꯒꯤ ꯌꯨꯝꯁꯨ ꯁꯥꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯗ ꯍꯪꯅꯤꯡꯕꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ?" ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯔꯥꯅꯤ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯔꯪ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ "ꯀꯔꯤ ꯇꯧꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯔꯥꯅꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯕ ꯃꯤꯁꯛ ꯑꯗꯣ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯅ, "ꯍꯧꯖꯤꯛꯇ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯥꯒꯤꯗꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯃꯥꯒꯤꯁꯨ ꯌꯨꯝ ꯀꯩ ꯑꯃ ꯁꯥꯅꯤꯡꯕꯒꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯗ ꯀꯟꯇꯦꯛ ꯇꯧꯅꯤꯡꯕꯒꯤꯔ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ, "ꯍꯩꯃꯥ, ꯃꯥꯒꯤ ꯊꯕꯛꯇꯨ ꯁꯨꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯁꯤꯗꯩꯁꯤꯗ ꯆꯪꯉꯛꯑꯒ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯛꯄ ꯃꯌꯥꯏꯗꯅ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ, "ꯍꯣꯏ, ꯆꯨꯝꯃꯤꯅꯦ." ꯑꯗꯨꯒ ꯃꯥꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯗ ꯆꯥ ꯇꯧꯈꯩ ꯌꯦꯡꯉꯤꯗꯨꯅ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯟꯖꯤꯟꯅꯔꯨꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯅꯧꯅ ꯁꯥꯒꯠꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯆꯟꯅꯔꯦꯝꯕꯤꯒ ꯂꯣꯏꯅꯅ ꯁꯪꯒꯨꯝꯗꯨꯅ ꯖꯒꯥ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯁꯥꯒꯠꯂꯤꯕ ꯌꯨꯝ ꯑꯁꯤꯁꯨ ꯍꯧꯕꯇꯃꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯅꯨꯄꯥ ꯑꯃꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯃꯥꯛꯁ ꯎꯞꯁꯟꯕ ꯑꯃꯗꯤ ꯇꯨꯄꯤ ꯑꯐꯟꯕ ꯎꯞꯁꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ
ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯦꯞꯂꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯔꯥꯅꯤꯅ ꯆꯟꯗꯨꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯤ꯫ ꯆꯟꯗꯨꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯃꯈꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯔꯥꯅꯤꯅ ꯆꯟꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯗ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯑꯃ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯦꯞꯄꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯍꯦꯔꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯑꯁꯤꯗ ꯑꯗꯨꯛ ꯌꯦꯡꯖꯕ ꯑꯣꯏꯔꯤꯅꯤ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯆꯟꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯅꯤꯅ ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯒ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ꯭ꯔꯁꯨ ꯆꯪꯂꯛꯇꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤꯁꯨ ꯌꯨꯝ ꯁꯥꯅꯤꯡꯕꯗꯒꯤ ꯌꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯆꯪꯂꯛꯂꯒ ꯂꯩꯔꯤꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯒꯗꯕꯅꯤ꯫ ꯑꯗꯨ ꯁꯨꯍꯪ ꯍꯪꯗꯕꯤꯗ ꯃꯍꯥꯛꯅ ꯀꯣꯟꯊꯣꯡꯗ ꯂꯦꯞꯂꯒ ꯍꯦꯛ ꯍꯟꯈ꯭ꯔꯤꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯔꯥꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯐꯔꯦꯁꯦ ꯃꯗꯨꯗ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯉꯗꯅ ꯃꯤꯅ ꯌꯦꯡꯕꯕꯨ ꯀꯩꯗꯧꯋꯦꯒꯦ, ꯌꯦꯡꯗꯅ ꯌꯦꯡꯖꯔꯤꯅꯤ ꯇꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇꯅꯦ ꯍꯌꯦꯡꯗꯣ ꯑꯃꯨꯛꯇꯪ ꯌꯧꯁꯤꯜꯂꯨꯈꯤꯒꯦ, ꯅꯪꯁꯨ ꯆꯠꯁꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ, ꯑꯩꯁꯨ ꯏꯆꯥꯗꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ, ꯍꯌꯦꯡꯗꯣ ꯁꯣꯏꯗꯅ ꯆꯠꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯃꯆꯥꯅꯨꯄꯤ ꯆꯟꯗꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯁꯥꯕꯒꯤ ꯂꯩꯔꯤꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯖꯨꯒꯥꯂꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ, ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯅꯈꯣꯏꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯐꯥꯒꯤ ꯖꯨꯒꯥꯏ ꯈꯔ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯑꯆꯥꯄꯣꯠ ꯈꯔ ꯑꯗꯨ ꯌꯦꯟꯊꯣꯛꯇꯨꯅ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯑꯗꯨ ꯄꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯌꯨꯝ ꯁꯥꯔꯤꯕ ꯍꯥꯏꯕꯗꯤ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯁꯥꯔꯤꯕ ꯌꯨꯝꯁꯥꯕꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯟꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯗꯣ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯤꯕ ꯀꯣꯟꯊꯣꯡꯗ ꯂꯦꯞꯄꯒ ꯌꯦꯡꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯊꯕꯛ ꯁꯨꯔꯝꯗꯕ ꯏꯆꯤꯛ ꯆꯤꯛꯄ ꯑꯗꯨꯗ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯃꯥꯜꯂꯤꯁꯦ, ꯉꯁꯥꯏ ꯔꯥꯅꯤꯒ ꯆꯟꯗꯨꯒꯗꯨ ꯃꯇꯩ ꯃꯅꯥꯎ ꯍꯧꯅꯔꯒ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯁꯨ ꯃꯌꯨꯝꯗ ꯆꯥꯛꯆꯥꯕ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯏꯗꯅ ꯇꯧꯍꯧꯔꯒꯦ꯫ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯤ, ꯌꯦꯞꯄꯒ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯌꯨꯝꯗ ꯊꯅꯝꯂꯤꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯃꯇꯣꯝꯇ ꯉꯥꯡꯖꯔꯒ ꯃꯌꯨꯝ ꯌꯧꯅ ꯄꯔꯞ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯑꯃꯥꯏꯕꯅ ꯇꯧ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯛꯈꯤꯕ ꯃꯌꯣꯝ ꯑꯗꯣ ꯄꯨꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯆꯟꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯒꯠꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯂꯥꯏꯟꯊꯧ ꯀꯥ ꯑꯣꯏꯒꯗꯧꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯇꯣꯛ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯣ ꯇꯧꯈꯥꯏꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯖꯣꯞ ꯇꯧꯈꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯊꯣꯛꯂꯤꯕ ꯀꯣꯝ ꯃꯆꯥ ꯑꯗꯨꯗ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯁꯤꯖꯤꯜꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯡꯅ ꯆꯕꯦꯠ ꯅꯦꯠꯁꯤꯟꯗꯨꯅ ꯊꯅꯝꯂꯕꯅꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯎꯍꯧꯕ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯣ ꯂꯩꯅꯧ ꯊꯣꯟꯕꯒꯤ ꯍꯧꯖꯤꯛ ꯐꯔꯥ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯈꯥꯏꯈꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯆꯟꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯣꯠ ꯐꯨꯝꯂꯝꯕ ꯃꯤꯁꯛ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤꯗꯨꯅ ꯊꯣꯡꯒꯥꯜ ꯌꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯊꯣꯡꯒꯥꯟꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯦꯛ ꯆꯠꯈꯤꯕꯒ ꯒꯥꯔꯤꯗ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯇꯣꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯎꯈꯤꯕ ꯊꯣꯡꯒꯥꯟꯗ ꯍꯦꯛ ꯍꯦꯛ ꯂꯦꯞꯄ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯁꯤꯗ ꯆꯠꯈꯤꯕ ꯅꯨꯄꯥꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤꯗꯤ ꯂꯦꯞꯄꯝꯗ꯭ꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄꯁꯤꯗ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯔꯁꯦ ꯋꯥꯈꯜꯗꯣ ꯄꯥꯈꯟꯗ ꯈꯟꯖꯤꯜꯂꯨꯔꯅꯨ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯑꯗꯨꯃꯛ ꯌꯥꯡꯅ ꯊꯧꯖꯤꯟꯈ꯭ꯔꯦ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯕ ꯃꯇꯨꯡꯗ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯆꯥꯛ ꯆꯥꯕ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯈꯥꯒꯠꯂꯛꯂꯤꯕ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯅ ꯀꯅꯥꯅꯣꯅꯦ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯁꯤꯅ ꯃꯣꯏ ꯁꯤꯃꯤꯉꯩꯗꯨꯕꯨ ꯍꯟꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯗꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯔꯥꯅꯤꯅ ꯍꯩꯃꯥ ꯀꯗꯣꯝꯗꯅ ꯆꯠꯂꯤꯕꯗꯨꯕꯣ ꯐꯤ ꯍꯣꯡꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯂꯥꯛꯑꯗꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯂꯨꯝꯕꯒꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯐꯥꯎꯖꯤꯜꯂꯒ ꯆꯟꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗꯒꯤ ꯎꯈꯤꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯤ ꯑꯗꯨꯅ ꯇꯥꯔꯝꯗꯕ ꯑꯗꯨꯗ ꯆꯟꯗꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯌꯦꯅꯈꯥꯗꯨꯗ ꯁꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯤꯅ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯃꯤ ꯑꯃꯁꯤꯗ ꯐꯝꯃꯒ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯈꯤꯕꯅꯤꯗ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨ ꯄꯔꯞ ꯄꯔꯞ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯀꯥꯈꯠꯂꯛꯂꯤ ꯍꯥꯏꯕꯗꯤ ꯙꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯨꯝꯂꯝꯗꯦ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯕꯁꯨ ꯎꯔꯝꯗꯦ ꯆꯟꯗꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯋꯥꯈꯜꯅꯔꯅꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯁꯪꯒꯨꯝꯕꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯁꯪꯇꯞ ꯑꯗꯨꯗ ꯆꯪꯉꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯉꯛꯂꯤꯕꯗꯨꯅ ꯍꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯁꯣꯝꯒꯤ ꯃꯅꯤꯡꯒꯤ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯨꯝꯂꯒ ꯂꯩꯕꯗꯨ ꯑꯩꯅ ꯃꯃꯤꯗꯨ ꯎꯕꯗꯒꯤ ꯄꯔꯞ ꯄꯔꯞ ꯆꯪꯁꯜꯂꯒ ꯑꯩꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯍꯨꯏ ꯑꯣꯏꯒꯗꯧꯔꯤꯕꯔꯥ ꯍꯨꯏ ꯑꯣꯏꯔꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯕꯗꯨ ꯎꯔꯤꯗꯅ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯑꯁ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯍꯨꯏꯅꯣꯗ ꯂꯥꯛꯑꯣꯁꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯅꯪꯕꯨ ꯆꯥꯛꯄꯨ ꯂꯥꯝꯂꯤꯕ꯭ꯔꯥꯅꯦ ꯕꯖꯥꯔꯗ ꯆꯥꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯝꯃꯅꯤꯗ ꯆꯟꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤꯅ ꯑꯩꯒꯤ ꯅꯠꯇꯤꯌꯦ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯐꯥꯒꯤꯁꯨ ꯐꯥꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯐꯔꯦꯁꯦ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯊꯣꯡ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯆꯥꯛ ꯊꯣꯡꯒꯠꯇ꯭ꯔꯦ ꯃꯈꯣꯏ ꯕꯖꯥꯔꯗ ꯀꯩꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯛꯄꯅ ꯊꯣꯡꯗ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯕꯛ ꯁꯨꯕ ꯃꯤꯁꯇ꯭ꯔꯤ ꯀꯥꯡꯕꯨꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯗ ꯁ꯭ꯋꯥꯏꯒꯤ ꯂꯩꯕꯥꯛꯁꯤ ꯍꯣꯝ ꯍꯣꯝ ꯂꯥꯎꯔꯝꯃꯤꯁꯤꯅ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯒ ꯇꯧꯈꯥꯏꯔꯤꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯊꯕꯛꯇꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯨꯈ꯭ꯔꯦ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯅꯈꯣꯏꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯕ ꯂꯩꯇꯕꯅꯤꯅ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅꯁꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯥꯔꯤꯕꯗꯨ ꯌꯦꯡꯂꯝꯕ ꯅꯤꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯀꯅꯥꯃꯠꯇꯅ ꯈꯪꯍꯧꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯉꯍꯥꯟ ꯃꯈꯩꯗꯤ ꯅꯨꯄꯥ ꯑꯃ ꯀꯣꯟꯊꯣꯡꯗ ꯂꯦꯞꯄꯒ ꯍꯦꯛ ꯍꯦꯛ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯣ
ꯆꯟꯅꯔꯦꯝꯕꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯪꯒꯥꯕꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯣ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯌꯨꯝ ꯑꯗꯣ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡ ꯕꯥꯇꯣꯟ ꯇꯧꯗꯨꯅ ꯌꯨꯝ ꯁꯪꯒꯥꯕ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯕꯥꯇꯣꯟ ꯆꯠꯂꯤ꯫ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯌꯥꯏꯐ ꯃꯪꯒꯣꯜꯒꯤꯗꯃꯛ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯒꯤ ꯃꯀꯣꯛ ꯅꯥꯟꯊꯗꯨꯅ ꯕꯣꯔ ꯄꯤꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯀꯟꯅ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯃꯇꯣꯟꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯨꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯊꯔꯛꯄꯒꯤꯔꯥ ꯗꯨꯝ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯃꯊꯛꯇ ꯀꯔꯤ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯔꯤꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯧꯏ ꯍꯧꯗꯣꯡꯅꯒ ꯆꯣꯡꯊꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯡ ꯏꯊꯪ ꯊꯪꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯥꯍꯨꯝ ꯅꯥꯏꯅ ꯆꯠꯈꯤꯕꯒꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯕꯗꯨꯗ ꯇꯨꯡꯗ ꯃꯍꯥꯛꯅ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯌꯦꯡꯊꯣꯛꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯅꯤꯄꯥ ꯑꯗꯨꯅ ꯍꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯥꯡꯗ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯅ ꯁꯠ ꯁꯠ ꯂꯩꯊꯣꯛꯅꯔꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯁꯥꯍꯨꯝ ꯐꯪꯉꯤ꯫ ꯑꯩꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯔꯁꯦ ꯅꯪ ꯃꯥꯡ ꯊꯪꯉꯨꯁꯦ ꯍꯥꯏꯗꯨꯅ ꯊꯪꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯗꯣꯂꯥꯟꯒꯤ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗꯒꯤ ꯇꯞ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯨꯝꯊꯔꯛꯄꯗ ꯍꯧꯖꯤꯛ ꯇꯨꯡ ꯊꯪꯂꯤꯕ ꯅꯤꯄꯥ ꯑꯗꯨꯗꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯁꯥꯍꯨꯝ ꯑꯃ ꯐꯪꯈꯤ꯫ ꯑꯗꯨꯝꯅ ꯐꯪꯂꯛꯄꯗ ꯃꯍꯥꯛꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯗꯣꯂꯥꯟ ꯑꯗꯨꯒꯤ ꯕꯦꯜꯀꯣꯅꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯣꯡꯊꯈꯤꯕꯗꯨ ꯍꯧꯖꯤꯛ ꯃꯇꯨꯡ ꯏꯊꯪ ꯊꯪꯕ ꯅꯤꯄꯥ ꯑꯗꯨꯅ ꯎꯍꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯃ ꯆꯣꯡꯊꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯇꯨꯡ ꯗꯨꯡ ꯗꯨꯡ ꯆꯦꯟꯈꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯈꯠꯂꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯔꯛꯏ꯫ ꯑꯗꯨꯝꯕ ꯌꯦꯡꯊꯔꯛꯄꯗꯗꯤ ꯂꯩꯃꯥꯏꯗ ꯀꯅꯥ ꯑꯃꯠꯇꯁꯨ ꯇꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯗꯒꯤ ꯆꯣꯡꯊꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯕꯥꯅꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯑꯃꯁꯨ ꯇꯨꯡꯗ ꯀꯅꯥꯅꯣ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯈꯣꯟ ꯇꯥꯏꯌꯦꯅ ꯍꯥꯏꯔꯦ, ꯁꯥꯍꯨꯝ ꯐꯪꯉꯦꯅ ꯍꯥꯏꯔꯦ, ꯅꯪꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯃꯤ ꯑꯃ ꯆꯣꯡꯊꯈꯤꯌꯦꯅꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅꯦ, ꯃꯤꯒꯤ ꯅꯧꯅ ꯁꯥꯔꯤꯕ ꯌꯨꯝꯁꯤꯗ ꯅꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯗꯤ ꯂꯩꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯣ? ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯈꯣꯏ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯨꯝꯊꯔꯛꯄ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯃꯊꯛꯇ ꯗꯨꯡ ꯗꯨꯡ ꯇꯧꯏꯗꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯦꯗ, ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯒ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯆꯠꯅꯈ꯭ꯔꯤ꯫ ꯆꯟꯗꯨꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯃꯌꯥꯝ ꯃꯔꯥꯡ ꯂꯥꯡꯂꯤꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯁꯪꯒꯥꯕꯗꯣ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕꯗ ꯃꯌꯥꯝꯁꯨ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯨ ꯆꯥꯅꯔꯗꯨꯅ ꯃꯕꯨꯛ ꯄꯦꯟꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯔꯥꯅꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯆꯟꯗꯨꯒꯤ ꯃꯔꯨꯞ ꯃꯃꯥꯟꯅꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ꯫ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯆꯟꯗꯨꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯗꯤ ꯌꯥꯝꯅ ꯐꯖꯅ ꯃꯪꯂꯒ ꯇꯥꯕꯗꯤ ꯁꯨꯡꯇꯥ ꯇꯥꯗꯦ꯫ ꯑꯗꯨꯕు ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯤ ꯍꯟꯅꯈ꯭ꯔꯕ ꯃꯤ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯣꯡꯗꯣ ꯂꯤꯐꯠ ꯂꯤꯐꯠ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯅꯣꯡꯁꯨ ꯈꯔ ꯇꯥꯔꯛꯄꯗꯨꯗ ꯆꯟꯗꯨꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯑꯃꯗꯤ ꯔꯥꯅꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩ ꯍꯜꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯆꯟꯗꯨ, ꯔꯥꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯆꯟꯅꯔꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ꯫ ꯃꯌꯥꯝꯗꯤ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯒ ꯅꯣꯡꯅꯒ ꯇꯥꯁꯜꯂꯛꯄꯒ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯐꯖꯅ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯥꯅꯤ, ꯆꯟꯗꯨ ꯑꯃꯗꯤ ꯆꯟꯅꯔꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯅ ꯉꯁꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯔꯝꯕ ꯃꯈꯣꯏꯒꯤ ꯁꯪꯒꯥꯕꯒꯤ ꯗꯥꯟ ꯊꯥꯗꯔꯝꯕꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯥꯝꯕꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯟ ꯊꯤꯕ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯆꯟꯅꯔꯦꯝꯕꯤꯗꯣ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ꯫ ꯑꯗꯨꯒ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯕꯨꯅ
mayamna dan kalamba paisa sing adu yamna kanna thiba laknari asamna tawduna ngehak leirab matungda chakhangna changgiba sanarim bido sungtok tholoklamdi aduga ising kankhibagi ising haikhibagi makhorsu amata tadi adumna tumina leikhiba aduda rani amadi chanduna chanarembi bu hai chanarembi haiduna kauri adubu chanarembi sukhum khumlakti masidagi dirani amadi chantu ipa bakhana kali toroba jano haiduna mukhoi ani su chakchang lomda changdakhi matau asumna chandu amadi rani na paraprap changsilakpata chanarembi du mamai aduna mukhoi gi ising habliba filter adomda onsillaga mukutta ising glass ama paraga ising glass adu ising yadun lerami adubu ngakribadi glass tagi ising wawa patharaba fawada chanarembiri tumina adumak ising yadun leiri madu ubada rani amati chanduna aima hai kaidoroge ne nangbo ha hai chanarembi asumna haiga changsilli ising mayam ama haiduk labarina phalle changjan basu yadri nanthu gadori bani sik no changsilakla chanarembi gi sayengda pairui matam adu da chanarembi do mamai khanglei leithurukli adumna mamai leithurukpadi mamai mamito karino ma tawna mushallei mamit adun nangoro ongna panglaga ilaw lawri aduga khangun onsallaktuna chanduda phan chongsalai matam adu da chandu do leimai adu da kharagal nanbaga longkhrak longna turi adumna tubadu ta chanarembi chongsillaktuna chandugi mathakta nangsillaktuna makhori do melakli adumna torokpada ranina chanarembi bu tap lawna singthui aduga karino na hanga tawriba se haiduna sairi matam adu ta chanarembi do gyan amuk laklabagum ai kaidokhragi haiduna hangri maduda chanduna hai kayona hano hi tawribado ha kairobana hano hi tawribado bo asomna hainari ngai yumjau romda kanaguma nupi macha amana mapabungbu kana kaubagi khonjal tarakli khonjal adu tabada chandu amadi ranina karino he haiduna mokhoina yumjau romda yenglakli aduga hauji mokhoigi mamagda leiramba chanarembi aduda amuk yenglakpadati leiramdrei manga manaraba thodok asida kangaunaraba rani amadi chandu mokhoi ani do yumjau romda paraprap chelakli aduga chanarembi su mapa hoi saksangdomda leikhi haiduna changsilakli matam aduda chandu amadi chanarembi makhoi punna thengnari chanduna naha kala leirui haiduna hangi matam aduda chanarembina ai ising thaluki ge hairamli badudi haiduna hanglakpata chanduna nangdi ising adu kala dagi thaklibano haiduna hanglakpata chanarembina ai gi kala lehauba batal adudagi thai haiduna khumli wafam adu tabada ranina adu warabadi chaksangda lehori buduna kana asomna harpada chanduna hai yare hai chanarembi kasi thudokpa tawdeda fare hai sen singse thiba losinaba tawsi mawong amani ekoi gise karino sangaba numisida tawlibasibo asomna khallaga chandu amadi rani mamitna ingit khara tawnari aduga sen thiribado parap losilaba matungda chanarembi ga tawduna makhoi punna magi tumpham kada tumba changnakhri chanarembi chahi 13 muk suraba nupi machani aduna mahana leiriba ka asida mahaki fajaraba photo mayam amasu thetunu thamlibani chanarembi mahaki ka aduta tumdunu leiringai chandu amadi ranina murum wari sanabagi khonjal tarakli khonjal ado tarakpada chanarembi na khoigi maga pabungasi hauji phawa tumdri maleni ayam tahulaga kaidino yumkhigi asomna khalaga chanarembi na phamungdagi kumtharaklaga mapabung amadi mama hoina leiriba ka adomda lakpa matamdadi makhona tumliba phamung adugi hek manakta karano khangdaba amubu phijun setpa miyoi wangring wangba ama leplaga leiribadu chanarembi na uri adomna urakpa aduda chanarembi na kagi balap ado saklauna thali adomna thalu matamdadi kanasu leiramdi matamaduta rani amadi chanduna ibema kaidorena amul laklabadi kaidorage asomna hanglakpada chanarembi na haujita sida musin munna wangding wangna kanano male pagalerambani adu aina balap thabadagi mangkhri asomna haraga mahana balap ado amu muthali adubu hata mukti kariyamata udrei matamaduta chanduna hai yare tumuru chalo kasu oramoi ko
ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯐꯤꯌꯥꯡꯈꯣꯛꯀꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯤꯒꯤ ꯃꯃꯤ ꯑꯣꯏꯔꯝꯒꯅꯤ ꯁꯦ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯅ ꯊꯃꯣꯏꯗꯗꯤ ꯌꯥꯖꯗꯕꯅꯤꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯋꯥꯍꯪ ꯍꯪꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗ ꯆꯟꯅꯔꯦꯝꯕꯤꯅ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯞꯊꯔꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯈꯪꯍꯧꯗꯅ ꯆꯥꯛꯁꯪꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯒ꯭ꯂꯥꯁꯇ ꯏꯁꯤꯡ ꯌꯥꯕꯒꯤ ꯇ꯭ꯔꯤ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯤ ꯑꯗꯨꯅ ꯇ꯭ꯔꯤ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯅ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯦ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤꯅꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯇꯨꯝꯐꯝ ꯈꯪꯉꯣꯏꯗꯧꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯒꯤ ꯊꯦꯠꯂꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯣꯇꯣ ꯑꯃꯅ ꯆꯟꯅꯔꯦꯝꯕꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯒꯗꯕꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯉꯥꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕꯗꯣ ꯆꯟꯅꯔꯦꯝꯕꯤꯗꯤ ꯎꯔꯝꯗꯦ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯨꯌꯦꯡ ꯌꯦꯡꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯃꯃꯥꯍꯣꯏ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯇꯝꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯟꯅꯔꯦꯝꯕꯤꯗꯣ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯛꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯐꯃꯨꯡꯗ ꯍꯤꯞꯊꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯈꯪꯁꯨꯝ ꯁꯨꯝꯈꯤꯕꯒꯨꯝ ꯌꯥꯝꯅ ꯊꯨꯅ ꯇꯨꯝꯅꯤꯡꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯦꯡꯕ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯆꯟꯅꯔꯦꯝꯕꯤꯁꯨ ꯄꯨꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯐꯤꯉꯧ ꯁꯦꯠꯄ ꯑꯍꯜ ꯑꯃ ꯄꯔꯞ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯐꯩꯖꯣꯝ ꯄꯨꯡꯖꯥꯠ ꯁꯦꯠꯂꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯏꯠ ꯑꯗꯣ ꯁꯠ ꯂꯧꯊꯣꯛꯂꯒ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯗ ꯍꯣꯏ ꯅꯈꯣꯏꯅꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ ꯂꯥꯏ ꯇꯤꯡꯈꯦꯠ ꯂꯩꯈꯠꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯅ ꯀꯅꯥꯅꯣ ꯑꯁꯤꯕꯨ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯆꯟꯗꯨꯗ ꯍꯪꯂꯨꯕꯗ ꯆꯟꯗꯨꯅ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯄꯔꯞ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯔꯥꯅꯤ ꯆꯟꯗꯨ ꯑꯃꯗꯤ ꯆꯟꯅꯔꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯤꯕ ꯑꯗꯣꯝꯗ ꯑꯃꯨꯕ ꯃꯨꯁꯤꯟꯃꯨꯅ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯆꯟꯗꯨꯒꯤ ꯃꯁꯥꯗ ꯍꯥꯏꯖꯤꯟꯗꯨꯅ ꯊꯣꯝꯈꯤ ꯑꯗꯨꯝꯅ ꯊꯣꯝꯕꯗꯨꯗ ꯆꯟꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯑꯗꯨꯒ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯜꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯃꯠꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯔꯥꯅꯤꯅ ꯂꯥꯎꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯟꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯅꯗꯨꯅ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ ꯆꯟꯅꯔꯦꯝꯕꯤꯅꯁꯨ ꯃꯄꯥꯕꯨꯡ ꯆꯟꯗꯨꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯣꯔ ꯊꯤꯡꯒꯠꯂꯝꯕꯗꯒꯤ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯛꯇꯗꯨꯅ ꯃꯁꯥꯗꯣ ꯐꯔꯪ ꯆꯣꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯐꯔꯪ ꯆꯣꯡꯂꯕ ꯃꯇꯨꯡꯗ ꯆꯟꯗꯨ ꯃꯁꯥꯗꯣ ꯆꯞ ꯇꯤꯡꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯦ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯆꯟꯅꯔꯦꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯂꯥꯎꯔꯤꯉꯩ ꯈꯪꯍꯧꯗꯦ ꯃꯨꯁꯤꯜ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯈꯣꯏ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯟꯅꯔꯦꯝꯕꯤꯕꯨ ꯃꯁꯝ ป้ꯥꯏꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯤ ꯑꯗꯨꯝꯅ ꯆꯤꯡꯕꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯆꯟꯅꯔꯦꯝꯕꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯥꯅꯤꯅ ꯆꯟꯅꯔꯦꯝꯕꯤꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯆꯟꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯟꯅꯔꯦꯝꯕꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯃꯤꯀꯞ ꯊꯣꯔꯛꯄꯒ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯗ ꯌꯦꯡꯂꯛꯂꯤ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯄꯥꯅ ꯂꯦꯞꯂꯝꯕ ꯑꯁꯤꯗ ꯆꯟꯅꯔꯦꯝꯕꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯕꯨꯡꯕꯨ ꯀꯣꯟꯁꯤꯟꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯄꯥ ꯆꯟꯗꯨꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯆꯟꯗꯨꯅ ꯏꯃꯨꯡꯁꯦ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯀꯔꯤꯅꯣꯗ ꯉꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯌꯨꯝꯐꯝ ꯑꯁꯤꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕ ꯑꯃꯥꯏꯕꯗꯨꯅꯗꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯔꯤ ꯑꯃꯇ ꯇꯧꯔꯔꯣꯏ ꯅꯆꯥꯛ ꯅꯔꯜ ꯆꯪꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯌꯨꯝꯐꯝꯅꯦꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤꯅ ꯁꯤꯗꯅꯤꯅꯦ ꯃꯥꯏꯕ ꯍꯥꯏꯕꯁꯦ
ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯁꯥꯖꯜꯂꯨꯔꯕꯅꯤ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏ ꯐꯔꯦ ꯑꯩ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯑꯃ ꯎꯅꯗꯕ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯇꯥꯊꯣꯛꯁꯤ ꯀꯔꯤꯅꯣꯅꯦ ꯁꯪꯒꯥꯕꯗ ꯉꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯀꯔꯤ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯐꯖꯅꯗꯤ ꯌꯦꯡꯈꯤꯕꯅꯤꯗ ꯀꯥꯟꯅꯗꯦ ꯑꯩ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯁꯨꯌꯥ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨ ꯃꯍꯥꯛꯁꯨ ꯄꯣꯊꯥꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯟꯖꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯆꯅꯔꯦꯝꯕꯤꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯔꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒꯅ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯍꯦꯛꯇꯃꯛ ꯅꯪꯂꯤ ꯃꯔꯝ ꯑꯗꯨꯅ ꯆꯅꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯁꯣꯇꯤ ꯃꯇꯝ ꯐꯥꯎꯕ ꯉꯥꯏꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯕꯣꯔꯗꯤꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯆꯟꯗꯨ ꯑꯃꯗꯤ ꯃꯃꯥ ꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯕꯅꯤ ꯆꯟꯗꯨꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯃꯍꯥꯛ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯆꯠꯈ꯭ꯔꯒꯅꯤ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯅꯔꯦꯝꯕꯤ ꯃꯍꯥꯛ ꯕꯣꯔꯗꯤꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯆꯟꯗꯨꯁꯨ ꯑꯣꯐꯤꯁꯇ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯈꯔꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯔꯥꯅꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯡ ꯊꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯒꯤ ꯌꯨꯝꯒꯤ ꯀꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯠ ꯑꯃꯕꯨ ꯆꯈꯥꯏꯔꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯔꯥꯅꯤ ꯑꯗꯣ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯍꯜꯂꯛꯂꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯄꯔꯞ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯈꯣꯜ ꯇꯥꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯇ ꯑꯩꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯆꯥꯛꯁꯪꯂꯣꯝꯗ ꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯕꯨ ꯌꯥꯝꯅ ꯍꯧꯅ ꯀꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯔꯥꯅꯤ ꯄꯔꯞ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯔꯥꯅꯤ ꯃꯁꯥꯗꯣ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯤꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯔꯤꯡ ꯈꯤꯡꯂꯛꯈꯤ ꯔꯤꯡ ꯈꯤꯡꯂꯛꯄ ꯑꯗꯨꯗ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯔꯥꯅꯤ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯒ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯗꯨꯅ ꯐꯣꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯐꯣꯟ ꯑꯗꯣ ꯑꯣꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯐꯣꯟ ꯇꯧꯕꯕꯨ ꯅꯪꯕꯨ ꯁꯨꯡꯇꯥ ꯇꯥꯗꯦ ꯀꯗꯥꯏꯗ ꯂꯩꯔꯨꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯐꯔꯦꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯀꯔꯤ ꯂꯩꯔꯛꯎꯒꯦ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯅꯤꯅ ꯄꯣꯠ ꯆꯩ ꯂꯩꯔꯛꯄ ꯂꯥꯏꯔꯤ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯔꯥꯅꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯩꯔꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯄꯦꯔꯦꯛ ꯂꯥꯎꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯔꯥꯅꯤ ꯀꯔꯅ ꯋꯥꯄꯜꯗ ꯂꯩꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯆꯠꯂꯝꯗꯦ ꯇꯧꯔꯤꯕꯁꯤꯗ ꯔꯥꯅꯤ ꯃꯁꯥꯗꯣ ꯑꯁꯨꯝ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯟꯗꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯟꯗꯨꯁꯨ ꯍꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦꯗꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡ ꯑꯗꯣ ꯊꯤꯡꯖꯤꯟꯕꯒꯨꯝ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯕꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯝꯅ ꯂꯣꯟꯁꯤꯟꯈꯤꯕꯗꯨꯗ ꯔꯥꯅꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯆꯟꯗꯨꯁꯨ ꯇꯧꯔꯤꯕꯗꯨꯗ ꯈꯪꯂꯤꯕꯅꯤ
ꯅꯨꯡꯁꯤꯠꯁꯨ ꯑꯃꯠꯇ ꯁꯤꯠꯄ ꯅꯠꯇꯦ ꯃꯇꯧ ꯀꯔꯝꯅ ꯊꯣꯡ ꯑꯗꯨꯅ ꯑꯗꯨꯛ ꯃꯈꯣꯜ ꯍꯧꯅ ꯂꯣꯟꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯟꯗꯨꯁꯨ ꯉꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯕꯨ ꯁꯥꯎ ꯍꯥꯏꯗꯨꯅ ꯃꯐꯝ ꯄꯤꯕꯤꯔꯝꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯍꯪꯂꯨꯒꯦ ꯈꯜꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯀꯩꯗꯧꯉꯩ ꯆꯠꯀꯗꯧꯔꯤꯕꯅꯣ ꯉꯁꯤ ꯍꯦꯛꯇꯃꯛ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯆꯟꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯩ ꯅꯨꯡꯊꯤꯜꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯔꯤ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯔꯥꯅꯤꯗꯨ ꯊꯦꯝꯖꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯆꯟꯗꯨꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯂꯥꯛꯂꯝꯂꯒ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯔꯥꯅꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯛꯂꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯃꯍꯥꯛ ꯗꯨꯛ ꯀꯦꯟꯗꯜ ꯄꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯣꯝꯆꯥꯛ ꯆꯥꯛꯄꯒꯨꯝ ꯁꯥꯒꯠꯂꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯕ ꯅꯝꯊꯤꯕ ꯃꯅꯝꯒꯨꯝꯕ ꯑꯃ ꯏꯅꯝꯅ ꯅꯝꯕꯒꯨꯝ ꯇꯧꯔꯤ ꯀꯥ ꯑꯗꯨꯗ ꯂꯩꯕꯗꯨ ꯃꯍꯥꯛ ꯇꯌꯥꯡꯇ ꯁꯣꯏ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯄꯪꯀꯤꯗ ꯀꯤꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯏ ꯅꯤꯡꯊꯤꯅ ꯇꯩꯊꯣꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯑꯇꯣꯞꯄ ꯂꯥꯏꯁꯤꯡ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯔꯥꯅꯤꯅ ꯐꯪꯂꯤ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯔꯥꯅꯤꯅ ꯀꯔꯤꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯥꯅꯤ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯑꯗꯣ ꯊꯥꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯃꯀꯣꯛꯇꯨ ꯍꯦꯛ ꯅꯣꯟꯊꯈꯤꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯃꯈꯨꯠꯅ ꯄꯥꯛ ꯐꯨꯔꯛꯄꯒꯨꯝ ꯇꯥꯛ ꯊꯥꯔꯛꯄꯗꯨꯗ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯥꯏꯗꯣ ꯅꯣꯡꯈꯠꯂꯛꯏ ꯑꯗꯨꯃ ꯅꯣꯡꯈꯠꯂꯛꯄꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯄ ꯁꯛꯇꯝ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯖꯔ ꯂꯥꯎꯅ ꯃꯌꯦꯛ ꯑꯗꯣ ꯃꯃꯤ ꯁꯥꯝꯈꯤ ꯃꯗꯨ ꯎꯕꯗ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄꯗ ꯆꯟꯗꯨ ꯄꯔꯞ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯂꯥꯛꯄꯗꯨꯒ ꯆꯥꯟꯅꯔꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯅꯪ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯏꯗꯨ ꯀꯩꯗꯧꯔꯒꯦꯃꯤ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯔꯥꯅꯤꯅ ꯍꯧꯖꯤꯛ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯑꯩꯁꯨ ꯅꯪꯁꯤ ꯀꯩꯅꯣꯝꯃ ꯊꯣꯛꯑꯝꯃꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯛꯂꯤꯕꯅꯤ ꯂꯥꯎꯁꯦ ꯑꯩꯒ ꯄꯨꯟꯅ ꯂꯥꯏꯗꯣ ꯈꯨꯔꯨꯝꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯑꯩꯗꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯕꯗꯣ ꯇꯁꯦꯡꯅ ꯀꯤꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯑꯃ ꯐꯛꯂꯥꯡꯗ ꯇꯥꯔꯝꯃꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯅ ꯐꯔꯦꯁꯦ ꯑꯩꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯑꯃꯥꯏꯕꯗ ꯎꯅꯕ ꯆꯠꯂꯒꯦ ꯑꯩꯅꯅꯦ ꯐꯣꯟ ꯇꯧꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯍꯪꯕꯗ ꯀꯔꯤꯃꯇ ꯑꯁꯣꯏꯕꯗꯤ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯍꯌꯦꯡ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯅꯤꯁꯨ ꯍꯣꯏ ꯐꯔꯤ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯃꯈꯣꯏꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯌꯨꯝꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯌꯥꯝꯅ ꯍꯧꯅ ꯄꯨꯈꯝ ꯑꯃ ꯕ꯭ꯔꯥꯡ ꯂꯥꯎꯅ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯆꯥꯛꯁꯪ ꯂꯣꯝꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯤ ꯍꯧꯗꯣꯡꯅꯣ ꯈꯪꯗꯦ ꯍꯧꯗꯣꯡ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤꯠꯅ ꯏꯂꯪ ꯂꯪꯅ ꯄꯥꯡꯕ ꯍꯧꯗꯣꯡ ꯑꯃ ꯈꯣꯡꯂꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯗꯥꯏꯗꯒꯤ ꯀꯔꯝꯕ ꯆꯪꯂꯛꯂꯤꯕ ꯍꯧꯗꯣꯡꯅꯣꯅꯦ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯑꯍꯣꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯥꯟꯗꯅ ꯊꯝꯂꯤꯕ ꯌꯨꯝ ꯑꯁꯤꯗꯕꯨ ꯍꯧꯖꯤꯛ ꯆꯦꯟꯈꯤꯕ ꯍꯧꯗꯣꯡꯗꯨ ꯀꯔꯝ ꯅꯥꯀꯟ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯈꯪꯗꯦ ꯃꯈꯥꯔꯣꯝ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈꯤ ꯑꯁꯣꯝꯗꯒ ꯑꯍꯣꯕ ꯂꯩꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯍꯣꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯍꯧꯗꯣꯡꯒꯤ ꯋꯥꯕꯣ ꯃꯣꯏꯅ ꯆꯪꯗꯕ ꯃꯐꯝꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯌꯨꯝ ꯑꯁꯤꯗ
handak toroklibase mamang matamda tawkhiba aduga chap manabagum tawri madudabu pharabadi haiduni yum ase nauna sidoklaga saribani masi phawbada hallu haiba yadi amaiba adunadi kaisu toroklaroi yum ase nauna sarabani na haikibani adugadi matau karamna yum asida sigumlaba thabuga si toroklibano haiba khangdre haiduna rani amadi chandu wari sanari matamaduta yumgi sumanglomda yamna kana kanaguma miyoi amana chandubu korokli matam aduda chanduna o kanano tare haiduna mapanda thoki asumna chanduna mapanda thokringai matam aduta yumgi maningi chaksang aduta kanaguma miyoi amana tok laung thilakpaduta ranina kanano haiduna hanglui adubu kanasu khumlakti masidagidi rani phuagatuna maning thonga to hangdoklaga mahangna kana leibagi haiduni jengrupata makhoi warakta karino ama ubadagi rani khangprek khangduna thongodo gamlo salaga mahag parap mangolomda lakhi matawa samna rani na parap lakko matamaduta ikhang haudana mahaki sam ado khangching jingi adumna tunglomda khangching singkhiba aduta rani mahag longkhak longna tuge tobadu maning khangan handuna ningang tusinduna ture matamadu rani do yamna kanna kapli rani na adumna butho e haduna laurka kablak paduta papanda leiriba chandu amadi mahaka wari sanariba miui aduga loinana budrung imungda jenselai matam adu rani laimaida tharo onduna leiramle chanduna kari torobage nangbo haiduna hanglui matam aduta rani na aigi tungda kanagumba ma inarakle aduga aigi samase paidnu chinglibani atumna hairakpada chanduna kayurana haibudubo mpham masidati nangna tomtani leiriba aduga kanana chingadoribano haiduna hanglai masidagidi ranina mahaki yumgi chaksangda kok thilai aduda mahakna thonga to hangtoktuna yengluba matamdari kanasu leiramdi adubu maningi waraktari kanano ama lepaga lehowi madu urubadagi ai maning thonga do khangthing thingjallamnaga mangolda chentorakpani matamaduda aigi sammase tunglomdagi khangching singbadagi ai longkhrak longna ningrangna phamduna turibasini aduga aigi sammase paiduna chaksangglomda su chingi aina kolau lawbadagi nakhoi chensalakbadagi mahak chingba thadorakpani haiduna chanduda kaptuna wari tammi wafam adu tabada hojik chandubu unaba lakliba miyoi aduna chanduda marup ibe masna haribasi khara makhaidi thajabiu phagi yaba bathabak natesi mana thawina nongoda laknagi haiduna tawbudi oramdaroi aduna akhang hi maiba panji amutang taraduna yengthu natrabadi nakoigi imungse awafamda sodina taragani adumna hairakpada chanduna hoi chummi taw aisu hayeng longhek nganbaga amaiba amapu unaba jatke haiduna thawrang tawduna leiribani kariru khangdre hanagi yummadusu asumna kharkhali tawbani adubu madu koknabagidamagta burawena sidoklaga aina chummase saribani adugadi ifat phataba sidaisu kari haigadabano khangdre adumna hairakpaduta chandugi mamanaba aduna amabu oire lai khurum thoklaba matungda amutang phaba yengthu asumna hainaraba matungda chandugi mamanaba ado chatkhrei matam aduta chanduna yum adugi maninglomda mahaksu parap laktuna warak aduda kana leibano haiduna ngalaba torchlight ama paiduna kaptuna yengi adubu kana su leiramdi chandu ranigi manakta mu parap jangaktuna yarese kana su leihokti nangna kibudune pangbudu ubo oramgani fare aine amaiba ma hayeng ginumita kaudaba swa yaroi asumna hainaraba matungda hojikti rani amadi chandu chaksangda punna laktuna mokoina thong thakliba du loisananaba sem saba hokri asumna tawduna matam madu hokri hojikti mi punna maktumna himnaba matamni matamsi ahingi pung amamuk tarabani nongsu thili adumak tari arapada huisingna lakna khongli matam maduda rani gi manakongda kanagumba miui amana murum sonduna wa ngangbagi khonjal taba haurakhi adumna torokpaduda rani tumlambadagi mamit khangpang pangi khudakta mamit ado adumak singi amo horoklaba jala haiduna matam maduda rani na mahaki manakta tumliba chandubu masa nomduna haudokli
Matam maduda Chandu do yamna tande mandi khumlei maduda ranina amukta hawlo kaino asida murum soli basibo ha kana soni rehi ai buta rira adumna hairu buta ranina tumba hona bata tadra bro haidna laukhallakpadagi Chandu ma mami khangpang panglaga karino minupi rangna hari basibo ha ati aidio khondo tadi asumne hairu buga Chandu su khonjal ado tarakli Kanagumba miui amana suja wari sabagi khonjal taraki matam maruda Chanduna masi amadu soidana oiramgani thoina hena khatiluranu ko adugi sarukne ibani tuminna ngasige hingsimadi leirasi kanana khangni aikoina masigi khongul liruraga aikoi oina awafamda tabasu yai adumna hairakpada ranina hoi farese haiduna makhoi tuminna leiri Tanja aduda ikhang khangawdana yamna thadetaba mawngda Chandarimbi kanna kaurokpaki khonjal mapandagi tarakli adumna tarakpadutta ranina kaijun he akhoigi chanupidubu hujik laklaba jalo adumna hairakpada Chanduna haujikpu kamaina anganko lakadoribano haujik yengu ahingi matamni hai asi mi kauthokliba kaidu oiramgani changu launu thugnu ko adumna hairakpada rani karino ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯆꯟꯗꯔꯦꯝꯕꯤꯅ ꯀꯟꯅ ꯀꯧꯔꯝꯕꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯁꯨ ꯇꯨꯃꯤꯟ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯟꯗꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯁꯥꯎ ꯍꯥꯏꯗꯨꯅ ꯌꯨꯝꯐꯝ ꯌꯦꯡꯕꯤꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯣꯂꯣꯏ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯃꯥꯏꯕ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯊꯣꯛꯄꯤꯔꯛꯎ ꯁꯣꯏꯗꯅ ꯎꯅꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅꯁꯨ ꯍꯣꯏꯗ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯒꯦ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯎꯅꯕ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯗꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯏꯅꯦ ꯃꯥꯃꯗꯤ ꯀꯗꯥꯏ ꯆꯠꯈꯤꯕꯒꯦ ꯃꯍꯥꯛꯀ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯈꯛ ꯂꯩꯔꯤ ꯑꯗꯨꯒꯤ ꯑꯩ ꯃꯥꯃꯕꯨ ꯎꯅꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯣ ꯅꯪꯒꯤ ꯃꯥꯃꯗꯣ ꯁꯟ ꯄꯨꯟꯊꯣꯛꯄ ꯊꯣꯛꯈ꯭ꯔꯤꯕꯅꯤ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯜꯂꯤ ꯆꯟꯗꯨꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯤ ꯆꯟꯗꯨꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯆꯟꯗꯨ ꯀꯔꯤꯅꯣꯅꯦꯍꯦ ꯉꯁꯤꯗꯤ ꯊꯥꯖꯗꯅ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯅꯁꯥꯗꯨ ꯅꯃꯥꯏꯗꯨ 이막 막실리 이헤이 하려다봐 이딴 딴타보금 떠오리 하이 안남 마하 주러버런 헤이 아돔나 하이락보다 짠두나 아마이바 아두기 마낙다 쌍실라가 오자 아이 오자부 우러버 락자리버니 춤도보니 아코이기 윰두다 상가부 누미떡이 거리노마도 막 떠오두는 레이리 아이기 누비네수 윰기 예나카 연군다 거리노 캉드바 무신무바 아마 우이 하이드나 ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯑꯣꯖꯥ ꯑꯩꯗꯤ ꯌꯨꯝꯁꯤ ꯅꯧꯅ ꯁꯥꯔꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯔꯥꯎꯔꯨꯔꯕꯅꯤ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯁꯤꯗ ꯑꯩꯗꯤ ꯌꯥꯝꯅ ꯃꯤꯄꯥꯏ ꯊꯕꯥꯏꯔꯦ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯩ ꯂꯣꯏꯅꯃꯛ ꯇꯧꯒꯦꯀꯣ ꯀꯔꯤꯅꯣ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯗꯨ ꯄꯤꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯕꯅꯤ ꯐꯔꯦ ꯑꯩꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅꯦ ꯑꯁꯇꯤ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯑꯗꯨꯅ ꯅꯍꯥꯛ ꯍꯥꯟꯅ ꯆꯠꯂꯝꯂꯣ ꯑꯩꯅꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒꯦꯀꯣ ꯑꯁ ꯑꯣꯖꯥ ꯌꯥꯔꯗꯤ ꯍꯧꯖꯤꯛ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ 이해 ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩ ꯑꯁꯇꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯗꯨꯕꯨ ꯆꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯂꯩꯀꯥꯏꯒꯤꯅꯤꯀꯣ ꯐꯔꯦ ꯑꯩ ꯁꯣꯏꯗꯅ ꯅꯨꯡꯊꯤꯟꯗꯣ ꯂꯥꯛꯀꯅꯤꯀꯣ ꯁꯨꯝꯗꯧꯔꯣ ꯍꯣꯔꯦꯟ ꯌꯨꯝꯒꯤ ꯀꯥꯡꯂꯣꯟ ꯌꯦꯡꯅꯕ ꯂꯪ ꯑꯉꯧꯕꯗꯨ ꯁꯨꯠꯇꯣ ꯈꯔ ꯌꯥꯝꯅ ꯈꯤꯛ ꯊꯅꯝꯂꯣ ꯑꯗꯨꯗꯨꯒ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯨꯝꯒꯤ ꯃꯩꯇꯥꯟ ꯂꯩꯔꯕꯗꯤ ꯃꯩꯇꯥꯟ ꯈꯔꯒ ꯆꯪꯒꯅꯤꯀꯣ
अतई थोदोपा थुम खरग चंगनी लोरेनेको अतईदी अदुमना हायरकपदा चंदुना फरे ओजा आई सोदनमगिदमक्ता लांगजरमलगे सोदन लाक्पियो ओजा असमना हायरमलगा चंदु आमायबा निंथेमबगी मनाक्तगी अदुमक हनख्रे मतम मदु हौख्रे हौजिक्ति चंदुसु महाकी ऑफिसता ओइना चटख्रे मसेगी मतुंग रानी युम अदुदा मतोमता अदुमक लैरी तसेंगना महाक चावरबा युम अदुदा मतोमता चा इसिंग थोंदुन लैरिबदु तसेंगना तल्लबनी अदुबु महाक करिदु उपाय लै कनागी मुंगु थोंगनुगनी असमना तौदुना रानीना चाक थोंदुन लैरिङै मतम अदुदनी रानीगी मचानुपीगी का अदुदा रानीगी मचानुपी चन्नरिम्बिना इमा इमा हायदुना कौबगी खोंजल तारकली खोंजल अदु ताबद रानी महाना इंसांग ओलंबा खाबयदो मखुतगी ग्रांग ग्रांग लाउना ताखिबा खंगहौदी मतम अदुदा रानीना हाय कनानोन हे अखोइगी इमुंग असिदा अइबु कौरिबसिबा इचानुपी नतबरने असमना रानीदो खन्ना खन्ना महाक मचानुपीगी कारोमदा परप परप लाक्ली अदुगा सत चंगदुना येंगलुबा मतमददी चन्नरिम्बिगी का अदुदा कनासु लेरमदी मतम अदुदा रानीना चन्नरिम्बिगी का असिददी कनासु लेति करै तौरबजानुने असमना का अदुगी अकोइबदा सुम जेंगलई मचानुपी चन्नरिम्बिगी फोटो मयाम अमा थेलिबदो असुम उरई अदुमना असुम उरक्पा मतमदा फोटो अमदी इपै पैथरगा लैरिबदु रानीना उई इपै पैथिरिबा अदुदा असुम जेंगलुबदा फोटो अदुदा यावरिबा सक्तम अदो हाइबदी चन्नरिम्बिगी सक्तम अदुगी ममित अदो ngसंग ngsilakli मदु उबदा रानी करिनो असिदी हाइदुना यामना कीना ngakna yengdu leiri चेंथोखिगे हाइबगी वाखल मंगोदा तसेंगना कावखिबगुमली मतम अदुदा चन्नरिम्बिगी फगलांगदा थेलिबा महाकी फोटो अदुदा लेरिबा सक्तम मदुना ममित अदो ngसंग ngsilakli अदुगा रानीदा खंगयेंग येंगनपदा रानीदो खंगप्रेक खंगदुना यामना कन्न लावरगा का अदुदगी चेंथोरकली असुमना रानीना चेंथोरकपदा खोंगफम चाहौदबदगी महाकी फ्रुटकी मची अमना चन्नरिम्बिगी कागी थोंग अदुगी महाकी लैरिबा पोना अदुदा पनबदगी महाक खंगचेन चेंदुना अमुक तुंगलुमदा खंगिन लंगलकलगा यामना साथीना तुरे अदुमना मवोंग चादना यामना साथीना तुखिबा अदुदा रानीगी मकोक अदुना चन्नरिम्बिगी थोंगिन मपानदा इजैसनबदगी महाक ज्ञान मांगदुना लैमायदा तादुना लैखी मतौ असुमना रानीना ज्ञान मांगदुना हेक ताखिबगा इखंग खंगौदना चन्नरिम्बिगी का अदुगी मनुंगदा लैरिबा हौजिक फोटो अदुदा उखिबा ममित ngसंग ngang रानीदा खंगयेंग येंगनखिबा फोटो अदुदा यावरंबा करिनो खंगदबा ममी अमा तपना पाइथोखिदुना युम अदुगी जगा अमदा मुक लैख्रे ngaiha matung रानी तपना ज्ञान लाखी मतम अदुदा रानीना करिनोने आइबु सिदा कमाय लेरमिनोने असमना निंगसिंगदुबदा ngasai maana tawkhibasing ado loinamak ningsingdakli mardu natana चन्नरिम्बिगी का अदुदा फावबा महाक येंगसिनबा किरेदुना पर पर पुगतुना थोरकली असमना थोरकलबा मतुंगदा रानी महाक सखुमलोमदा पर पर लाक्तुना इसिंग गिलास अमा थकचली असमना महाना इसिंग थकलिङै मतम अदुदा मखोइगी युमगी चाक्संग अदुदा लैरिबा थांग सुरी अमा मसा मतुंता लैरिबा सगाई अवांगबा रेक अदुदगी मखादा युंगना तारखी अदुमना तारकलिबा थांग सुरी अदुना रानीगी मखोंगी खोंगनमदा युंगी अदुमना तोरपदु रानी नामन खरदुना थागदो लाक्लन लंगथोख्रे अदुगा मा मखोंगदो यामना कन्ना पाइसिली नियम खरबा मफम अदुदगी तारकपा अदुता थांग सुरी अदुगी मतोलदुसु पांगना तुमबनति अदुबु कयादा थिना लुना चंगलिबनो हाइदुना रानी मसा मतुंता चाइना खोलदु खांगदुना इसौ पलांगदा लांगली मसेगी मतुंग रानी अशोक मखोंग अदो हिदा लंगथख तौरब मतुंगदा निंथीना फी अमना यसली असुमना यसलब मतुंगदा रानी इमुंग असिदा कुइन लेबं गमलरोय हाइदुना महाक मपानदा ओइना फमजरुरगे खरदुना महाक मपालोमदा मखोंग अदो सेकौ असुम लाक्ली अदुमना महाना सेकौ लाक मतमदा महाकी मखोंग अनाबदुदा करिगुंबा मा यसलफगी मवोंगदा तौरकली अदुमना तौरकपदुदा रानीना करिनो मखोंगदा पल्लिबसिना हाइदुना मसादु स्वाइ लावरदुना मखोंगदो खिंथनबो होनै अदुगा महाकना यिंगलुबा मतमददी मखोंग अनाबदुदा करिसु यलमदी
ꯔꯥꯅꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯠꯁꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯌꯦꯠꯁꯜꯂꯤꯕꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯁꯣꯔꯤꯅ ꯊꯤꯟꯈꯤꯕ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯨꯁꯤꯜꯂꯒ ꯆꯕꯤꯠ ꯆꯕꯤꯠ ꯂꯥꯎꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯔꯥꯅꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯕꯣ ꯍꯧꯖꯤꯛꯇ ꯁꯣꯛꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯨꯅ ꯄꯨꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯩꯅꯤꯡꯊꯧ ꯀꯥ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯇꯨꯝꯐꯝ ꯀꯥꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯣꯔꯥꯏ ꯂꯦꯟꯕꯒꯤ ꯃꯑꯣꯡꯗ ꯒꯦꯒꯥ ꯂꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗꯨꯗ ꯔꯥꯅꯤ ꯍꯦ ꯀꯅꯥꯅꯣ ꯏꯃꯨꯡꯗ ꯂꯩꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯆꯩꯔꯨꯏ ꯑꯗꯨꯝꯅ ꯆꯩꯔꯨꯕ ꯑꯗꯨꯗ ꯍꯣꯔꯥꯏ ꯂꯦꯜꯂꯝꯕꯗꯣ ꯆꯞ ꯂꯦꯞꯈꯤ ꯔꯥꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯧꯖꯤꯛ ꯒꯦꯒꯥ ꯂꯦꯜꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯒ ꯌꯣꯄꯤ ꯊꯥꯕꯒꯤ ꯃꯑꯣꯡꯗ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯊꯤꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯟꯗꯨꯗ ꯐꯣꯜ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯄꯥꯎ ꯇꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯁꯨ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯄ ꯍꯧꯔꯦ ꯅꯍꯥꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯅꯨꯡꯊꯤꯜ ꯂꯥꯛꯀꯦꯗꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯥꯏꯕꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯌꯥꯕꯅꯤ ꯑꯗꯣ ꯑꯩ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯩꯒꯗꯕ ꯂꯩ ꯑꯗꯣ ꯂꯩꯔꯤ ꯑꯗꯣ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯥꯏ ꯑꯗꯨꯁꯨ ꯈꯣꯏꯔꯝꯕ ꯌꯥꯅꯅꯕ ꯇꯧꯔꯁꯤ ꯅꯪ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯣ ꯍꯥꯏꯔꯗꯨꯅ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯐꯣꯜ ꯑꯗꯨ ꯊꯝꯅꯔꯤ ꯔꯥꯅꯤ ꯇꯧꯐꯝ ꯈꯪꯗ ꯁꯨꯃꯥꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯁꯣꯛꯈꯤꯕꯗꯣ ꯑꯁꯨꯝ ꯅꯥꯕ ꯍꯦꯟꯒꯠꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯔꯥꯅꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯡ ꯑꯅꯥꯕꯗꯣ ꯈꯥꯡꯗꯨꯅ ꯆꯟꯗꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯟꯗꯨꯁꯨ ꯍꯜꯂꯛꯂꯤ ꯆꯟꯗꯨꯅ ꯔꯥꯅꯤꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯡꯗ ꯐꯤ ꯑꯃꯅ ꯌꯦꯠꯂꯝꯂꯤꯕꯗꯨ ꯎꯏ ꯑꯗꯨꯕꯨ ꯐꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯨꯁꯜꯂꯤ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯅ ꯀꯔꯤꯅꯣ ꯐꯤ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯏꯃꯣꯠ ꯃꯣꯠꯁꯜꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯥꯕ ꯑꯗꯣ ꯃꯗꯨꯗꯒꯤ ꯐꯠꯇꯕ ꯑꯃꯨꯕ ꯃꯍꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯤ ꯑꯗꯨꯗꯨꯅꯅꯤ ꯐꯤ ꯑꯁꯤ ꯆꯣꯠꯁꯜꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯐꯔꯦꯁꯦ ꯃꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯝꯂꯁꯤ ꯑꯣꯝꯁꯟꯕꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯌꯦꯠꯁꯜꯂꯤꯕ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯑꯔꯨꯕ ꯑꯁꯦꯡꯕ ꯏꯁꯤꯡꯅ ꯁꯦꯡꯅ ꯃꯐꯝ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯂꯤ ꯑꯗꯨꯝꯅ ꯆꯥꯝꯊꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯥꯡꯅ ꯁꯣꯛꯈꯤꯕ ꯃꯐꯝ ꯑꯗꯣ ꯕꯤ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯥꯅꯤꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯉꯥꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯈꯤꯕ ꯂꯪ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯆꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯤꯒꯤ ꯑꯀꯟꯕ ꯄꯣꯠꯁꯦꯝ ꯂꯩꯔꯦꯍꯦ ꯃꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯊꯥꯔꯛꯄ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗꯕꯨ ꯂꯩꯔꯨꯕ ꯆꯪꯂꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯑꯣꯖꯥ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯌꯦꯡꯉꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯡ ꯑꯁꯤꯁꯨ ꯉꯁꯥꯏ ꯊꯥꯡꯅ ꯈꯖꯤꯛꯇꯪ ꯁꯣꯛꯈꯤꯕꯅꯦꯅ ꯍꯥꯏ ꯆꯥꯛꯈꯨꯝꯗꯒꯤ ꯃꯔꯝ ꯆꯥꯗꯅ ꯇꯥꯔꯛꯄ ꯊꯥꯡ ꯑꯃꯅ ꯑꯗꯨ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦ ꯑꯃꯨꯕ ꯃꯍꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯨꯅ ꯆꯕꯤꯠ ꯂꯥꯎꯗꯨꯅ ꯌꯥꯝꯅ ꯌꯦꯡꯕꯗ ꯍꯪꯒꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯏꯁ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯑꯦꯗ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯍꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯅꯈꯣꯏꯁꯤ ꯄꯨꯟꯅ ꯍꯦꯛꯇꯃꯛ ꯍꯥꯠꯂꯒꯦ ꯍꯥꯏꯗꯅ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯂꯥꯏ ꯑꯁꯤ ꯊꯨꯅꯃꯛ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ
ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯂꯪ ꯍꯥꯏꯕꯗꯨꯗꯤ ꯐꯪꯂꯕ꯭ꯔꯣ ꯊꯨꯝ ꯍꯥꯏꯕꯗꯨꯒ ꯄꯤꯔꯛꯂꯣꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯪꯒꯅꯤ ꯂꯥꯡꯉꯨ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝ ꯆꯤꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯐꯔꯦ ꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯇꯧꯁꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯁꯣꯏꯗꯅ ꯐꯍꯟꯕꯤꯒꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯀꯗꯥꯏ ꯖꯒꯥꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯁꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯏꯕꯨꯡꯉꯣ ꯆꯟꯗꯨ ꯅꯪꯅ ꯍꯧꯖꯤꯛ ꯄꯤꯔꯛꯂꯤꯕ ꯂꯪ ꯑꯁꯤꯗ ꯑꯩꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯪꯒꯤ ꯃꯆꯤꯜ ꯑꯁꯤꯗ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯃꯁꯤꯒꯤ ꯆꯩꯇꯦꯛ ꯑꯁꯤ ꯑꯩꯅ ꯀꯤꯁꯤꯟꯗꯨꯅ ꯂꯪꯈꯤꯒꯗꯧꯔꯤꯕꯅꯤ ꯆꯩꯇꯦꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯇꯧꯊꯣꯛꯂꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯪ ꯑꯁꯤ ꯁꯤꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯂꯤꯅ ꯁꯥꯕ ꯑꯩꯒꯤ ꯄꯖꯦꯡꯁꯤ ꯃꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯂꯪꯒꯤ ꯂꯪꯍꯨꯝ ꯑꯗꯨ ꯑꯩꯅ ꯁꯤꯗ ꯂꯦꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯂꯪꯆꯥꯛ ꯑꯗꯣ ꯑꯗꯨꯒ ꯊꯥꯗꯣꯛꯈꯤꯗꯧꯔꯤꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕꯗ ꯑꯁꯨꯝ ꯆꯠꯈꯤꯗꯨꯅ ꯂꯪ ꯑꯁꯤꯅ ꯂꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯍꯥꯏꯕꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯁꯤꯕ ꯅꯥꯕꯃꯛ ꯊꯣꯛꯇ꯭ꯔꯕꯁꯨ ꯑꯗꯨꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯁꯤꯀꯣ ꯊꯃꯣꯏꯅꯨꯡꯗ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯕꯨ ꯅꯤꯡꯖꯧ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯇ꯭ꯔꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯁꯨꯃꯥꯏꯅ ꯅꯃꯥꯏꯗꯣ ꯃꯈꯥ ꯑꯣꯜꯂꯒ ꯐꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯕꯨ ꯃꯃꯥꯏ ꯃꯈꯥ ꯑꯣꯜꯂꯒ ꯐꯝꯍꯜꯂꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯂꯪꯒꯤ ꯃꯆꯤꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯉꯥꯡꯂꯤ ꯇꯧꯕ ꯀꯥꯞꯃꯨꯛ ꯁꯥꯡꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯌꯦꯡꯕꯗ ꯄꯤꯛꯇꯛ ꯇꯧꯔꯒ ꯍꯦꯛ ꯌꯦꯡꯕꯗ ꯅꯥꯎꯔꯤ ꯀꯥꯆꯤ ꯃꯥꯟꯕ ꯑꯗꯣ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯗꯨꯗ ꯂꯪꯒꯤ ꯃꯇꯣꯜ ꯑꯗꯨ ꯀꯤꯁꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯂꯪꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯔꯤ ꯀꯥꯆꯤ ꯃꯥꯟꯕ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯒꯨꯔꯣꯡ ꯆꯦꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯒꯨꯔꯣꯡ ꯆꯦꯟꯈꯤꯕꯗꯨꯗ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯆꯟꯗꯨ ꯏꯕꯣ ꯅꯪꯅ ꯄꯥꯏꯔꯤꯕ ꯂꯪꯆꯥꯛꯇꯣ ꯆꯦꯠꯅ ꯄꯥꯏꯌꯨ ꯈꯨꯠꯇꯒꯤꯒ ꯅꯥꯟꯊꯣꯛꯈꯤꯒꯅꯤ ꯑꯗꯨꯒ ꯂꯪꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯂꯦꯞꯍꯜꯂꯕꯗꯤ ꯐꯩꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗꯨꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯣ ꯀꯟꯅ ꯄꯥꯏꯔꯤ ꯆꯩ ꯑꯗꯨꯒꯤ ꯃꯌꯥꯏꯗꯅ ꯂꯪꯆꯥꯛ ꯑꯗꯣ ꯖꯤꯔꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯆꯦꯟꯈꯤꯕꯗꯨꯗ ꯆꯟꯗꯨ ꯂꯪ ꯑꯗꯨꯅ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯄꯥꯈꯠꯂꯛꯂꯦ ꯀꯔꯤꯒꯨꯝꯕꯗ ꯂꯪ ꯑꯁꯤꯅ ꯂꯣꯏꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯥꯟꯅꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯪ ꯑꯗꯨꯅ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯁꯨ ꯁꯨꯞꯅꯒꯤ ꯂꯪ ꯑꯗꯨꯅ ꯂꯪꯆꯥꯛꯇ ꯀꯣꯜꯂꯤꯕꯗꯣ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕ ꯀꯥꯟꯗꯅꯤ ꯃꯗꯨꯅ ꯇꯤꯡꯊꯣꯛꯂꯨꯔꯕꯗꯤ ꯁꯨꯞꯅꯒꯤ ꯈꯣꯡꯀꯥꯞ 5-10 ꯃꯨꯛꯇꯃꯛ ꯆꯠꯄ ꯌꯥꯕꯒꯤ ꯂꯪꯒꯤ ꯆꯥꯡꯗ ꯈꯖꯤꯛ ꯈꯛꯇꯃꯛ ꯀꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯅꯤꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯍꯨꯃꯥꯡ ꯀꯥꯡꯂꯝ ꯑꯗꯨꯗꯒꯤ ꯅꯦꯅꯥ ꯇꯥꯔꯤ ꯅꯤꯡꯊꯦꯝꯅ ꯌꯥꯔꯦ ꯂꯪꯆꯥꯛꯇꯨ ꯁꯣꯝꯗ ꯄꯤꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯪꯆꯥꯛ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯆꯟꯗꯨꯗꯣ ꯃꯃꯥꯏ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤꯕꯗꯨ ꯐꯤ ꯑꯃꯅ ꯇꯩꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯏꯕꯨꯡꯉꯣ ꯁꯦ ꯂꯥꯎ ꯂꯪ ꯃꯇꯣꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯅ ꯑꯩꯅ ꯍꯣꯔꯦꯟ ꯂꯪ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡ ꯊꯤꯂꯣꯡꯗ ꯃꯤꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯈꯨꯝꯕ ꯌꯥꯗꯦ ꯍꯣꯔꯦꯟ ꯂꯪ ꯑꯁꯤꯕꯨ ꯀꯤꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯆꯩ ꯑꯗꯨꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯈꯨꯝꯕꯗꯤ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒꯤ ꯆꯩ ꯑꯗꯨ ꯊꯦꯡꯅꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯈꯨꯝꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗꯨꯅ ꯑꯩ ꯁꯨꯛꯈꯨꯝ ꯈꯨꯝꯂꯣꯏ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯑꯅꯤ ꯂꯪ ꯑꯗꯨꯗ ꯀꯤꯈꯤꯕ ꯆꯩ ꯑꯗꯣ ꯊꯤꯕ ꯂꯥꯛꯂꯦ ꯃꯄꯥꯟꯗꯅ ꯔꯥꯅꯤ ꯐꯝꯂꯒ ꯂꯩꯍꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯆꯟꯗꯨꯅ ꯂꯪ ꯑꯗꯨꯒꯤ ꯃꯇꯣꯜ ꯑꯗꯣ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯪ ꯑꯗꯣ ꯑꯁꯨꯝ ꯇꯥꯁꯟꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯪ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯃꯅꯤꯡꯊꯣꯡ ꯋꯥꯔꯛ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡ ꯀꯣꯏꯆꯠ ꯆꯠꯂꯤ ꯆꯥꯛꯁꯪ ꯑꯃꯗꯤ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕ ꯀꯣꯠꯀꯤ ꯃꯈꯣꯡꯁꯤꯡ ꯂꯩꯕ ꯌꯥꯕ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯀꯔꯤꯅꯣ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯤꯕꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ
lang adubu kikiba chaitek ado yungduna leiramlei madu ubada amaiba ningthemna hayum sidaba hai noi gi sidi laning thoka sida pot phumlem asuk phajana nukhoi gi tals kin na piba sida matau kram matau khairaga phumliba ha nati nakhoi bu kari mata khangau drabro oh oja maiba ai khoi ju kari mata khangau dre karino masi tawkhairabadi tawkhaibagi phibam masi mawong si kairaga leigadabani ai khanglei nakhoi gi sei yum masina saba hogulakpada thabagasi pangthok lambari nakhoina khanghaudaba naikho nakhoina yum masi burawana thadok lamlaga chatkiba numit ka yaukibro oja mai badudi masing khangdra yaukhreda nakhoina yum thadok chatkiba matam maduta nakoi gi yum sabumi singdi yum saudabra oja saubasu yawi saudabasu yawi adugi khudong chaba ngairaga senaraga leiraga arda phumlamba oigedori bajani oja aigi yum jam kana saringi manung aduda aikhoi ge thonggal lasida kana guru khangdaba mamai mamit khumba nupa ma phamlaga he yenge dana hai adugadi matam khara leiraga mahak adumak lakhidre yengkhidre mahana tawriba jatla madu soidana wairamgani ibungo phare hawjikti masi tawkhairaga yengdabasi kari leibaga haibado khudong thiba nangdringai ko adugane nakhoina khanggadaba amamana sumana laning thokada pot phumlabadi imung aduda mi leibang gamloidoribani aduna laning thauka sida phumli pora chillo thokhraba matung phawada yum masida ara akhangnaba karigumba khade dumak tawraga leigadoribani maramaduna khara checksin layu lai khurumba si loidru phawbadi ko fare hawjikti pamuba yadi tawkhaibo hawroibo asumna hairakpada chanduna mafamado tuk ama tawduna mafamado ahanbagi woina nungthang amana tawduna thugairi madugi matungda hawjikti tuna yamna launa luna tawba hawrakli adumna tawtharaklaba matungda khurum ki chang tawba phawda kari amata thengnadi matam aduda chanduna khalli oja amaibana tawriba thabak asi yaroidoribra oida padaba panghaida haijiliba jala haiduna khanba hawrakli adubu amaiba ningthemadi mafam aduda lei haibase adumak thajaduna leiribani matam aduda chanduna oja maiba masi leiramdo mandeda adumna hairakpada amaiba ningthemna kari leiramdo mande haiba ha tokla chirodu waragana adumna hairakpada chandu karisu khumludri amuk tawtharai asumna tawtharakpada hanta mukti karigumba amada mahaki tuk aduna thengbagum kok launa thengi matamadu chandu swai lawi masidagi tamna hogaiduna yengluba matamdadi piktak tawpa leiba ki chafuna saba karino khangdaba mai leiramlei mado amuba phi amna su yumsilli matamadu amaiba ningthemna chanduda hai chandu la kakhlo ai tawge nangna paiunu ko nangna pairabadi nangunda mu hajilaklagani ai tawge asumna hairaga amaiba ningthemna mapanda parap thokraga ising asengba amadi taren pung phailo roga mafamado punna khiktokli aduga chandu busu khiktokpiri asumna tawba loraba matungda ningthemna mahangonda lewa mantra khara sonjallaba matungda masada nanthajarba matung tapna kumthaduna chapu ado tapna thangalakli aduga amaiba ningthemna ibunga chandu nang khajik tang handu ai masikari yawbage haibado muktang yenge asumna hairaga chandubu khara hantuk halaba matungda amaiba ningthemna chapu dugi makhum khumliba amuba phi adu tapna hangdokli asumna hangdokluba matamda la amna su kupamli la adusu amu haidokli aduma yengro matungda manungda yaromlibasi makugi apumba masa ama kwak amadi ihingna hingumlaba mahi manaising amadi atei pulam kaino khangdaba chaitek cherang bayam amasu yawramli maduda amaiba ningthemna is masidi imung asda leiba mi khudimak hingthat thalagi haiduna toramba thabak nidana manam sinaga marol ama namthiriba hai chandu oja maiba nachindu khumanu ne se chalo nachin khumbana kanaroi nachin khumbasu ne maramdi damak lakani mapan thu pochei puthorok lage ko asumna hairaga purada puthorakli
ꯃꯄꯥꯟꯗ ꯆꯐꯨ ꯑꯗꯨꯅ ꯄꯨꯊꯣꯔꯛꯄꯗ ꯃꯅꯝ ꯑꯗꯨꯅ ꯔꯥꯅꯤꯁꯨ ꯃꯆꯤꯟ ꯈꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯀꯔꯤ ꯄꯣꯠꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯛꯂꯤ ꯆꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯣ ꯇꯝꯂꯨꯕꯗ ꯔꯥꯅꯤꯗꯤ ꯃꯁꯥꯗꯣ ꯏꯄꯥꯏ ꯊꯕꯥꯏꯔꯤ ꯉꯍꯥꯟ ꯃꯈꯩ ꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯆꯐꯨ ꯑꯁꯤꯗ ꯑꯣꯏꯔꯦꯀꯣ ꯈꯜꯂꯨꯕꯗ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯐꯨ ꯑꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯨꯊꯔꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯊꯣꯛ ꯍꯥꯏꯗꯣꯛꯏ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗ ꯆꯩꯇꯦꯛ ꯆꯩꯔꯥꯡꯁꯤꯡ ꯑꯃꯗꯤ ꯃꯀꯨ ꯑꯃꯗꯤ ꯀ꯭ꯋꯥꯛꯀꯤ ꯑꯁꯤꯕ ꯑꯄꯠꯄ ꯃꯍꯤ ꯃꯅꯥꯏ ꯃꯨꯁꯤꯟ ꯃꯨꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯅ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯗ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯨꯠ ꯇꯥꯛꯅꯅꯕ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯁꯤꯕꯨ ꯊꯦꯡꯅꯔꯕꯅꯤꯅ ꯈꯪꯂꯕꯅꯤꯅ ꯑꯃꯨꯛ ꯂꯥꯏꯍꯟ ꯇꯧꯒꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯔꯝꯂꯤꯕ ꯄꯣꯠ ꯑꯁꯤꯕꯨ ꯐꯨꯝꯂꯝꯂꯤꯕ ꯃꯤ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯍꯧꯒꯦ ꯑꯗꯨꯅ ꯆꯠꯂꯨ ꯅꯈꯣꯏ ꯁꯤꯗꯒꯤꯅꯦ ꯁꯝꯕꯜꯂꯩ ꯇꯤꯡꯈꯪꯗꯣ ꯑꯗꯨ ꯌꯥꯎꯕ ꯃꯁꯥ ꯀꯣ ꯈꯔ ꯆꯥꯎꯕ ꯈꯨꯕꯤ ꯃꯔꯨ ꯑꯃꯨꯛ ꯆꯥꯎꯕ ꯃꯁꯥ ꯀꯣ ꯑꯗꯨꯒ ꯊꯒꯥꯏꯃꯨꯛ ꯁꯥꯡꯕ ꯑꯃꯇꯪ ꯄꯣꯔꯛꯎ ꯆꯠꯂꯨ ꯑꯗꯨꯗꯨꯒꯅꯦ ꯏꯕꯦꯝꯃ ꯏꯃꯨꯡꯗꯒꯤ ꯆꯦꯡ ꯈꯔꯒ ꯄꯨꯊꯣꯔꯛꯎ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯏꯃꯨꯡꯗ ꯆꯪꯕꯗꯨ ꯀꯩꯅꯣ ꯇꯧꯔꯛꯂꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯁꯤꯗꯕꯨ ꯀꯤꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗꯒꯤ ꯔꯥꯅꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯆꯟꯗꯨꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯁꯝꯕꯜꯂꯩ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯆꯧꯕ ꯃꯁꯥ ꯑꯃ ꯃꯍꯥꯛꯅ ꯀꯛꯇꯨꯅ ꯄꯣꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯗꯨ ꯁꯨꯔꯕꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯑꯩꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯐꯨꯝꯂꯝꯕ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯝꯕꯜꯂꯩ ꯇꯤꯡꯈꯪ ꯑꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯡꯗꯨꯅ ꯊꯣꯝꯗꯨꯅ ꯆꯐꯨ ꯑꯗꯣ ꯊꯨꯒꯥꯏꯔꯤ ꯆꯐꯨ ꯑꯗꯣ ꯑꯃꯨꯛꯀꯤ ꯈꯨꯊꯥꯗ ꯊꯨꯒꯥꯏꯕꯗ ꯅꯠꯇꯅ ꯍꯟꯖꯤꯟ ꯁꯝꯕꯜꯂꯩꯒꯤ ꯇꯤꯡꯈꯪ ꯄꯥꯜꯂꯤꯕ ꯃꯁꯥ ꯑꯗꯨꯅ ꯀꯟꯕꯗ ꯍꯧꯖꯤꯛꯇꯤ ꯁꯤꯡꯀꯨꯞ ꯁꯥꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯃꯍꯤ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯀ꯭ꯋꯥꯛ ꯑꯁꯤꯕꯒꯤ ꯑꯄꯠꯄ ꯃꯁꯥ ꯃꯀꯨ ꯑꯁꯤꯕꯒꯤ ꯑꯄꯠꯄ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯁꯝꯕꯜꯂꯩ ꯇꯤꯡꯈꯪ ꯄꯥꯜꯂꯤꯕ ꯆꯩꯁꯥꯡ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯨꯡꯗꯨꯅ ꯄꯪꯀꯟꯗ ꯀꯜꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯣꯏꯆꯥꯟ ꯃꯍꯥꯛ ꯍꯤꯡꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯍꯧꯔꯛꯂꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯕ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯃꯗꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯨꯒꯗꯕꯒꯤ ꯆꯩꯒꯗꯕꯒꯤ ꯃꯑꯣꯡꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯍꯜꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯀꯌꯥ ꯑꯃ ꯐꯪꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯍꯤꯡꯈꯣꯜꯗ ꯊꯕꯛ ꯁꯨꯔꯝꯕꯗꯨꯗꯒꯤ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯖꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯤꯡꯈꯣꯜꯗ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯆꯪꯉꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯍꯩ ꯏꯁꯥ ꯑꯁꯤ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯆꯪꯉꯛꯂꯤꯕꯅꯤꯅꯦ ꯀꯔꯤꯅꯣꯝ ꯇꯧꯅꯤ ꯏꯁꯥꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯁꯨꯖꯤꯅ ꯅꯍꯥꯟ ꯃꯈꯩꯅꯤꯅꯦ ꯐꯝꯆꯥ ꯆꯥꯗꯅ ꯂꯩꯔꯒ ꯍꯧꯖꯤꯛꯀ ꯊꯕꯛ ꯁꯨꯗꯗꯅ ꯀꯣꯛꯇꯣ ꯉꯥꯎꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯂꯩꯅꯥ ꯖꯥꯠ ꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯍꯩ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯐꯒꯤꯔꯥ ꯑꯩꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕꯁꯤ ꯐꯒꯤꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯒꯤꯁꯤ ꯑꯩꯁꯤ ꯌꯥꯝꯅ ꯁꯤꯍꯟꯅꯤꯡꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯖꯤ ꯌꯥꯔꯦꯁꯦ ꯇꯨꯝꯃꯒ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟ ꯊꯣꯛꯈꯤ ꯖꯣꯏꯆꯥꯟ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯃꯍꯥꯛꯅ ꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯈꯪꯕ꯭ꯔꯥꯗꯣ ꯀꯩ ꯀꯥꯟꯗꯕꯗ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗ ꯀꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯇꯣꯏꯕꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯤ ꯑꯁꯨꯝꯅ ꯈꯣꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯂꯒ ꯂꯥ ꯑꯗꯣ ꯃꯔꯣꯜ 8 ꯂꯣꯜꯂꯒ ꯊꯨꯞꯆꯤꯟꯈ꯭ꯔꯤ ꯃꯌꯣꯝꯗꯣ ꯐꯅ ꯅꯤꯡꯊꯤꯅ ꯆꯥꯎꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯗ ꯌꯦꯡꯂꯒ ꯍꯩ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯃꯥꯡꯍꯟ ꯈꯤꯅꯕ ꯇꯧꯔꯁꯤꯕꯣ ꯅꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯤ ꯃꯈꯥꯗ ꯃꯁꯤ ꯐꯨꯝꯖꯤꯟꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯅꯇꯤꯜꯗꯣ 3 ꯁꯤꯠꯀꯗꯕꯅꯤꯀꯣ ꯐꯔꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ
turel adugi khongnin jorok amaiba ningthemna pot ado phunabagidamata ko macha ama tawro haiduna tawhalli asumna tawhallaba matungda ko macha atuta hauji porakliba la aduna yomsalliba poyom mado thadakraba matungda lewa khara sonduna amaiba ningthemna madubu lewa khochinduna phumjinkhri aduga chanduda ngasai haikibado tawro haiduna ingit tawduna khangal'i matam aduda chanduna yama nungsi haitana mukhuna hoji phumkhiba pot aduta matin chichin lamlaga mahak mayum lomda hankhri amaiba ningthem su murum lewa sonduna yum lomda punna karak minarakli matamdi asum haukibana numedang waramgi matam oisalakli numedang waramgi mamli torokwa do aida lai khurumba du su pungloi loiri matam maduta ningthemna chanduda hairi ibungo nakhoi gise araiba amadi orodori ko makha tana thabagasi torokpa yabagi chang yamna wangi karigumba makha tabada su thabagasi toroktabadi aina muk laihan tawgadoribani aduga nakhoi daina wahang amatang hangge asigumlaba nakhoi gi imung asida asigumlaba posaka ma tharakliba miyu yadu nakhoi nabu pamlabadi mangkhan takhanba mahakusu loisinba yai adumana loisinba thoklabadi nakhoi da karimata su ayat papirak daroi tawdabu miyu aduna nakhoi da awaba piram labusu miyu adubu nakhoi na lewa mantra tawduna nakhoi gi ayaba lawraga hat khiba taragadi loisinba taragadi madugi yamnamak chawna tragasu khara pikpa pap amadi dhumak phanglagadoribani maram maduna nakhoi na munna wakhal khalaba matungda miyu aduda chairak pc natragana pigumsi haibadusu khanaro ngasigidi ai amuk chakhrage nongoni homnudi misakado hakang pangamdaroi mahanga tawkiba thabak aduna maram moiraka siba nabadi thokdoi haibabu mahak yamna kuina chaina khol khangduna waduna leigadoribani ngasidi khara pikhrabani na yamna thoini hena khanjeluba yararoi horel ngahak tangairi mahak to tharo olakadaba phare adudi yai somuk chanaba tawraki yumasida karigumada khudong chadaba labadi aki akhang labadi aigida laklaga paw hekta mapiroro aisu adumak khudata lakpa ngaman ba honage ko phare adudi ai chale ko asumna hairam laga amaiba ningthem chanaba torokpata chanduna awaman khara pijaki awaman adu puduna ningthem harau mayum lomda hankhre masigi matung numitsu pungta taslaklabada rani amadi chandu hojikti jumaduta kari amata toroklaroi haiduna yaman nungaina leiri matamaduta chanduna mahaki mobile da phol tawduna wari saduna maning lomda tholai matamaduda chanduna itaw kamai torige nangbu ai nongda wam ta haigedna phone toroklibani sumdawani aikoi ki learning thawduda karino ma tawrambadagi tas loi phakalaga thugairaba 110 astaga loi yaw thugai raponi da ado itawna changba kanda ungtang repairing tawbigi haibro adumna hanglubadu ta manabaduna su tawroloi loire kaino ngasi nomani dangdi ngairammu hairakli asumna chandu amati mamanaba aduga wari sanaduna mangolda sumangda chukaja chadun leirine matam aduda rani mahak yamna kana lawrakhi rani na aduma lawrakpaduta chandu ipa pakana chachang lomda hobe chenselai aduga kari torobage nangbo haiduna hanglubada rani na aidi khawaido sida samaina sigi tingko mathaki thambani aduga madinan tharaga leimaya tarabajani aduda khanglibani adumna hairakpata chandura hai yum masida lai khoram khrabani kariya mata toroklaroi haidana oja maiba ningthemna haramlaba natro nangsima kigan khre he tari bri taw phare adudi itawna lamdai do khara haibiro ai thamlage asomna hainaraduna pholodo thamlakhri madugi matung chandu amati rani chai sing thong thalibodo loisinanabagi damakta sem saba haukhri somdana kamdori joychan masado lengam sangamdri chokthaba naba chitpa lengba thinba mayam ama tawba horakri mardu natana mahaki mana kongta karino khangdaba kana gumba na murum sonduna wa hairakpagi makhol gumna taba horakhi aduma torokpaduta joychanna karino tawraklibasibo aigi na kongasida
murum solibasina kanarone tawribasibo asumna hairaga makut aduna phat phat haidokli adumna tawringe matamadutta susi du parap joy changi manakta changsilakpata joy chanduna kang homlibra natragana kari tawribno khangdi makut aduna phat haidoktuna nahum maya aduda tawribadu ubata sujina changsilalaga ho karino tawribadubo haiduna hangakli matamadutta joy channa hai ai kena ko maya asida kanaro khangdi murum solibra wa nganibra karino ma tawduna leire isa asisu chiklibra naribra kyal mala ma tadre haning haraudi kok si chungau fing keno ma torokli hai nang wisinga sabado khal lumgero ai bo isa ayu si thitopra keno ma tawri higa yamukte jeigero adum na hairakpada sujina karino hari basibo ai bu chakku kamai thonggadoribano haiduna hairakpada joy chana hai yare sak thongdane singdo khara yaisallu ai higa yaige nongolaga yayu hairaroi asop na harga joy chan yamna sauna maya do phanglang rom da lesin thuna tumkhrei matam aduta suji tawrisi yenguni asom na harab naga mahak parap chatkrei suji na chakhum jorobada isinga do khara lungkhanabagi damakta sem sari matam aduta joy chana aina tawkiba thabak adu sodana moina khangam lagani marudadani moina tawlibase phai ai no hek nganaga oza amaibadi manakta chattapa yati aduk luna chechinna phungtraba pot amabu matau karam na khoi ja khangliba phai ai oza amaibadi manakta chattapa yati asumna khaladuna joy chan no ngalakpado yamna wana ngaiduna leikhi asumna tawduna matam madu haukrei mathangi ayuk anganba aduta joy chan mahag amaiba amagi manakta lakli amaiba ado ayuki thabang khang loisilaba matungta sumangda karigumba thabakama tawduna leiri madamadutta joy chan masado yamna ngamdana changsilaklaga oja ai oja ge nakta yamna ngamdana yamna wana lakcharibani nati karino ingonda hantak trokliba sibo ai kari tawragene joy chan nang na ingonda muk saroklibaduna natini ozana tawriba sibu karino ati ozana ingonda haikibadaini handak tawriba thabak adudi mana sukhang khangaroi adugi sumathakta hapta fadana makhoigi imungdo loinamak mutana taktana tumdana pungoi loikhani haibadaini aduga haujikna mu aingonda wena wanselai nati ozana tawribadubu ai sinabro natragana magi chandu haibadu sinabro ai amuka tapthawne nangbo aina tawkiba thabak aduta kanagumba amana khanglam lagani nangbu aina tawkho haiba jaga adumakada tawrambro oja aina ne mirak darak yenglaga yamna wana khangabra put ani hum luna tawtharamlibani nati ni oja na madpham adubu migonda haidu khalaga sen tanaba tawbiribro joy chan nang madumakti hemalidana ai ngasi phawbada aina torokpa thabaktane amata soikiba leiti adubu karigumba khara soiba leirangbani na sumdaurasi makhoi imungbu laikannariba leitainariba amaibadu kanano haibadu hana khangtoklasi aduga amaibadu hana namsansi natrabadi ikoi afaba oiraroi aduga magi chandu haiba amati mahaki nupi rani macha nupi chanarembi makhoi ahum sei ikoi anina namdana loisingadabani phare sumdaurasi ngahan aina pibadu nattabada atopa ama pirage adugina lupa kya nocha ihi paisa gi natine siri ha nangna soingonda pangba yaba pange karino amati aisu nongonda pangba yaidana phare sumdauro aina pigidoriba podasi horel numidang na hana tuminna makhoi gi yumda chatle haireraga makhoi gi kanasu uroidaba jaga amata na hangna ne thechallaga thanamgadabani phakchet oigera thongnaudo oigera aduga ne tawgadoriba thabak asida kana amatan uhanbasu yaroi aduga nangna thechalamliba posak adusu mingonda uhanbasu yaroi hayeng nongalakdabasu sungu uroidaba phamamada thechalamgadabani ko oja makhoi gi thongnau leibani thongnau gi mathak tu phambak ama piribani
ꯃꯗꯨꯗ ꯂꯪꯈꯠꯂꯝꯂꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯈꯤꯇꯪ ꯋꯥꯡꯂꯞ ꯇꯧꯕ ꯃꯤ ꯑꯃꯅ ꯈꯤꯇꯪ ꯂꯥꯞꯇꯛ ꯇꯧꯔꯒ ꯌꯦꯡꯕꯗ ꯏꯉꯥꯟ ꯉꯥꯟꯅ ꯑꯗꯨꯃꯛ ꯎꯕꯅꯤ꯫ ꯌꯥꯔꯣꯏꯅꯦ ꯏꯕꯣ, ꯑꯃ ꯈꯜꯂꯨꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯣꯖꯥ, ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯌꯨꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯑꯍꯣꯕ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯕꯗꯤ ꯀꯝꯗꯧꯕ? ꯏꯍꯦ, ꯑꯗꯨꯁꯨ ꯆꯜꯂꯣꯏꯅꯦ ꯅꯪꯕꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯆꯩ ꯅꯣꯏꯈꯣꯏꯒꯤ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕꯒꯤ ꯕꯣꯜꯗꯣ ꯑꯗꯨꯃꯨꯛ ꯆꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯣꯝ ꯑꯁꯤ ꯅꯍꯥꯛꯅ ꯀꯗꯥꯏꯗ ꯊꯝꯃꯒꯗꯤ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯗꯨꯒꯅꯦ, ꯃꯁꯤ ꯀꯔꯤꯒꯨꯝꯕꯗ ꯃꯤꯅꯒ ꯐꯪꯈꯤ ꯂꯥꯛꯈꯤꯕ ꯎꯈꯤꯕꯒ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯃꯍꯨ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯆꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯒ ꯍꯥꯏꯒꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯝꯕ ꯑꯃꯥꯏꯕ ꯂꯥꯛꯏ, ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ꯫ ꯃꯗꯨꯕꯨ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯔꯛꯂꯒꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗ ꯃꯍꯥ ꯆꯨꯔꯤꯕꯗꯨꯗꯤ ꯃꯤꯅ ꯅꯪꯉꯣꯟꯗ ꯂꯥꯏꯍꯟ ꯇꯧꯔꯛꯄꯒꯤꯅꯤ, ꯅꯪꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯔꯛꯄꯒꯤꯅꯤ꯫ ꯃꯗꯨꯗꯨ ꯐꯅꯅꯕꯒꯤꯗꯃꯛ ꯑꯩ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯇꯧꯕꯤꯒꯦ꯫ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯉꯥꯏꯈꯣ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯪꯒꯦ꯫ ꯅꯪꯅ ꯆꯟꯗꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯅꯪꯅ ꯉꯍꯥꯟ ꯄꯣꯠ ꯑꯃ ꯄꯤꯕ ꯐꯨꯝꯕ ꯆꯠꯄ ꯅꯨꯃꯤꯠꯇꯨ ꯃꯤꯅꯒ ꯎꯈꯤꯕꯒ ꯂꯩꯈꯤꯕ꯭ꯔꯣ? ꯑꯣꯖꯥ, ꯑꯃꯠꯇ ꯎꯈꯤꯗꯦꯗ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯏꯕꯗꯨꯅ ꯈꯪꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ꯫ ꯐꯔꯦ, ꯃꯃꯥꯡ ꯃꯇꯝꯗꯁꯨ ꯅꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯐꯨꯝꯂꯨꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯍꯧꯋꯦꯗꯅ ꯍꯥꯏꯈꯤꯕꯗꯥꯏ ꯅꯪꯕꯣ? ꯍꯣꯏ ꯑꯣꯖꯥ, ꯆꯟꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯎꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯈꯪꯗꯅꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯗꯅ ꯊꯨꯒꯥꯏꯔꯒ ꯅꯧꯅ ꯁꯥꯔꯤꯕꯁꯤ꯫ ꯌꯨꯝ ꯁꯥꯕꯗ ꯁꯦꯟꯗꯤ ꯋꯥꯈꯥꯛ ꯆꯪꯂꯝꯂꯒꯅꯤ꯫ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯃꯨꯛ ꯆꯪꯍꯟꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ꯫ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯁꯣꯏꯗꯅ ꯊꯨꯡꯂꯒꯗꯕꯅꯤꯀꯣ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯗꯨꯝ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯖꯣꯏꯆꯥꯟꯒꯤ ꯃꯁꯥꯗ ꯇꯤꯟꯖꯦꯠꯂꯤꯕ ꯂꯥꯌꯦꯠꯂꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯑꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯖꯣꯏꯆꯥꯟꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯅꯕ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯖꯣꯏꯆꯥꯟꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯖꯣꯏꯆꯥꯟ ꯄꯣꯠꯁꯛ ꯑꯗꯨ ꯄꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯍꯜꯂꯛꯂꯤ꯫ ꯖꯣꯏꯆꯥꯟꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯖꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯍꯩ, ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯕ ꯅꯠꯇꯦꯅꯦ, ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯤꯕꯅꯤ꯫ ꯑꯩꯁꯦ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯈꯤꯕ ꯄꯣꯠ ꯑꯩꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯧꯒꯅꯤ꯫ ꯃꯗꯨ ꯉꯝꯗꯕ ꯄꯥꯡꯗꯕ ꯃꯤ ꯑꯃ ꯅꯠꯇꯦ꯫ ꯀꯩꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯉꯥꯡꯉꯤꯕꯁꯤꯅ? ꯅꯠꯇꯦ, ꯍꯤꯡꯈꯣꯜ ꯊꯕꯛ ꯁꯨꯁꯦꯅ ꯍꯥꯏꯔꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯣ, ꯑꯗꯨꯒꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯃꯨꯛ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯝꯃꯨꯔꯣ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ, ꯑꯩꯅ ꯅꯥꯔꯤꯕ, ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯪꯒꯤ ꯅꯃꯤꯠꯇ ꯐꯥꯒꯤ ꯖꯣꯒꯥꯏ ꯑꯣꯏꯅ ꯎꯔꯤꯕ꯭ꯔꯣ? ꯍꯩ, ꯅꯨꯄꯥꯅ ꯍꯥꯟꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯄꯪꯌꯦꯡ ꯌꯦꯡꯁꯤꯜꯂꯛꯀꯅꯨ꯫ ꯑꯩꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯅ ꯑꯣꯟꯁꯤꯜꯂꯛꯀꯅꯤꯀꯣ ꯅꯉꯣꯟꯗ ꯑꯣꯏꯅ꯫ ꯖꯣꯏꯆꯥꯟ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯨꯖꯤ ꯀꯔꯤꯅꯣ ꯃꯁꯤꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯖꯣꯏꯆꯥꯟ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ꯫ ꯃꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯖꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯖꯣꯏꯆꯥꯟꯅ ꯁꯨꯖꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯖꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯤ꯫ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ꯫ ꯖꯣꯏꯆꯥꯟ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯅꯥꯄꯤ ꯄꯦꯡꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯅꯥꯄꯤ ꯄꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯖꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯀꯗꯥꯏꯋꯥꯏꯗ ꯀꯝꯗꯧꯅ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯐꯨꯝꯁꯤꯒꯦ ꯑꯃꯗꯤ ꯊꯝꯁꯤꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯋꯥꯏꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ
ꯋꯥꯐꯜ ꯑꯗꯨꯗ ꯑꯩꯅ ꯄꯣꯠ ꯑꯁꯤ ꯖꯒꯥ ꯑꯃꯗ ꯂꯨꯀ꯭ꯔꯥꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯂꯕꯗꯤ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯉꯔꯣꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯑꯗꯣ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯔꯁꯤ ꯍꯥꯏꯗꯨꯅ ꯆꯟꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯊꯕꯛ ꯑꯗꯣ ꯆꯠꯈ꯭ꯔꯤ꯫ ꯔꯥꯅꯤꯁꯨ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯌꯨꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯂꯩꯕꯗꯣ ꯃꯁꯥꯗꯨ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯔꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯆꯟꯗꯨꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯈꯤꯕꯗꯨ ꯂꯥꯛꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕꯒꯤ ꯂꯥꯛꯄꯗꯨꯗ ꯔꯥꯅꯤꯁꯨ ꯄꯨꯛꯅꯤꯡ ꯈꯔ ꯆꯥꯎꯊꯣꯛꯆꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯟꯗꯨꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯤꯡꯕꯅ ꯊꯨꯒꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯐꯛꯀꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯊꯣꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯁꯨ ꯂꯩꯔꯕꯅꯤꯅ ꯔꯥꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯁꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯦꯝꯕ ꯁꯥꯕꯁꯨ ꯂꯣꯏꯔꯛꯂꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯆꯟꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯍꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯊꯝꯂꯕ ꯃꯇꯨꯡ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯍꯥꯏꯕꯗꯨꯗꯤ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ꯫ ꯖꯣꯏꯆꯥꯟꯒꯤꯗꯃꯛꯇꯗꯤ ꯃꯔꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯃꯔꯝꯗꯤ ꯑꯈꯥꯛ ꯑꯔꯥꯎ ꯅꯣꯡꯖꯨ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗꯗꯤ ꯀꯅꯥꯅꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯉꯟꯅ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯪꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯁꯨ ꯉꯟꯇꯥꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯨꯝꯅ ꯍꯤꯞꯅꯔꯤ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ 9 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯖꯣꯏꯆꯥꯟ ꯃꯍꯥꯛꯇꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯍꯥꯡꯂꯕꯁꯨ ꯋꯥ ꯑꯗꯨꯃꯛ ꯆꯨꯔꯤ꯫ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟ ꯔꯦꯟꯀꯣꯠ ꯑꯃ ꯂꯤꯠꯁꯤꯜꯂꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯇꯣꯔꯆꯂꯥꯏꯠ ꯑꯃꯕꯨ ꯄꯥꯏꯔꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠ ꯃꯌꯣꯝ ꯑꯗꯣ ꯄꯨꯗꯨꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯆꯟꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯖꯣꯏꯆꯥꯟ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯣ ꯀꯥꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯆꯟꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛꯂꯣꯝꯗ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟꯅ ꯆꯟꯗꯨꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯀꯅꯥꯁꯨ ꯎꯗꯦ꯫ ꯅꯣꯡꯒ ꯇꯥꯕꯒ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯕ ꯅꯠꯇꯦ꯫ ꯖꯣꯏꯆꯥꯟ ꯆꯟꯗꯨꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯆꯄꯨꯛ ꯆꯠꯈ꯭ꯔꯒ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯌꯧꯅꯅꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯆꯄꯨꯛ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯆꯟꯗꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ? ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ? ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯍꯧꯖꯤꯛ ꯃꯤꯅ ꯆꯄꯨꯛ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯗꯨꯕꯣ? ꯍꯣꯏꯗꯦꯍꯦ, ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯤ꯫ ꯇꯨꯝꯊꯕꯗꯤ ꯄꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯣꯏꯆꯥꯟ ꯆꯟꯗꯨꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯗꯥꯏꯋꯥꯏꯗ ꯃꯁꯦ ꯊꯦꯠꯆꯤꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯨꯀ꯭ꯔꯥꯛꯀꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯜꯂꯞ ꯇꯧꯕ ꯂꯨꯀ꯭ꯔꯥꯛ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯃꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯋꯥ ꯑꯗꯨꯒꯤ ꯃꯊꯛ ꯈ꯭ꯋꯥꯏ ꯊꯪꯕ ꯖꯒꯥ ꯑꯃꯗ ꯃꯍꯥꯛꯅ ꯋꯥꯡꯂꯤꯉꯩ ꯀꯥꯈꯠꯂꯒ ꯀꯥꯆꯤꯜ ꯑꯃꯗ ꯅꯝꯁꯤꯜꯂꯝꯂꯤ꯫ ꯑꯁꯨꯝꯅ ꯅꯝꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯇꯥꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯋꯥꯒꯤ ꯀꯥꯆꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯀꯟꯅ ꯌꯦꯞꯁꯤꯜꯂꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯣꯏꯆꯥꯟ ꯄꯔꯞ ꯋꯥ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯟꯗꯨꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯆꯄꯨꯛ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯍꯩꯁ, ꯀꯔꯤꯅꯣ? ꯆꯄꯨꯛ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ꯫ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨꯗꯣ
mahak torchlight ama pairaga mapanda thoganaba tawraki adumna tawrakpa aduda rani su mikap thorakli matam aduda rani na kaidoragi asumna halakpada chanduna hai yena khada chabuk keno ma chapagum tawi mi ra laira hui ra hodung la khangdre yenguge tawbani adumna hairakpata rani na asi yare se thinga kansida nong tabani tu yengulanu adumna hairakpada chanduna yade amutang yenu khigi asomna hairakpaduta rani na masu lake haiduna makoi ani punna yum adugi yena kharomda lakli asom lakam matamdadi yena khaduta kanasu lerum khiri chandu amadi rani na yena khadumda torchlight ado kap tuna kana leibagi haiduna yengningai tanja aduta somdana joy chandi get ado landuna chongthokhinabagi yamna kana karingi matamni get adugi mathak waida naplaga leiringai matamni karigumbada chandu amadi rani na torchlight kapsilakpada ukhiba tholabadi adumak ifada pharabani adubu makoi anidi karisu jingnamdana karisu leiti haiduna imungdomda adumak changkhri masigi matung chandu amadi rani kaisu leitrabanina kaisu oiramlaroi hui haudong sing oirambasu yai natragana nong tabasida nongi makhol oirambasu yare khandokladuna makoi ane adumak tumthakhri somdana joychan mahana tawge khaliba thabak adu mai pakna pangthokkhrabanina yamna harauna yumlomda halakli haujikti mayum jorabada joychan yamna nungaina tumkhri kari thodok tholakadoribano khallubada joychan khangbana langtaknari matam aduda sujina kadhaida chaluribano haidun hanglai maduda joychan na hai aise aruba thabak ama chaluribani karigo nang adu hanglibidubo tummaga leramba yadabro asumna seirakpaduta suji wa makha tarudri tumina adumak tumkhri matam madu haukhri matangi nongalakli nongalakpaduta chandu mahuksagi mahuksa mahak thabak chananabagi damakta loisinli ayu anganba adu phawbata nong khara pathajarabasu thili adumdi taribani asidagidi chandu to nong tarabasu mahaki thabak tudi lepa yadabanina adumak chatkhri matamsi ayuki pung mapan tasalaklabani rani suyum aduda matomta adumak lehauri yum aduda leibase hande kharaga adumak tamnabanina matomta leibado adumak talli asumna rani tanna yum aduda adumak leiri kanagumba miyoi ama laktuna wari watai sanarabati kharasu phaganida haiduna khanjari masidagi dirani yumgi amot akai firon khara lei haiduna sudoke haiduna maningdomda leiriba mohoigi ising tinki adugi manakta lakli aduga mahakna phi ado yamna kana suri asumna rani na phi suri ngai matam aduta mahaki matunglomda kanagumba ama satkibagi sawum phangi kanagumba ama wanglawna satkibagi sawum phangbaduda rani tungda satlai thokduna jengli kanaso leiramde rani kainune hojkidubo haiduna wakhalda khajitangdi jingnari aduga mahak phi suribado makha tana adumak suri adumna mahana phi suri ngai matam aduta amakasu mahaki matunglomda kanagumba ma laklaga leptuna leibagi sawum ma phanglakpada rani masado swai lauraduna amakasu tunglai thoktuna yengli adubu kanaso leiramde tawriba sida rani masado ichingde chingrakli amaiba ningthemna lai khurumduna tanthoklampa adu ikan kanadraba chatla haiduna mahaki wakhallonda khanba horakli masigi matung rani nagyet tungmang koileiliduna yengla ka thabagado adumak suri asumna mahana tungda mugiyeng mangda mugiyeng tawduna phi suri ngai mahana tungda yengni matam maduta mahaki makut aduta kanagumba amana taplawna pasilakpagi mawonda sawhum ma phangi adumna torokpa aduta rani khangprek khangduna mamanglomda onsilalaga makut ado phrang kanthui matam adudadi mahaki mamangda kanasu leiramdi adubu makoigi yumgi maningda haupa wa mar adudagi wana kharadi mahaki makut aduda taduna leirami wana tarapadu oiraba male khladuna wana ado rani na yamna sauna phrang kanthoki wa aduna karigumba khara rani da haining libra haibududi rani na khangkhidrei
ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤ ꯐꯤ ꯁꯨꯔꯤꯕ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯔꯥꯅꯤ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯐꯤꯁꯤꯡ ꯑꯗꯨ ꯀꯥꯕꯛ ꯀꯥꯕꯛ ꯆꯥꯝꯊꯣꯛꯂꯒ ꯐꯧꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯋꯥꯔꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯨꯝꯂꯒ ꯔꯥꯅꯤꯗ ꯌꯦꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯔꯥꯅꯤ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯋꯥꯄꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯋꯥꯔꯛ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯥꯅꯤ ꯁꯨꯃꯥꯡ ꯌꯧꯔꯛꯂꯕꯗ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯃꯊꯪ ꯐꯧꯗꯣꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯣꯂꯥꯡꯈꯣꯛꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯤ ꯐꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯎꯄꯨ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯀꯦ ꯂꯥꯎꯅ ꯇꯥꯈꯤ꯫ ꯎꯄꯨ ꯁꯣ ꯍꯥꯡꯈꯤꯕꯒꯤ ꯑꯃꯗꯤ ꯎꯄꯨ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯔꯥꯅꯤ ꯏꯄꯥ ꯄꯥꯈꯠꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯣ ꯍꯥꯡꯗꯣꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯎꯄꯨ ꯑꯗꯣ ꯀꯅꯥꯅ ꯍꯥꯡꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯝꯅ ꯔꯥꯅꯤꯅ ꯆꯪꯂꯛꯄꯗ ꯎꯄꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯄꯤꯛ ꯄꯤꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯅꯤꯅ ꯍꯦꯛ ꯆꯪꯂꯛꯄꯒꯗꯤ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯔꯥꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯒ ꯌꯨꯝꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯗꯨꯒꯗꯤ ꯔꯥꯅꯤꯅ ꯁꯨꯃꯥꯡ ꯌꯧꯔꯕꯗ ꯇꯨꯡ ꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯃꯄꯥꯟꯗꯒꯤ ꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯐꯤꯖꯤ ꯐꯤꯅ ꯃꯁꯝ ꯃꯅꯥ ꯑꯃꯗꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯏꯐꯦꯠ ꯊꯣꯡ ꯃꯔꯨꯝꯗ ꯂꯤꯊꯣꯔꯛꯂꯤꯕꯗꯨ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯏꯃꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯎꯕꯗꯨ ꯅꯠꯇꯕꯗ ꯃꯄꯨꯡ ꯐꯥꯅꯗꯤ ꯎꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯔꯥꯅꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯡ ꯑꯗꯨꯕꯨ ꯂꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯅꯨꯄꯤ ꯑꯃ ꯆꯪꯈꯤ꯫ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯍꯥꯛ ꯃꯁꯥꯃꯛꯅꯤ꯫ ꯃꯇꯝ ꯑꯗꯨ ꯔꯥꯅꯤꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯁꯤꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯁꯤꯗ ꯂꯩꯔꯤ, ꯑꯗꯨꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯀꯅꯥꯅꯣ? ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯀꯣꯜ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯔꯥꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯆꯟꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤꯅ ꯆꯟꯗꯨꯗ ꯀꯞꯇꯨꯅ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯕꯗ ꯆꯟꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯉꯔꯥꯡ ꯅꯍꯥꯟꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯁ, ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯁꯤ ꯍꯩꯕ ꯀꯌꯥ ꯌꯧꯗ꯭ꯔꯕ ꯃꯥꯜꯂꯦꯗ꯫ ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯥꯏꯕꯗ ꯇꯥꯟꯅꯍꯧꯕꯅ ꯐꯒꯗꯧꯔꯤꯕꯔꯥ? ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯪ ꯂꯦꯡꯗꯅ ꯂꯩꯔꯝꯂꯣ, ꯑꯩꯁꯨ ꯍꯜꯂꯛꯂꯒꯅꯤ꯫ ꯑꯗꯨꯒ ꯈꯨꯗꯛ ꯑꯁꯤꯗ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯒꯁꯨ ꯑꯩꯒ ꯎꯅꯔꯛꯂꯒꯦ, ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯒꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯗꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯃꯨꯛ ꯀꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ꯫ ꯔꯥꯅꯤ ꯏꯃꯨꯡ ꯆꯪꯕ ꯀꯤꯗꯨꯅ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯐꯣꯟ ꯑꯗꯨ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯐꯣꯟ ꯑꯗꯨ ꯋꯥꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯌꯨꯝ ꯑꯗꯨꯕꯨ ꯇꯤꯡꯀꯣꯛꯄꯤꯅꯕ ꯂꯥꯏꯀꯣꯛꯄꯤꯅꯕ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯅꯣ? ꯑꯩꯈꯣꯏꯁꯤ ꯑꯉꯥꯡꯅꯤ, ꯈꯪꯂꯔꯣꯏ ꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯪꯇꯧꯒ ꯇꯧꯁꯤꯟꯕꯤꯔꯤꯕ꯭ꯔꯥ? ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤ, ꯑꯗꯨꯕు ꯐꯕ ꯀꯧꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯠꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃꯥꯏꯕꯗ ꯊꯥꯖꯕ ꯊꯝꯕꯗꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯌꯦꯡꯗꯅ ꯉꯁꯤ ꯐꯥꯎꯕ ꯑꯣꯖꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯣꯖꯥꯒꯤ ꯋꯥ ꯑꯃꯇꯥꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯨꯝꯁꯥ ꯀꯩꯁꯥꯔꯕꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯍꯩꯕ ꯀꯌꯥ ꯌꯧꯗ꯭ꯔꯕ ꯈꯪꯗ꯭ꯔꯦ꯫ ꯉꯁꯤꯁꯨ ꯅꯃꯧ ꯅꯨꯄꯤꯗ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯑꯦꯅ ꯍꯥꯏ꯫ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡ ꯆꯪꯕ ꯉꯝꯗ꯭ꯔꯤꯗꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ? ꯅꯠꯇꯦ, ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯑꯣꯖꯥꯅ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯣꯏꯅ ꯊꯤꯖꯒꯤ, ꯑꯣꯖꯥꯅ ꯀꯟꯖꯜꯂꯒ ꯊꯝꯕꯗꯨꯗꯤ ꯊꯝꯕꯤꯔꯅꯨ ꯍꯥꯏꯔꯤ꯫
ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯈꯔ ꯁꯥꯎꯒꯠꯂꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯗ ꯏꯕꯨꯡꯉꯣ ꯐꯔꯦ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯦ꯫ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯉꯥꯛꯊꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯉꯣꯟꯗꯁꯨ ꯑꯔꯥꯛ ꯑꯈꯪꯅꯗꯨꯅ ꯀꯤꯕ ꯈꯔ ꯄꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯔ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯑꯔꯣꯏꯕꯤ ꯊꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯐꯔꯦ, ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯇꯪꯒ ꯑꯩꯕꯨ ꯌꯦꯡꯂꯣ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯍꯜꯂꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨꯁꯨ ꯃꯍꯥꯛꯅ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯧꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯔꯥꯅꯤ ꯁꯨꯃꯥꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯔꯥꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯗꯒꯤ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯂꯥꯎꯁꯦ, ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯑꯩ ꯏꯃꯨꯡ ꯆꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯩꯗꯧꯕꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ, ꯑꯩ ꯆꯪꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯊꯣꯡꯖꯤꯟꯄꯥꯟ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯁꯥꯗ ꯕꯪ ꯂꯥꯎꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯜꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯜꯂꯛꯄꯗꯨꯗ ꯆꯟꯗꯨ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯇꯧꯔꯤ꯫ ꯆꯟꯗꯨꯅ ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯅꯨꯡꯁꯤꯠ ꯑꯃ ꯍꯣꯝꯖꯤꯜꯂꯛꯂꯤꯕꯁꯤꯅ, ꯑꯗꯨꯁꯨ ꯑꯁꯥꯕ, ꯌꯨꯝꯁꯤ ꯂꯩꯃꯥꯡ ꯐꯠꯇꯕ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃꯗꯤ ꯄꯤꯔꯛꯂꯦꯁꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯝꯂꯕ ꯃꯇꯨꯡꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯎꯄꯨ ꯀꯥꯆꯤꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯐꯛꯂꯥꯡ ꯅꯞꯅ ꯇꯥꯁꯜꯂꯒ ꯂꯩꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯛꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ? ꯐꯩ, ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯗꯨꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯀꯣꯏꯆꯠ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁꯇꯣ ꯐꯨꯜ ꯂꯩꯈꯠꯂꯒ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯗꯨꯗ ꯀꯔꯤ ꯃꯃꯤ ꯇꯥꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯕꯥꯏꯜꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯨꯃꯤꯟꯅ ꯎꯄꯨ ꯀꯥꯆꯤꯜꯗ ꯅꯞꯁꯜꯂꯒ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯞꯆꯜꯂꯒ ꯂꯦꯞꯂꯒ ꯃꯨꯔꯤ ꯃꯃꯤ ꯁꯥꯃꯤ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯟꯗꯨꯗꯤ ꯀꯤꯕꯗ ꯂꯣꯏꯔꯤ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯕꯁꯤꯅ ꯔꯥꯅꯤꯅꯤ꯫ ꯃꯗꯨꯗ ꯔꯥꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ, ꯑꯗꯨꯅ ꯃꯥꯏꯕꯅꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯦ ꯌꯣꯟꯊꯣꯛꯂꯝꯂꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯝ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯆꯟꯗꯨꯅ ꯃꯗꯨꯕꯨ ꯍꯦꯛꯇꯃꯛ ꯌꯥꯕ ꯅꯠꯇꯦ, ꯃꯥꯏꯕꯁꯤꯕꯨ ꯃꯥ ꯃꯊꯟꯇꯔꯣ, ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ, ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯥꯏꯕꯁꯤꯡꯁꯨ ꯑꯗꯨꯃꯛ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯤ, ꯑꯩꯁꯨ ꯐꯤ ꯈꯔ ꯁꯨꯔꯨꯕꯗꯃꯛ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯇꯝꯗꯤ ꯄꯨꯡ 11 ꯇꯥꯁꯜꯂꯛꯂꯦ, ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯤ꯫ ꯆꯟꯗꯨꯅ ꯍꯥꯏ, ꯑꯩꯕꯥꯅꯤ ꯁꯨꯔꯕꯗꯤꯅꯦ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ, ꯑꯗꯨꯅꯅꯦ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ꯫ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦꯗꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯅ ꯃꯥ ꯂꯥꯛꯂꯒꯅꯦ ꯀꯔꯤꯅꯣ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯃꯍꯥꯛꯅ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯅꯦꯛꯂꯒꯅꯤ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗꯨ ꯈꯔ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ, ꯃꯥ ꯍꯟꯗꯛꯃꯨꯛꯇꯤ ꯈꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯐꯣꯟꯗꯣ, ꯑꯗꯨꯅ ꯃꯍꯥꯛ ꯈꯔ ꯁꯥꯎꯒꯗꯕ ꯃꯥꯜꯂꯤ꯫ ꯆꯥꯛ ꯀꯠꯊꯣꯛꯂꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏꯅꯕ ꯇꯧꯁꯤ, ꯂꯥꯎ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯕꯛꯅꯤ ꯃꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ꯫ ꯔꯥꯅꯤꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ꯫
ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯊꯣꯡ ꯊꯥꯛꯅꯕ ꯆꯟꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯔꯥꯅꯤꯗꯤ ꯃꯁꯥꯗꯣ ꯏꯔꯨꯖꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯔꯨꯖꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯔꯨꯖꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯏꯔꯨꯖꯅꯕꯒꯤꯗꯃꯛꯇ ꯐꯤꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯏꯁꯤꯡ ꯑꯗꯣ ꯃꯅꯥꯛꯇ ꯊꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯏꯔꯨꯖꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯏꯔꯨꯖꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯥꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯒꯤ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯗ ꯁꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯥꯄꯣꯟ ꯑꯣꯏꯗꯨꯅ ꯃꯃꯥꯏ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯖꯤꯜꯂꯨꯕ ꯕꯥꯇꯤꯜ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯉꯣꯟꯂꯣꯝꯗ ꯖ꯭ꯋꯥꯔ ꯂꯥꯎꯅ ꯍꯩꯖꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯈꯪꯇꯨ ꯇꯨꯔꯒ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯔꯤꯅꯣ ꯕꯨꯠꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯔꯥꯅꯤꯅ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯅꯪꯒꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯤꯉꯩꯗ ꯕꯥꯇꯤꯜꯁꯤ ꯑꯃꯨꯛ ꯃꯥꯡꯂꯣꯝꯗꯒꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯆꯟꯗꯨꯅ ꯌꯥꯔꯦꯁꯦ ꯑꯩ ꯁꯪꯒꯦ ꯏꯖꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯅꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕꯗꯣ ꯍꯧꯖꯤꯛ ꯄꯔꯞ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ꯫ ꯀꯤꯊꯤꯛ ꯀꯤꯔꯨꯝꯅꯁꯨ ꯂꯣꯏꯔꯕꯅꯤ ꯃꯁꯥ ꯑꯗꯨ꯫ ꯑꯁꯨꯝꯅ ꯆꯟꯗꯨꯅ ꯁꯪꯂꯒ ꯏꯔꯨꯖꯕꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯔꯥꯅꯤ ꯏꯔꯨꯖꯕꯗꯨ ꯂꯣꯏꯔꯕꯗ ꯏꯃꯨꯡꯂꯣꯝꯗ ꯆꯟꯗꯨꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯩꯅ ꯁꯪꯂꯒ ꯂꯩꯔꯤꯉꯩꯗꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯕ, ꯑꯗꯨꯒ ꯑꯩꯅ ꯁꯪꯗ꯭ꯔꯕ ꯀꯥꯟꯗꯅ ꯅꯉꯣꯟꯗ ꯍꯦꯛꯇꯃꯛ ꯇꯧꯔꯛꯄ꯫ ꯃꯁꯤ ꯑꯩ ꯈꯪꯉꯤ, ꯅꯨꯄꯤꯗ ꯆꯣꯠꯄ ꯕꯨꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛꯃꯩ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯆꯥꯕ ꯊꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕꯕꯨ ꯂꯥꯛꯄ ꯉꯥꯏꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯆꯟꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯕꯨ ꯍꯦꯛ ꯎꯕꯒ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯥꯡ ꯇꯤꯟꯃꯥꯡ ꯊꯥꯖꯤꯜꯂꯛꯂꯤꯕ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯁꯤ ꯃꯤꯑꯣꯏ ꯑꯃꯅꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ, ꯃꯤꯑꯣꯏ ꯑꯗꯣ ꯃꯥꯡꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯕꯨꯛꯅꯤꯡꯗ ꯑꯐꯕ ꯍꯥꯏꯕꯁꯤꯃ ꯁꯨꯈꯟ ꯈꯟꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯤꯑꯣꯏ ꯑꯗꯣ ꯃꯥꯡꯍꯟꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ꯫ ꯀꯝꯗꯧꯁꯤꯒꯦ, ꯅꯈꯣꯏꯒꯤ ꯑꯌꯥꯕ ꯑꯃꯇꯪꯗꯤ ꯑꯩ ꯄꯥꯝꯃꯤ꯫ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯣꯖꯥ, ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯣ? ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯟꯈꯤꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ? ꯏꯕꯨꯡꯉꯣ, ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡꯁꯤ ꯄꯥꯛꯅ ꯈꯪꯒꯟꯗꯕꯅꯤ꯫ ꯅꯪꯅꯕꯨꯗꯤ ꯀꯅꯥ ꯑꯃꯠꯇꯗ ꯂꯥꯟꯈꯤꯗꯦꯗꯅ ꯍꯥꯏꯔꯤꯕ, ꯂꯥꯟꯈꯤꯗꯕꯗꯨꯔ ꯉꯁꯤ ꯅꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ? ꯂꯥꯟꯈꯤꯕꯒꯤꯅꯤ, ꯂꯥꯟꯕꯗꯨꯅꯅꯤ ꯃꯤꯅ ꯅꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤ꯫ ꯑꯗꯨꯅ ꯅꯪꯅꯁꯨ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯍꯪꯗꯣꯛꯅꯔꯨꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯪꯅꯔꯣꯏ, ꯑꯩꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯊꯣꯛꯄ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ꯫ ꯈꯜꯂꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ? ꯑꯣꯖꯥ, ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯛꯇꯃꯛ ꯃꯥꯡꯍꯟꯕꯁꯨ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯑꯩ ꯍꯥꯟꯅ ꯆꯠꯂꯒ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯒꯅꯨ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯔꯨꯈꯤ꯫ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ, ꯀꯔꯤꯅꯣ, ꯃꯃꯤꯡ ꯃꯊꯥꯅ ꯀꯔꯤ ꯀꯧꯕ, ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯣꯖꯥ ꯃꯥꯏꯕꯅ ꯈꯪꯕꯤꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯐꯔꯦ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯦꯠꯂꯤꯕ ꯂꯩꯃꯥꯡꯁꯤꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯄꯤꯔꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯁꯤꯒꯨꯝꯂꯕ ꯂꯩꯃꯥꯡ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯌꯦꯡꯍꯟꯕꯤꯔꯒꯦ꯫ ꯅꯈꯣꯏꯒꯤ ꯈꯨꯗꯦꯡꯒꯨꯝꯕ ꯂꯩꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯍꯣꯏ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯈꯨꯗꯦꯡꯗꯨ ꯄꯨꯊꯣꯔꯛꯂꯣ, ꯑꯗꯨꯗꯨꯒ ꯏꯁꯤꯡ ꯈꯔꯒ ꯄꯨꯊꯣꯔꯛꯎ, ꯆꯦꯡ ꯃꯔꯨ ꯈꯔꯒ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯈꯨꯗꯦꯡ ꯑꯗꯨꯗ
lewa khara solaga chengmuru khara purakliba do thadari aduga chandubu kausunduna ibungo masigi khuding asida nangki yum asida tarukliba miyu edo sungsoi soidana uba phangani aduga nahakna miyu singado nangna khangba mi oiragadi miyu edu da chatlaga thabak asi taruklaga nu haiduna hairugadabani fare fare adudi lai khurum basi haurage nangonta safal halage ko matawa sumna ningthemna chandugi imung asita posem lewa thajallakliba misak adu kanano haiduna khangudobagi damakta lewa solaba matungta chandubu khuding adu de yenghalli asumna yenglubadu da chanduna ure ure ojamai bu ure haiduna laurakli amaiba ningthemna uribudu kanano nahak masak khangbra haiduna hanglakpada chanduna amadi masak khangi amadi khangdi amadi akoi lekai sidagini mamingna joychan kowani magai si mamang thakta yanakhidaba saunakhiba amalai asumna hairakpada ningthemna adodi mioi atopa do chahi kayamuki leng mali haiduna hanglakpada chanduna oja maibo hoiki leng mali oja asumna hairakpada ningthemna fare fare adu warbadi loisilasi haiduna hauji uribado loisan hankhri matam madu chandu mai hona sauduna joychan haibaduna oireko mahak khangani haiduna yan sauri matam madu da ningthemna fare nahakna khangni hairiba misak adugi manakta nahakna ngasi ase chatlaga wafam mado hairugadabani aduduga nahakna hoji atopa ama aigi jahi lenga manba ma ui haikibado maduna thabak asi tarukliba amaiba aduni mana amaiba du da hairar matungda amaiba du namu mafam masida kaplaklibani aduna ngasimak haujimak chattuna nahakna haujiki miyu aduda namanaba aduda chattuna hairuro ai afam masida lai khurumduna nakoi imung asida laimang jilibasi amuktang tanthoknaba khangdoknabagi damakta tawrongge adumna haibadagi chandusu hoi ai haujimak chatkani haiduna mahak makoi ki gari adu thoguraktuna joychangi mayumda lakli thoidona lamnaba mafam nati adubu yamathuna yongningkhibana gari adu da thoduna laklibani masigi matung joychangi manakta chandu laklabada joychan chungi hingkolda thabak sunu leirami chandu changlakpo ubada joychan swai lawi kari toru kadu puno khallubada joychan he ubaga chandu gari adu khalonlaga joychanna hingkol thabak suriba adugi manakta changsilakli joychangi manakta su sanju thabak sunu leibani sanjuna tada chandu si akhoi nakanda lakli ne kari noi tha thada lakli basibo haiduna khalli aduga chandubu uboda sujina tada lakpiri bro kari noi tha thada lakpiri basibo haiduna hangli sujiri joychana tawri basinga do kari mata khangbanati matam madu da chanduna ibe ma mi singse yamna phanadre thingela taina ngamdraga nasikhunga taina habra ipa ipugi parmana ma leiba daine aduni tawri basi mai unaraga nipa macha ma woina lanthingna badi kiri hareraga mioi bagi mating lawdradona but pet ki mating lawraga laman khumna honaba mi kongai ni do amuktang chamthokna ke khanduna laklibani kariguma tawse haiba leiragadi hana taknara matungda angam setup nagadabani ai gisu but pret timu laimu saroi ngaroi hingsa yai tamba yam lei haijariba adumna hairakpada sujina tadagi wata siri aibu kiseli haiduna mahakti khangjadabani nokli chandu parap changsalaglaga joychan gi manakta lepi aduga joychan kariyuna hamna tawri basibo adumna hairakpada joychan na sujida hai imanaba lakli basi cha pithaksi chalu cha loluso adumna hairakpada chandu karisu khumdi maramdi sanagadori wari asida suji yahoningdabagini masidagidi sujina tada ngaktang laibiramu ai cha lolugi kuiroi ko asumna haibda chanduna yarnida khara kunya lolu ko asumna hairakpada suji nuklaga imung changki matamadu da joychanna kainu chandu nang sida parpap lalaga aingonda lakli basi kaino nangi apamadu karino hai nang to bukhudi ai loina khanglabani nang nai gi imungda trokli batu ai khangmu lo haina khanbro kaino ni chandu nang ngang bitu ai nongoda kari tawkhidana nang na dugum naigonda hairibano ai joychan nang nai gi imungda maiba tanaraga but thajali badu ai khanglu lo haina khangano
ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯕꯨꯠ ꯊꯥꯖꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪ ꯍꯥꯠꯇꯣꯛꯂꯒꯅꯦ ꯐꯨꯝꯖꯤꯜꯂꯒ ꯊꯝꯒꯗꯕꯅꯤ ꯑꯦ ꯆꯟꯗꯨ ꯅꯪ ꯋꯥꯇꯥ ꯑꯁꯤꯗꯤ ꯅꯪ ꯈꯛꯇꯅ ꯃꯤ ꯍꯥꯠꯄ ꯉꯝꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯆꯨꯝꯃꯤ ꯅꯪꯒꯤ ꯌꯨꯝꯗꯨꯗ ꯑꯩꯅꯅꯦ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯁꯨ ꯄꯨꯝꯅꯃꯛ ꯍꯥꯠꯅꯅꯕ ꯇꯞꯅ ꯇꯨꯝꯅ ꯍꯥꯠꯅꯅꯕ ꯑꯩꯅ ꯕꯨꯠ ꯊꯥꯈꯤꯕꯅꯤ ꯑꯗꯣ ꯅꯪꯅ ꯉꯥꯛꯄ ꯉꯝꯖꯒꯗꯕꯅꯤ ꯅꯤꯄꯥ ꯃꯆꯥ ꯊꯣꯛꯇꯕꯒꯤ ꯃꯑꯣꯡꯗ ꯁꯤꯗ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯆꯦꯛꯁꯜꯂꯨ ꯍꯟꯇꯛꯃꯨꯛꯇꯤ ꯑꯔꯨꯕ ꯑꯀꯟꯕ ꯑꯩꯉꯣꯟꯗ ꯊꯥꯔꯛꯀꯗꯣꯏꯕꯁꯤ ꯅꯪꯒꯤꯁꯨ ꯑꯃꯥꯏꯕ ꯀꯌꯥ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯖꯧ ꯆꯠꯂꯣ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯅꯪꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯍꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯅ ꯖꯣꯏꯆꯥꯟꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟꯁꯨ ꯁꯥꯎꯗꯨꯅ ꯆꯟꯗꯨꯗ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯃꯍꯥꯛꯅ ꯅꯥꯄꯤ ꯐꯥꯟꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯌꯣꯄꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯟꯗꯨꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯌꯣꯄꯥꯛ ꯑꯗꯨꯅ ꯌꯥꯟꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟ ꯍꯟꯗꯣꯛ ꯍꯧꯕꯗꯒꯤ ꯄꯥꯜꯍꯧꯗꯦ ꯌꯣꯄꯥꯛ ꯑꯗꯨ ꯐꯨꯀꯠꯄ ꯍꯣꯠꯅꯔꯤꯉꯩ ꯆꯟꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯣꯏꯆꯥꯟꯒꯤ ꯃꯊꯕꯥꯛꯇ ꯀꯥꯎꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯝꯁꯤꯟꯅꯗꯨꯅ ꯐꯨꯅꯈꯠꯂꯛꯄꯗ ꯃꯐꯝ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯖꯤ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯈꯥꯝꯇꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯖꯣꯏꯆꯥꯟꯗ ꯅꯪ ꯈꯪꯒꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯦꯝꯃꯗꯤ ꯊꯥꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯉꯝ ꯁꯦꯠꯇꯠꯅꯕ ꯇꯥꯕꯅꯤ ꯃꯤꯒꯤ ꯂꯥꯟ ꯇꯣꯛꯈ꯭ꯔꯣ ꯂꯥꯏꯒꯤ ꯂꯥꯟ ꯍꯧꯕ ꯇꯥꯕꯅꯤ ꯅꯪ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯀꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯑꯍꯤꯡ ꯁꯥꯕ ꯃꯈꯩ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯤ ꯖꯣꯏꯆꯥꯟꯁꯨ ꯃꯍꯥꯛꯁꯨ ꯅꯥꯇꯣꯟ ꯅꯥꯈꯥꯡ ꯀꯥꯏꯗꯨꯅ ꯅꯥꯍꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯖꯣꯏꯆꯥꯟ ꯅꯪ ꯈꯪꯒꯅꯤꯗꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯔꯕ ꯃꯇꯨꯡ ꯁꯣꯝꯗ ꯆꯟꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯆꯟꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯅꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯀꯔꯤ ꯇꯧꯔꯦ ꯍꯥ ꯈꯟꯅ ꯆꯩꯅꯔꯨꯔꯕ꯭ꯔꯣ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯑꯣꯖꯥ ꯑꯩꯅ ꯃꯉꯣꯟꯗ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯐꯤꯡꯀꯠꯂꯛꯄꯗꯒꯤ ꯑꯩꯁꯨ ꯐꯤꯡꯀꯠꯂꯦ ꯈꯨꯠ ꯈꯔ ꯊꯣꯛꯅꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯈꯪꯒꯅꯤ ꯍꯥꯏꯔꯒ ꯂꯩꯍꯧꯕꯅꯤ ꯑꯣꯖꯥ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯕꯤꯔꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯣꯖꯥ ꯍꯩ ꯇꯞꯊꯧ ꯁꯨꯝꯗꯧꯔꯁꯤ ꯃꯥꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯈꯪꯗꯣꯛꯄꯗꯤ ꯐꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯑꯀꯤ ꯑꯈꯪ ꯈꯔ ꯄꯤꯕꯗꯤ ꯄꯤꯁꯤ ꯑꯗꯨ ꯅꯠꯇꯕꯗ ꯊꯋꯥꯏ ꯍꯦꯛ ꯁꯠꯄꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯣꯖꯥ ꯊꯋꯥꯏ ꯁꯠꯄꯤꯔꯣ ꯀꯩꯗꯧꯔꯨꯅꯤ ꯃꯥꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯝꯃꯒ ꯂꯩꯕꯥꯛꯁꯦ ꯃꯥꯂꯦꯝꯁꯤ ꯂꯨꯝꯅꯕꯅꯤ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯣꯖꯥ ꯃꯥ ꯍꯥꯠꯄꯗ ꯄꯨꯒꯗꯕ ꯄꯥꯞꯇꯣ ꯑꯩ ꯄꯨꯒꯦ ꯑꯣꯖꯥ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯁ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯈꯔ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ ꯅꯪꯒꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯗꯨꯒꯤ ꯃꯤꯗꯣ ꯄꯥꯛꯍꯜꯂꯣꯏ ꯃꯥꯒꯤ ꯃꯉꯛꯇꯨ ꯀꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯅꯦ ꯄꯥꯛꯍꯜꯂꯣꯏ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯌꯥꯝꯅ ꯐꯤꯡꯒꯠꯃꯟꯈ꯭ꯔꯦ ꯁꯦ ꯁꯨꯝꯗꯧꯔꯁꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯦꯠꯂꯤꯕ ꯂꯩꯃꯥꯡ ꯑꯁꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯦ ꯏꯃꯨꯡꯗꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯂꯩꯃꯥꯡ ꯑꯁꯤꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯔꯛꯂꯤꯕ ꯂꯩꯃꯥꯡ ꯑꯁꯤ ꯃꯃꯥꯡ ꯊꯛꯇꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯗꯨꯗ ꯍꯟꯈꯤꯕ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯝꯖꯤꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯂꯦ ꯑꯗꯨꯅꯅꯦ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯊꯥꯔꯒ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯁꯨ ꯑꯩꯅ ꯄꯥꯎꯖꯦꯜ ꯑꯃ ꯊꯥꯈ꯭ꯔꯒꯦ ꯑꯗꯨꯗ ꯐꯥꯎꯕ ꯃꯈꯣꯏꯅ ꯍꯟꯗ꯭ꯔꯕ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯋꯥꯅ ꯄꯤꯔꯛꯂꯕꯗꯤ ꯑꯩ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒꯦꯀꯣ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯤꯕꯁꯤ ꯈꯔꯗꯤ ꯀꯨꯏꯔꯦ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯅꯤꯡꯉꯤ ꯅꯪꯒ ꯅꯃꯥꯟꯅꯕ ꯑꯗꯨꯒ ꯁꯥꯎꯅꯔꯤꯕꯗꯨꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯅꯕꯥꯅꯤ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯒ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯑꯣꯖꯥ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯝ ꯇꯧꯔꯤꯕ ꯂꯧ ꯁꯪꯒꯝ 3ꯒꯤꯁꯤ
ꯃꯁꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯕ ꯂꯧꯐꯝꯅꯤ ꯂꯧꯄꯨ ꯑꯗꯨꯅꯗꯤ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕ ꯃꯔꯝꯗꯤ ꯂꯧꯄꯨ ꯑꯗꯨꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯀꯩꯅꯣꯝ ꯇꯧꯔꯛꯄꯗ ꯑꯩꯅ ꯃꯇꯦꯡꯒꯤ ꯆꯥꯎꯅ ꯄꯥꯡꯕꯤꯈ꯭ꯔꯕ ꯑꯩꯗꯤ ꯂꯧꯗꯨꯒꯤ ꯈꯜꯂꯒ ꯄꯥꯡꯕꯖꯥꯠ ꯅꯠꯇꯦ ꯆꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯑꯗꯨꯒ ꯃꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯑꯩꯅ ꯏꯄꯥꯒꯨꯝꯕꯅꯦ ꯍꯥꯏꯗꯅ ꯃꯇꯦꯡꯗꯨ ꯆꯥꯎꯅ ꯄꯥꯡꯕꯤꯕꯅꯤ ꯑꯗꯨꯗ ꯃꯤꯁꯛ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯌꯥꯝꯂꯕ ꯂꯧ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯣꯟꯊꯣꯛꯄꯤꯔꯝꯃꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯧ ꯑꯗꯨ ꯃꯥꯅ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯃꯇꯝ ꯆꯨꯝꯕꯗ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯅ ꯎꯪꯈꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯅꯣꯡꯃꯁꯨ ꯃꯥꯅ ꯑꯩꯕꯨ ꯃꯤ ꯅꯦꯛꯂꯒ ꯐꯨꯍꯟꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯉꯣꯟꯗ ꯇꯪꯈꯥꯏ ꯑꯃ ꯑꯩꯉꯣꯟꯗ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯂꯝ ꯃꯆꯦꯠꯁꯤꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯪꯈꯠꯅꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯄꯤꯊꯣꯛꯀꯦꯁꯨ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯝꯅ ꯃꯤꯒ ꯅꯦꯛꯇꯅ ꯑꯩꯕꯨ ꯐꯨꯅꯅꯕ ꯇꯩꯅꯅꯕ ꯀꯤꯍꯟ ꯈꯪꯍꯟꯅꯕ ꯇꯧꯔꯛꯄꯗꯒꯤ ꯅꯝꯗꯅ ꯑꯩꯅ ꯄꯨꯂꯞ ꯂꯧꯁꯤꯜꯂꯒ ꯐ꯭ꯔꯥꯝ ꯇꯧꯊꯣꯛꯄꯅꯤ ꯃꯥꯅꯕꯗꯤ ꯃꯐꯝ ꯑꯗꯨ ꯂꯧꯔꯒ ꯆꯦꯛꯀꯣꯟ ꯑꯣꯏꯒꯦ ꯈꯟꯕꯖꯥꯠꯅꯤ ꯆꯦꯛꯀꯣꯟ ꯑꯣꯏꯕꯒꯤꯁꯨ ꯃꯐꯝ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯈꯨꯗꯣꯡ ꯆꯥꯈ꯭ꯔꯕ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯎꯅꯤꯡꯗꯨꯅ ꯐ꯭ꯔꯥꯝ ꯇꯧꯊꯣꯛꯄꯅꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯍꯥꯠꯅꯅꯕ ꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤꯅꯤ ꯏꯕꯥꯅꯤꯁꯤ ꯑꯗꯨꯃꯛ ꯌꯥꯅꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯌꯥꯅꯗꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯅꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯐꯔꯦ ꯃꯗꯨꯗꯅꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯅꯨ ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅꯃꯛ ꯁꯤꯜꯂꯒꯅꯤ ꯉꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯀꯥꯞꯄꯛꯂꯦ ꯄꯤꯕꯗꯨ ꯃꯥꯡꯍꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯛ ꯋꯥꯇꯦꯝꯁꯤꯔꯥ ꯍꯥꯏꯗꯅ ꯑꯗꯨꯗ ꯅꯈꯣꯏꯅ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯨꯗ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯗꯕꯅꯤ ꯑꯗꯨꯕꯨ ꯍꯣꯔꯦꯟꯗꯒꯤꯗꯤ ꯑꯩꯅ ꯃꯈꯣꯏꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯒꯦ ꯑꯗꯨꯗꯨꯒ ꯊꯕꯛ ꯑꯁꯤꯗ ꯇꯧꯁꯤ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯂꯤꯕ ꯑꯃꯥꯏꯕꯗꯨꯁꯨ ꯃꯔꯥꯜ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯃꯤꯅ ꯐꯠꯇꯕ ꯍꯥꯏꯔꯛꯂꯒ ꯍꯦꯛꯇꯃꯛ ꯏꯜꯂꯤꯕ ꯃꯍꯥꯛꯁꯨ ꯂꯥꯟꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯉꯣꯟꯗꯁꯨ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯅꯨ ꯍꯥꯏꯕꯗꯨ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯑꯗꯨꯅ ꯐꯔꯦ ꯉꯍꯥꯟꯒꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯂꯪ ꯀꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯟꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯪ ꯀꯤꯗꯨꯅ ꯉꯍꯥꯟꯃꯨꯛ ꯌꯦꯡꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯪ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯂꯪ ꯑꯗꯨꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯂꯪ ꯑꯗꯨꯅ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯂꯪ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯋꯥꯈꯣꯡꯗ ꯂꯪꯒꯤ ꯂꯪꯖꯤꯟ ꯑꯗꯣ ꯆꯩꯇꯦꯛ ꯑꯗꯨꯗ ꯀꯤꯁꯤꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯈꯣꯡ ꯑꯁꯤꯗ ꯇꯧꯈꯥꯏꯔꯝꯕꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯇꯥꯗꯦꯁꯦ ꯀꯔꯤ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯃꯁꯤ ꯋꯥ ꯃꯔꯛꯇꯒ ꯐꯨꯝꯂꯝꯂꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯑꯃ ꯃꯈꯨꯄꯥꯛꯇ ꯁꯣꯜꯂꯒ ꯋꯥ ꯈꯨꯗꯤꯡꯒꯤ ꯄꯣꯞ ꯑꯁꯨꯝ ꯊꯥꯔꯛꯂꯤ ꯑꯗꯨꯝꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯋꯥꯁꯤꯡꯗꯣ ꯑꯃꯠꯇ ꯄꯣꯠ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯄꯣꯠꯁꯦ ꯂꯩꯔꯦꯁꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯧꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗꯨ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯁꯨ ꯍꯩꯕꯒꯤ ꯆꯥꯡꯁꯤ ꯍꯟꯊꯔꯛꯂꯕ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯟꯗꯨꯒꯤ ꯁꯌꯦꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯏꯔꯛꯄꯒꯨꯝꯅ ꯁꯌꯦꯡ ꯑꯗꯨꯗ ꯀꯔꯛ ꯂꯥꯛꯇꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯀꯔꯤꯅꯣꯍꯦ ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯁꯌꯦꯡꯗ ꯄꯥꯏꯔꯛꯈ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯋꯥꯒꯤ ꯋꯥꯁꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯍꯥꯏꯕꯗꯤ ꯊꯦꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯃꯁꯤꯒꯤ ꯋꯥꯁꯥꯁꯤꯅ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯦꯔꯦꯛ ꯊꯨꯗꯦꯛꯏ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯈꯪꯂꯦ ꯑꯩ ꯇꯧꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯅꯨꯡ ꯑꯃꯨꯕ ꯃꯥꯟꯕ ꯁꯤꯠ ꯅꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯇꯨꯝ ꯑꯗꯨꯅ ꯋꯥ ꯈꯨꯗꯤꯡꯒꯤ ꯀꯣꯛ ꯊꯥꯔꯤ ꯑꯗꯨꯝꯅ ꯊꯥꯔꯛꯄꯗꯨꯗ ꯋꯥ ꯑꯗꯨꯒꯤ ꯃꯊꯛ ꯋꯥꯏꯗ ꯁ꯭ꯔꯣꯠ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯆꯟꯗꯨ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯊꯛꯂꯣꯝꯗ ꯁꯠ ꯆꯤꯡꯈꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯏꯕꯨꯡꯉꯣ ꯋꯥꯒꯤ ꯎꯁꯥꯁꯤꯡꯗ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕ ꯂꯨꯀ꯭ꯔꯥꯛꯁꯤꯡꯁꯤ ꯃꯁꯤ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯨꯀ꯭ꯔꯥꯛ
ꯄꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇꯤ ꯖꯣꯏꯆꯥꯟꯅ ꯍꯥꯞꯆꯤꯜꯂꯝꯕ ꯑꯃꯨꯕ ꯃꯌꯨꯝ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯊꯦꯡꯅꯕꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯇꯣ ꯁꯤꯗ ꯂꯩꯔꯦꯗꯅ ꯁꯦ ꯃꯥꯒꯨꯝꯕꯅ ꯀꯗꯥꯏꯗ ꯂꯣꯠꯄ ꯉꯝꯒꯅꯤ? ꯍꯩ ꯏꯕꯨꯡꯉꯣ ꯂꯥꯎ ꯂꯥꯎ ꯆꯠꯂꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯡꯉꯥꯏꯒꯅꯤꯗꯅ ꯃꯈꯣꯏ꯫ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯔꯞ ꯄꯔꯞ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯇꯧꯔꯁꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯦ ꯑꯗꯨꯅꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯑꯩ ꯍꯥꯏꯔꯒꯦ ꯊꯣꯏꯅ ꯍꯦꯟꯅ ꯆꯪꯒꯗꯕ ꯅꯠꯇꯦ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯔꯗꯤ ꯂꯨꯕ ꯊꯕꯛꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯈꯨꯖꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯇꯧꯒꯗꯧꯔꯤꯕ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯍꯥꯛꯀ ꯈꯟꯅꯔꯤꯕ ꯅꯃꯥꯟꯅꯕ ꯑꯗꯨꯗ ꯊꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯃꯥꯟꯅꯕ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡꯗ नमानबा अदुबु नेक्लिबा हाइबदी नमानबा अदुना हाइरकपा थबक्ति यारिबा अमाइबदो मरुदा अमुक चंखिगदौरिबनी मरम अदुना मथंग मथंग लाइसिंग असे थागदौरिबनी सोइबदगी मरा लैतबा मिउइदा ओइना पानख्रबदी अइखोइदा ओइना दशा तागदौरिबनी को अदुना खरा चेक्सिनसी आइना तौ तौ हाइबा थबकसिंगदो तौगदबनी फरे अदुदी नखोइ अनि सुमांग मसी असिदा तुमिन्ना फमलगा लयौ अदुगा नखोइगी नसादा अराक अखंगनबा तौवे हाइदुना फुखेक हौगलगा चेंथोकपा अमदी नखोइ फमलंबदगी मफम होंबसु यारोइ तुमिन्ना आइना होरेन लोइरे हाइदु फाव लैगदबनी को फरे फरे आई लाइसे खुरमलकलगी असमना हाइरगा जोइचाना थनम्बा पोर मयोमदो आमाइबा निंथेमना लेवा मंत्र कया सोंदुना लाई खुरमलकली अदुगा पोट अदो तमना तमना हांगदोकली अदुमना हांगदोकलुबदा योंग अमगी मकोक जाउदुना लेरमलै मदु उबदा आमाइबा निंथेमना कयादा उसित खिद्रबै थौइनु योंनि फै खंगनिदना असमना खल्लगा मथंग मथंग हांगदोकतुना जेंगलुबदा करिनो खंगदबा चैतेक चैरांग अमदी करी सागी मतुनो खंगदबा मतु खरसु अदमदी मौन खरसु याउदुना लेरमलै मतम मदु निंथेमना मदुबु लेवा सोंदुना करक्रक लाउना किसलबा मतुंगदा महाकी मनाक्ता लेरिबा थांग सोरी अदुना मदुदा हंजन हंजन थिंदली अदुगा महांगना ला अमदा फदना योमसलबा मतुंगदा हौजिक्ति पयाना करक्रक लाउना पुनसिनख्री मतवा सोमना अमाइबा निंथेमना पोट अदुदा हंजन हंजन थांगना थिंदखिबा अदुदा असोमदुना कमदौरी जोइचान नुमिदांग वाइरम ममानबा खरा उनरुगी हाइदुना यामना कन्ना लोइसिलिङै मतम अदुदा महाकी मबुक्तो यामना कन्ना थिलकली मबुक थिलकपदुदा जोइचाना असोमदा चंदुना करिगुंबा खरा सोदना तरोकलमनगनी हाइबसी महाकनासु खंगली अदुमना खंगलकपदगी हौजिक्ति जोइचान चंदुगी मनाक्ता चत्तुना करि करि तरुबगे हाइबदु येंगलोके हाइदुना खलकली अदुबु हौजिक महाक यामना कन्ना नामनखिबना महाक चटपा फावबा ngamsillaktabadagi famungda tharo tharo onduna khangli tanja aduda joichangi nupi suji paraprap changsallaklaga kari amuk torobagi haiduna hangli joichana aigi pukse thinbal lengba amu horoklei nang yamathuna amaiba hembato amukta kauluso natrabadi ai ngasi soidana siraba su yai hairakli wafam adu tabada sujina karino haripathuba numida ngasi daibu amaiba dugi manakta kamai chakadoribano असुमना हाइरपदा जोइचाना हाय नुमिदांग वरगा नपा तौरब्रो यमथुन चलु नत्रबदी आइना सिरगा नंग पेलद्रो असुमना जोइचाना चेरकपदुदा सुजी तंगाई फदना युमथंगनबदा लेबा मियुइ अमपु कौदुना अमाइबा हेमबगी मयुमदा लाक्ली मतमदुदा अमाइबा हेमबदी मियुइ अमगी लाई खुरुमगदुरिबनी हाइदुना थौरांग तौदुना लेरमली सुजी लाको उबदा हेमबना जोइचांगी लोइना बिसी आइदा लाक्लिबसी करिगुंबा खुदोंग साथबा मति सोदना लेरमलगनी नत्रगना जोइचान इबानिना तौरिबा थबक्तु माना खंगलकपदगी अइंगोंदा मदुबु तौदुनबगीदमक्ता हाइनबा लाक्लिबा जाला अमदि सोदना लेरमलगनी इबुंगो खोय नखोइगे लाई खुरुमबा सिस लोइसनबा तौरसिको से सिदा लेरिबि इसिंगसे सुमना कंदा हाइदु अदुदुगा सिदा लेरिबा हाइयसे नसा नुआइते हारिबा नुपी मचा अदुदा मपुंग फाना पिजगथबनिको अदु लोर मतुंगदा नोंगलकपदगिदि करिमता तौररोय महांगना खोंगांग खोलाम चपा मतमदा तिमु लाइमु साहुम फंगबगिनी हाइयसि चारबदगिदि करिमता तौरकलरोय अदुगने से
sida khujai da yauribi ising sei karino patra amada haplaga pukho masai na koina ayuk khuding ge nga adu da hafta ama khajik khajik pithakadabani ko hafta ama phaba numitagi loi thaktu su yare se sidagi di kashu tawroi da hoi phoni ojamai ba adudi ai khoi amuk charuki ge yauro nangna sanaribadu joichan gi loina bi suji amadi mahaka lakminariba miyoi aduna yengduna adumak leiribani mayam singdu chana khraba matungda amai ba hembada nakoina karigino ne law sango se phagasida phamu adumna hairakpada suji changsinduna amai ba hembada ojamai ba ekhoi gi nupado karino ma tawraga lehori mabu thinba lengba tawi haibra karino joichan burane ojamai badi kamaina era ai gi sida tatana lakpa mini ne pare ai siluki ge nakhoi ngaktang leramuko asomna hairam laga amai ba hemba imungta parap sangki masigi matung ngehak leraga khaw amai jalaga mahak parap thorak lei asomna amai ba hemba na thorokna matungta suji amadi makoi gi lakminari ba miyu eduga punna makoi ohum joichan gi manakta lakli somdana kal amadana kamdauri chandu gi yumdani ningthemna lai khurumbadu loiraba matungda chandu da hairamli haujikti ibungo ai su chatlagi yum masidane kari amata trokdaroi adubu trokdabasu engon dhairakadabani adubu aina sum singnabada karigumba kharadi sungsoi soidana tarokadaba mali aduna nakoi khara chekselu hanta mukka trokdabadi nahaki namanaba adu awafamda tahalasi adubu aigi thajabadadi amusu tarokadabu mantre aina haujik thakribaduna mathang waina duna mabani do soidana waba nanglagadabani fare nangnasu namanaba adugi manakta chatlaga asigumba thabaksi tawnaragum si haidana nakoi yasanaba ma porau natrabadi nachanasu hauri nungaite ko thokhek loisanbadusu aikoi gi amaibagi kanglonda mibu manghan bahaibasi yaudi aduna nungaite fare ngasi gide yemu halage adu ojamai ba moinaga aikoi bu hana tumnaba taruklabadi kamdauba nakoi gi imungda asigumlaba phattaba laimutinmu laklaga nakoi bu haranaba honarakpa kihan khanghanbadi adumak tarokani adubu harpadi ngamloi aina ningthina nakoi gi imungi yumlai oriba laining thaupu kaushan biram labani maramaduna laining thauna nakoi bu sungsoi soidana ngakbigani adubu laining thaudi mabuk mapau phaba lainina mona hektama kauthokpade yakhidoribani aduna kautholaga amuk tharakadra haibigi wani aduga aina yum masibu ningthina ngakpi senbiramba sengtoklambana maram moiraga nakoida kari amatadi asok apandi yarukloi haibadi siba nabadi yauroi ko sakhi sabon haibadi moyama lakli haibagi sahum khara aduk pirakpagi wani fare ajikti ai amuk chalage ko nungna nungairaktragadi ai gi nakta laktuna amuk pawado piraro hanta mukti aroi bi thadun tawudabani adubu makoi halakadabadi mandre hoi ojamai ba halaktabasu oisinu karigumba halaklabadi makoi afaba oiroi hoi ai chale ko asomna hainaraba matungda amaiba ningthem mayum lomda hankri tasingbagidi amaiba ningthem chadugi imungda wahaliba miyoi ado ngasi khudakta sorlot satuna halagi khandun lakhibani adubu mahak munna khantharuraba matungda amuktangdadi kanbiram khige khaladuna ngakpiram libani masigi matung chandu amadi rani imungda sangduna makoi yumgi oiba thaba inkhang sing tauba amadi sumang thiluk sariba singatu loisan khopsan batauri aduga chandugi wapaldagi phangliba mayum adudi amaiba ningthimna mayumda pu khrabani lana yomsallaga somdana kamdauri joichangi manakta mahaki nupi suji amadi amaiba hemba aduga sujiga lodena chaminakhiba yumthanglaba miyoi aduga punna makhoi ahom joichangi manak joksilakli matamaruda joichan mayaga to karkrak chiksallaga humak anapi kangduna masa to yamna wana sor thabet honduna mapuk ado paisinduna konsillaga khangduna leramli madu ubada amaiba hemba parap sangsillaga ibungo karino nangdi yamna wana khangamneda hai ibema chalu isinga sengba khara puthorau adumna haibadagi suji chaksanglomda parap changkhiduna ising khara kanduna porakli matamaduda amaiba hembana ising aduda
lewa khara solwa matung ta Joy Chanda thau haiduna piri matam aduda Joy Chana ising ado thakchalli asumna thakchan badagidi masa do khar ingtharakpugum tawri tapna khajik gyan lakli matam aduda amai be hembana kadai long hipu puk tu pai do nong tang yenge asumna hairaga amai be hembana Joy Changi khoidau aduda paiduna karino mahaki masada tawribasi haiduna yengakli adumna jelka matamda haujiti amai ba hembana su khangli Joy Chana tawkiba thabak singado amai ba amana khangbadagi amai ba aduna amu halaktuna magi masada tharakli haibase khangli aduga Joy Changi masada sangli ba si amu hanna magi manakta su amuk lakhini haibasi su mahana khangli madupuna makhanglakpada amai ba hembana tawriba thabak asi araibadi natredana thabak asi nomogi lusalakli ibungo Joy Chan aina phathariba mikup kharagini do ngehak lerabadi amu hawraklagani aduna hauji athuba matamda like tainaduna aikoina tawkiba thabak singatu yama thuna loisalausi natrabadi afaba ma tawreroi usamai ba karino usamai bana haibibidu asu wara honaraga aikoina oina maithiragadro nati iba ipugi paramanda isana thakchaba langde isana thujaba haibadu ojaga igasi oigadoribaro ahinadi ojabo yamna haika kaidana seno parama thadaduna ojabu yamna thajana aina honari aduga oja siri hai adumna haigenu ni ibungo sigumba thabaksi afaba natini aduga du haibiki wani thabagasi makha chathasi hairagana karino khara hapkalo adu oiba taragadi ngasi ma hayemak hekamak magi chandu haibado loiselasi pare waja ojana pamle basi kayano aingo de hektam haibiyo ibungo hana gidu tagi punna khara hapchalaga yankhai ek sualo adu warabadi sungsoi soidana magi chandu haibado ai ngasi di ngamaroi hayeng ngasi da mahakpu lekhatuna aduma mathwai lauragi adu warabadi nangi ningbusu thungani dana pare waja maiba thabak pangthokkadabani ngasi ahing ngasi dasu makoi gi imung du khara naigirabani waja ai paisa do hayek ayuk soidana pujarak ngasi gi simadi ai kudong khara chadai aduna isaga ngamdabaga masi phanaba oina khara tawbiramu pare ibungo nangi na sada tawriba sibudi khara namthabiram lagi aduga hayeng gi ahing se sira ai jamongoda kari torokpake haibidu yemu mathangi nongalakpada chandu lekhidabagi paw na taba phanglagadobari na haibagi batungina ngasi gi ahing ngasi dasu makoi gi imung do aina matik thokpa laknaragadabani pare haujik onadi lai khura khurumlasiko asumna hairaga amai ba hembana Joy Changi masada tinjet liba layat liba punamakado pharanabagi damakta lai khurumki matau asumna amai ba hembana Joy Changi masada sangliba layat liba tinjet liba singatu pharanabagi damakta lai khurumlaba matungta hemba mayum lomda hankre hemba na mayum de hek hankibaga Joy Changi loinabi Sujina Joy Chanda karino amai ba hemba na haram liba sibo haiduna hangi matam maduta Joy Chana Suji don sinduna hai nang na khambu wanati mase aigi waiba aigi waiba lanai gi waiba thabak masida na hana thoina hena khajalunuko fare nang tawada thabak tum tawruso ai nge haktang potha hogi adum na hairakpaduta Sujina karino habiribudubo natini yum masida kari gi damakta amai ba singsina laktana asiguma thabak tawribano nati khoi pabungbu miki mu daga laiga thajalurabra haiba hai chalo dana swai da kuina nga ga leragano aina tawba thabakta nanga yengsabagi karin tholige chalo nangi thabak tawso adumna Joy Chana hairakpaduta Suji wa makha muk taramdrei mahak tumina adumak thokri masigi matung somduna kamdauri Rani yum aduda matomta lehori chandusu mahaki thabakti chattaba yadabanina adumak chatlibani Rani yum aduta amaiba ningthemna laitin khurumduna karju thidokpa toroklaroi hairam labasu mahaki mathamoida mamodi sengjadi tasengna mahak yum masida laibasa tasengna tallabani adubu yumnina sajalurabanina laitabadi yadabanina
ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯅ ꯊꯤꯅ ꯑꯗꯨꯒꯨꯝꯂꯕ ꯇꯝꯅꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯅꯪꯂꯕꯁꯨ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯂꯩꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇꯕꯗꯨꯗ ꯔꯥꯅꯤ ꯐꯈ꯭ꯔꯕꯣꯏ ꯅꯤꯡꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯝꯄꯥꯛꯇ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯦꯡꯗ ꯏꯁꯤꯡ ꯄꯨꯔꯛꯂꯒ ꯖ꯭ꯋꯥꯔ ꯂꯥꯎꯅ ꯍꯩꯗꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯏꯁꯤꯡ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯍꯩꯗꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯖ꯭ꯋꯥꯔ ꯂꯥꯎꯅ ꯃꯈꯣꯜ ꯇꯥꯔꯤ꯫ ꯔꯥꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯋꯥꯅꯥ ꯎꯅꯥꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯍꯥꯏꯅ ꯍꯨꯝꯅ ꯈꯦꯠꯄꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯔꯥꯅꯤ ꯈꯪꯒꯅꯤ ꯃꯁꯤ ꯃꯣꯏ ꯇꯥꯃꯣꯗ ꯂꯥꯛꯂꯒ ꯁꯣꯏꯗꯅ ꯌꯥꯟꯊꯍꯟꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯥꯅꯤ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯣꯟꯒ ꯇꯧꯔꯛꯇꯕꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ꯫ ꯑꯗꯨꯒ ꯔꯥꯅꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯆꯟꯗꯨꯗ ꯍꯣꯏ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯆꯟꯗꯨꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕꯗꯨꯗ ꯔꯥꯅꯤ ꯅꯦꯅꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯇꯤꯟꯌꯦꯠꯂꯝꯕ ꯂꯥꯌꯦꯠꯂꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯝꯕ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯁꯣꯡꯂꯕ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯐꯝꯁꯤ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯐꯨ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯍꯧꯔꯤ ꯑꯗꯨꯒ ꯍꯤꯡꯈꯣꯜꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯂꯥꯏꯁꯟꯅꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯅ ꯂꯐꯨ ꯃꯌꯥꯝꯅ ꯁꯧ ꯁꯥꯕ ꯃꯈꯩ ꯍꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯐꯨ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯈꯔ ꯁꯦꯟꯇꯣꯛ ꯈꯣꯠꯇꯣꯛ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯁꯟꯅꯕꯗꯣ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕꯅ ꯂꯥꯏ ꯀꯧꯊꯣꯔꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯍꯩ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯆꯟꯗꯨ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯉꯁꯤꯗꯤ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯨꯔ ꯆꯠꯂꯨ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯁꯤꯕ ꯅꯥꯕ ꯊꯣꯟꯕꯗꯤ ꯌꯥꯗꯦꯀꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯆꯟꯗꯨꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯏꯁꯤꯡ ꯈꯤꯛꯇꯣꯛꯇꯨꯅ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯆꯪꯕ ꯉꯝꯗꯅꯕ ꯍꯥꯏꯗꯅ ꯁꯦꯡꯇꯣꯛꯂꯝꯕꯅ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯪꯁꯤꯟꯕ ꯉꯝꯂꯛꯇꯕ ꯑꯗꯨꯗ ꯍꯦꯝꯕꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯣꯜ ꯁꯥꯗꯨꯅ ꯆꯟꯗꯨꯕꯨ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯆꯟꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯣ ꯆꯟꯗꯨ ꯑꯩ ꯆꯟꯗꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯆꯟꯗꯨ ꯍꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯔꯥꯅꯤꯅ ꯃꯍꯥꯛꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯈꯨꯝꯃꯤꯗꯨꯕꯨ ꯀꯅꯥ ꯀꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯈꯪꯗꯦꯅꯦ ꯅꯪꯕꯣ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯑꯣ ꯆꯟꯗꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯍꯣ ꯀꯅꯥꯅꯣ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯄꯔꯞ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯁꯨꯃꯥꯡ ꯑꯗꯨ ꯄꯨꯍꯥꯡ ꯍꯥꯡꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤꯅ ꯑꯁ ꯃꯣꯏꯒꯤ ꯇꯝꯅꯕꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯤꯗ꯭ꯔꯅꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯌꯨꯝ ꯑꯁꯤꯅꯒ ꯃꯑꯣꯡ ꯑꯃ ꯇꯧꯕꯒ ꯐꯔꯦ ꯆꯪꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯒ ꯇꯧꯔꯛꯄꯗ ꯁꯨꯃꯥꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯋꯥꯡ ꯊꯪꯕꯗꯒꯤ ꯃꯈꯥ ꯊꯪꯕꯔꯣꯝꯗ ꯁꯨꯃꯥꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯆꯦꯟꯈꯤ ꯑꯗꯨꯝꯅ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯦꯟꯈꯤꯕꯗꯣ ꯆꯟꯗꯨꯅ ꯎꯍꯧꯔꯤ ꯃꯗꯨ ꯎꯈꯤꯕꯗꯨꯗ ꯆꯟꯗꯨꯅ ꯍꯦ ꯉꯥꯏꯈꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤ ꯔꯥꯅꯤꯁꯨ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯇꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯛ ꯊꯨꯅ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯨꯗ ꯆꯟꯗꯨ ꯃꯁꯤꯗꯤ ꯃꯤ ꯑꯣꯏꯔꯝꯃꯔꯣꯏ ꯈꯜꯂꯗꯨꯅ ꯔꯥꯅꯤꯒ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡ ꯂꯣꯝꯗ ꯐꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯀꯅꯥꯅꯣ ꯇꯥꯟꯅꯕꯤꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯟꯗꯨꯅ ꯍꯩ ꯑꯩꯁꯨ ꯈꯪꯗꯦ ꯃꯨꯁꯤꯟꯃꯨꯏ ꯑꯋꯥꯡ ꯊꯪꯕꯗꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯑꯩꯁꯨ ꯑꯗꯨꯃꯛ ꯇꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦꯗꯅ ꯍꯩ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅꯅꯦ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯄ ꯉꯝꯗꯅꯕ ꯂꯥꯏ ꯈꯨꯔꯝꯂꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯪꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯑꯩ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕꯅ ꯐꯒꯗꯧꯔꯤ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯆꯟꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯊꯤꯡꯖꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯤ ꯑꯣꯖꯥ ꯃꯥꯏꯕ ꯅꯤꯡꯊꯦꯝꯁꯨ ꯃꯥꯅ ꯈꯪꯖ ꯍꯩꯖꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡꯂꯤꯕꯁꯤꯗꯤ ꯐꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯆꯟꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯆꯟꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈ꯭ꯔꯤꯕꯗꯨꯕు ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯨꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯦꯝꯕ꯭ꯔ ꯊꯥꯔꯛꯄ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯟꯗꯨꯒꯤ ꯏꯃꯨꯡꯗ ꯆꯪꯕ ꯑꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯃꯔꯨꯑꯣꯏꯅ ꯐꯛꯂꯥꯡꯗ ꯌꯥꯟꯕ ꯃꯈꯣꯏꯒꯤ ꯊꯦꯠꯇꯨꯅ ꯊꯝꯕ ꯐꯣꯇꯣꯁꯤꯡ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯆꯟꯗꯨꯅ ꯃꯈꯣꯏꯅ ꯊꯣꯡ ꯍꯥꯡꯂꯨꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯗꯣ ꯏꯃꯨꯡ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯂꯛꯂꯝꯂꯒꯅꯤ ꯃꯥꯒꯤ ꯖꯣꯏꯆꯥꯟ ꯍꯥꯏꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯐꯩ ꯈꯪꯒꯅꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯥꯛꯊꯣꯛꯇꯨꯅ ꯐꯨꯍꯟꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ ꯃꯥꯅ ꯇꯧꯔꯛꯑꯦꯁꯨ ꯈꯪꯗꯦ ꯃꯤꯅ ꯇꯧꯔꯛꯑꯦꯁꯨ ꯈꯪꯗꯦ ꯑꯃꯨꯛꯀ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯇꯥꯔꯛꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯅ ꯃꯊꯪ ꯊꯥꯡꯀꯠꯂꯤ ꯃꯗꯨꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥꯗꯣꯝꯗ ꯐꯔꯞ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯩ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯊꯠꯈꯤꯕꯒꯨꯝ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯅ ꯁꯨꯏꯁꯤꯡꯁꯨ ꯃꯊꯪ ꯇꯦꯛ ꯂꯣꯏꯅꯃꯛ ꯅꯝꯈꯤ ꯀꯔꯤꯒꯨꯝꯕꯗ ꯃꯩ ꯑꯗꯨꯅ ꯃꯨꯠꯀꯦ ꯍꯥꯏꯔꯕꯁꯨ ꯁꯨꯏ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯇꯦꯛ ꯂꯥꯎꯅ ꯃꯨꯠꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯨꯊꯠꯄꯒꯨꯝ ꯇ꯭ꯔꯦꯛ ꯂꯥꯎꯅ ꯂꯣꯏꯅꯃꯛ ꯃꯨꯊꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯔꯥꯅꯤ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯩ ꯇꯣꯔꯆꯂꯥꯏꯠꯇꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯤꯔꯤ ꯆꯟꯗꯨꯅ ꯇꯣꯔꯆꯂꯥꯏꯠꯇꯣ ꯉꯁꯥꯏꯅ ꯀꯥꯞꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯑꯁ ꯑꯩꯅ ꯏꯉꯥꯎꯒ ꯉꯥꯎꯖꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯍꯩ ꯌꯥꯔꯦ ꯇꯣꯔꯆꯂꯥꯏꯠꯇꯣ ꯄꯤꯔꯛꯑꯣ ꯑꯩ ꯊꯤꯒꯦꯁꯦ ꯀꯗꯥꯏꯗꯅꯣ ꯃꯩꯁꯤꯅ ꯃꯨꯊꯠꯂꯤ ꯂꯩꯕꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯅ ꯇꯣꯔꯆꯂꯥꯏꯠꯇꯣ ꯄꯥꯏꯔꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤ ꯀꯥꯁꯤꯡꯒꯤ ꯁꯨꯏ ꯑꯗꯣ ꯀꯅꯥꯅ ꯃꯨꯊꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯆꯦꯛ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯏꯁꯤꯡꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯨꯊꯠꯇꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯊꯪ ꯑꯣꯟ ꯇꯧꯏ ꯑꯗꯨꯕꯨ ꯃꯩꯗꯤ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯗꯣ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯃꯨꯠꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯨꯠꯁꯤꯕꯨ ꯃꯩ ꯃꯨꯊꯠꯄꯒ ꯉꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯔꯥꯅꯤꯅ ꯀꯔꯤꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯆꯟꯗꯨꯅ ꯍꯩ ꯉꯥꯏꯈꯣ ꯂꯥꯡꯒꯅꯨ ꯀꯅꯥ ꯂꯩꯔꯕꯖꯥꯠꯅꯣ ꯏꯃꯨꯡꯁꯤꯗ
asumna khalaga makhoi ani nahibagi khonjal tariba ka adomda asum changsilai makoina adumna ka aduki manungda torchlight to kabladuna asum changsilakada makhoi ani na onthokpa ma thengnari madudi ka aduda makhoigi machanupi channarimbi do thauri yalaga friend aduda uru unglaga leiramle madu ubada rani ri oima haiduna lauraga mahakti adumak leimaida wanthakri chandusu oramliba mo aduta mahaksu swai lauduna rani bu pamkhatuna chenthoknaba honai adubu pakhat manki baduna masa do thak nikpana chenthokpa phawbadi ngamlamdri aduna rani gi makut adu paiduna sro chinthokri adamna rani bu hek chinthokhibaga ka adu gi thong do masa matomta kam launa thingjinki asomna hek thingjinkibaga ka adu gi manungta makhoi gi machanupi chanarembina yamna kanna mama mapabu kauduna kapagi khonjal tarakhi khonjal adu tabada chanduna thongado phakaiduna chanarembi haiduna changsilai matamaruda chanarembi do mathakta amuk jalamdrei tawriba si mapamarda leiriba phatraba laimu aduna tawhalibane haibase chandu ngehaktang gyan ngauduna matung ilurabasu haujikti khanglakpadiki mahak ka aduki manungtaki chenthorikli aduga rani bu wakhal langnabagi damakta ising khara khikke khaladuna mahak chakhum lomda parap chingsili asumna chanduna chakhum lomda chensilaklaga ising khara poraklaba matungda rani gi manakta changsilakpadati rani phamlaga tumina lerami masa ado mangda muk tungda muk nomho hairi adumna masamana punamak thadaraga khongrai chalaga phamlaga tungda muk mangda muk masa do haiduna leramba aduta chandu tamna changsilaga hai kaidore ha kaidoroge nangbo rani adumna haidrubuta rani mama yado phat launa chandu da yengkhalai matamadu rani gi mamit aduti ingongna panglei mama yadusu mache chekhairaga ina tap taribani madu ubada chandu khangum lakum rani ki khajaiduda khupakna yamna kana thaki aduga mahana pairaba ising adusu rani da haijinki adumna torokpa aduda rani gyan khanglakli matamaruda chandu gi manakta rani kina chensilai haujikti rani gi mamaida oirambadusu loinamak phakhrabani matam aduta chanduna hai nang kasi tawdrabra ha nang kasi tawdrabro nati haujik toroklibudu mo karino adumna hairubuda rani na ai kaidokhrabage haidun hangni matamaduda chanduna oh tawriba singasiri asomdagi joy chan na hanga torokpo waire na hauju phawwa handri natra phai nang ngambra ai ngambra yengnaba tari hayengi numita amaiba ningthemda haigani nangbu loisin khro haiduna maduda karigumba amaiba ningthemna mado ngamkhiroi matam khara ngayu haiklabadi nangbu aina ikhutmakna sungsoi soidana hayengi numita hatkani nang khangani dana haiduna yum aduda leiriba laimu adubu taranabagi damakta yamna kanna lauri adumna toroppaduta ranina kaino tobiridubo yareste haiduna khamjili masidegi makhoi ani makhoi gi kada changduna tumina leirurasi maisu lakti candle chukhalu haiduna makhoi ani to candle chukhatlei aduga makhoi gi ka aduda thongnon silaga tumina lei tumthabadi yaramdi phamlaga dumak leiribani aduga kari kamdau sige aikhoibo amaiba ningthema sum tawleirabadi aikhoi se soidana awa ana tabana halagani maramaduna amaiba ningthem ngaidabida aikhoina atopa amaiba maniktuna thabagasi pangthok halasira layase loisilallasira haiduna watanari matamaduta chanduna ngahak ta ngaikho amaiba ningthemna ngasi asida asigumlaba thabakasi torok pathoklabadi hayengi numitta maha pusodin loisingani na haikibani adubu haujikti maha hayeng haibadu mit ado hayeng sodin oiragani haujikti moina hanba koba leitrabani na thabaga sida kari torokpage haibatu yengthukisi matawasomna rani amati chandu wari watai khara sanarpa matungda kanati haujik midangi pung 13 12 tasilaklabani maramaduna aikoi anisu tumanaba torsi aikoina asumna tumlam charam khanglaktribase phanati kuiri aduna aisune
ꯊꯕꯛ ꯃꯐꯝꯗ ꯎꯏꯕꯗ ꯀꯣꯛꯀꯥꯁꯦ ꯌꯥꯝꯅ ꯉꯥꯎꯔ ꯄꯣꯠꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯑꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯃꯩ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯤꯔꯝꯕꯗꯨ ꯈꯔ ꯐꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯡꯊꯣꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯤꯡ ꯃꯃꯥꯡ ꯍꯥꯏꯕꯗꯤ ꯈꯨꯌꯥ ꯂꯨꯈꯨꯝ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯅꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯤ꯫ ꯑꯗꯨꯝꯅ ꯐꯃꯨꯡ ꯑꯗꯨꯅ ꯁꯣꯔꯣ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯃꯨꯡꯗꯒꯤ ꯐꯜ ꯆꯣꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯈꯨꯌꯥ ꯂꯨꯈꯨꯝꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯆꯟꯗꯨꯅ ꯌꯦꯡꯕ ꯅꯥꯀꯜ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯂꯨꯈꯨꯝꯒꯤ ꯁꯔꯨꯛ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯒ ꯈꯨꯌꯥꯒꯤ ꯁꯔꯨꯛꯇꯨꯅ ꯔꯥꯅꯤꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯑꯣꯏ ꯑꯃ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯔꯥꯅꯤ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯔꯥꯅꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯉꯩ ꯆꯟꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯔꯥꯅꯤꯅ ꯆꯟꯗꯨꯗ ꯌꯦꯡꯂꯒ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯨꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯕꯨ ꯀꯌꯥ ꯊꯤꯅ ꯂꯥꯛꯅꯔꯤꯕ, ꯐꯩ ꯅꯈꯣꯏꯒꯤ ꯏꯃꯨꯡꯕꯨꯁꯨ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯅꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯁꯦ ꯐꯃꯨꯡꯗ ꯆꯪꯂꯁꯤ, ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯂꯁꯅꯨ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯐꯣꯟ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗꯤ ꯇꯨꯝꯊꯈꯤꯕ ꯃꯄꯥ ꯊꯣꯛꯄꯅꯔ ꯀꯔꯤꯅꯣ ꯄꯥꯏꯔꯛꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯅ ꯐꯩ ꯈꯪꯒꯅꯤ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯦꯝꯕ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯒꯅ ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯦꯝꯕꯕꯨ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯑꯩ ꯆꯟꯗꯨ ꯅꯠꯇ꯭ꯔꯦꯗꯅ ꯐꯩ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯑꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯏꯕꯗꯤ ꯐꯛꯂꯥꯡꯂꯣꯝꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒ꯭ꯔꯛ ꯂꯥꯎꯅ ꯆꯤꯡꯊꯣꯛꯈꯤ꯫ ꯆꯟꯗꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯐꯟ ꯀꯨꯝꯊꯔꯒ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯀꯥꯡꯊꯣꯜꯒꯤ꯫ ꯑꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯥꯡꯈꯔꯣꯝꯗ ꯁꯠ ꯄꯥꯛꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯆꯟꯗꯨꯅ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯐꯠ ꯅꯣꯡꯈꯠꯂꯛꯏ꯫ ꯃꯗꯨꯗ ꯔꯥꯅꯤꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯆꯟꯗꯨꯅ ꯑꯣ ꯅꯪꯅꯤꯀꯣ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃ ꯀꯥꯈꯠꯈ꯭ꯔꯤꯕꯗꯨꯅ ꯀꯅꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤ ꯀꯤꯃꯜꯂꯛꯂꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯀꯦ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯣ, ꯑꯩꯅ ꯃꯈꯥꯗ ꯂꯩꯒꯦ, ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯔꯝꯂꯒ ꯆꯧꯀ꯭ꯔꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯔꯤ꯫ ꯑꯗꯨꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯉꯥꯊꯔꯒ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯍꯌꯦꯡꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯄꯥꯡꯊꯣꯛꯍꯜꯂꯒꯤ, ꯃꯥꯒꯤ ꯍꯦꯝꯕ ꯍꯥꯏꯕꯗꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯎꯔꯨꯟ ꯁꯥꯔꯣꯟ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯔꯥꯅꯤ ꯆꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯃꯍꯥꯛꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗꯤ ꯃꯤꯠ ꯃꯅꯥ ꯏꯂꯥꯎ ꯂꯥꯎꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯕ, ꯃꯁꯝ ꯃꯅꯥ ꯏꯐꯟ ꯐꯟꯕ, ꯃꯈꯨꯠꯀꯤ ꯈꯨꯖꯤꯟꯅ ꯇꯨꯝꯇ꯭ꯔꯤꯛ ꯇꯨꯝꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯏꯁꯥꯡ ꯁꯥꯡꯂꯕ ꯁꯛꯇꯝ ꯑꯃ ꯐꯟꯗꯣꯛꯇꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯔꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯆꯟꯗꯨꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯈꯪꯍꯥꯏ ꯈꯪꯖꯤꯜꯂꯣꯏꯅ ꯃꯁꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯁꯤꯗ ꯂꯩꯔꯦ ꯇꯨ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯥꯅꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯒ ꯍꯧꯖꯤꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯆꯟꯗꯨꯗ ꯄꯥꯎ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ, ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕꯅꯤꯅ ꯃꯥ ꯃꯥꯡꯈ꯭ꯔꯦꯗꯅ, ꯐꯔꯦ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯐꯔꯦ ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯦ, ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯊꯕꯛ ꯄꯥꯏꯈꯠꯀꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ
ꯆꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯤ꯫ ꯔꯥꯅꯤꯁꯨ ꯃꯇꯨꯡꯗ ꯄꯔꯞ ꯏꯟꯅꯔꯛꯇꯨꯅ ꯐꯃꯨꯡꯗ ꯐꯠ ꯀꯥꯈꯠꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯤ꯫ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯣ ꯐꯪ ꯐꯪ ꯆꯣꯡꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯆꯟꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯥꯅꯤꯅ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯌꯥꯔꯁꯦ ꯁꯤꯗꯒꯤꯗꯤꯅꯦ ꯑꯩ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯃꯥꯏꯕꯒ ꯃꯋꯥ ꯂꯧꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯟꯗꯨ ꯇꯨꯝꯈ꯭ꯔꯤ꯫ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯍꯤꯞꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯑꯃꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯂꯂꯣꯟꯕꯤꯒꯤ ꯒꯥꯔꯤ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯆꯟꯗꯨꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 4 ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄꯗꯒꯤꯗꯤ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯆꯟꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯤ ꯔꯥꯅꯤꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯆꯟꯗꯨꯗꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯀꯤꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯆꯟꯗꯨꯗꯣ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯤ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯆꯟꯗꯨ ꯂꯥꯛꯇꯨꯅ ꯍꯧꯗꯣꯛꯂꯕ ꯑꯗꯨꯗꯗꯤ ꯅꯤꯡꯊꯦꯝꯁꯨ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯊꯣꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯏꯕꯨꯡꯉꯣ ꯆꯟꯗꯨ ꯌꯥꯍꯧ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯩ ꯐꯝꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯑꯩ ꯈꯣꯏꯗꯧꯁꯦ ꯄꯣꯔꯣꯛ ꯆꯥꯛꯅ ꯁꯧꯒꯠꯂꯕꯅꯤ꯫ ꯑꯩꯅ ꯁꯧꯒꯠꯂꯛꯂꯕꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯟꯇ꯭ꯔꯒ ꯀꯔꯤꯝꯇ ꯆꯪꯉꯛꯂꯔꯣꯏ ꯑꯩꯅ ꯏꯁꯥꯃꯛꯅ ꯆꯠꯇꯨꯅ ꯃꯍꯥꯄꯨꯝꯕ ꯀꯛꯇꯨꯅ ꯍꯥꯠꯄꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯊꯣꯛꯄ ꯑꯃꯨꯛꯇꯪꯗꯤ ꯂꯩꯇꯥꯏꯅꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯆꯟꯗꯨꯁꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯅꯤꯡꯊꯦꯝꯅ ꯇꯞꯊꯔꯗꯨꯅ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛꯀ ꯇꯞꯊꯧ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯆꯦꯡ ꯄꯨꯔꯒ ꯆꯦꯡꯁꯤꯡ ꯘꯤ ꯄꯨꯔꯒ ꯘꯤꯁꯤꯡ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯏꯅ ꯇꯤꯟꯅ ꯍꯟꯒꯗꯕꯅꯤ ꯃꯗꯨꯗ ꯅꯪꯅ ꯆꯣꯡꯊꯣꯛꯇꯨꯅ ꯍꯥꯠꯂꯨꯔꯕꯗꯤ ꯅꯪꯕꯨꯁꯨ ꯁꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯆꯠꯈꯤꯗꯨꯅ ꯖꯦꯜꯗꯒ ꯆꯪꯈ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯅꯤ ꯅꯆꯥꯅꯨꯄꯤ ꯆꯟꯅꯔꯦꯝꯕꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯗꯨꯅ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯊꯕꯛꯇꯣ ꯑꯩꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯇꯅꯕ ꯌꯥꯗꯕ ꯑꯉꯝ ꯇꯥꯟꯕ ꯀꯥꯡꯕꯨꯗꯤ ꯄꯨꯂꯞ ꯊꯨꯞꯆꯟꯕ ꯇꯥꯔꯦꯗꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯩ ꯑꯃꯨꯛꯇꯪ ꯏꯁꯥ ꯏꯁꯨꯁꯤ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯆꯟꯗꯨꯗꯤ ꯅꯤꯡꯊꯦꯝ ꯊꯣꯛꯂꯛꯄ ꯉꯥꯏꯕꯗꯣ ꯀꯨꯝ ꯀꯌꯥ ꯉꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯍꯦꯝꯕ ngasi numit asida karigumba kharadi sodra tawrage magi chandu haibatu ngasi numit asida hingthat thatlage haiduna mahaksu thawrang kaya lang bahori somdana kamdori joychan amai ba hembada pol toroktuna thawrang punamak lang ba loibirabra oja ngasi gi ahi ngasida chandu bulo singadabani aduga nongalakpada nungaiba paw tahan biu haiduna wari sari matamaduda amai ba hembana karisu khaluragano ibungo matha karisu saruragano magi chandu haibado mangani leihun tambagi numit masing thiba yarabani haiduna wari sanaraga polado thamkhri masigi matung joychan nungaireda haiduna mahaksu mamannaba kharaga tawduna punnanabagi damakta sem sakhi somdana kamdauri chandu do amaiba ningthemga lunana yum lomda punna lakminari aduduga mokoi anina puntuna lai khurmnabagi damakta sem sari matam aduda ranina amaiba ningthemda yum masida asumna tawduna aikoi kayam kuna leigedori bano aduna aikoi yum sta leibang ngamlaroi yum masi thadoktuna chachakhragi hairi matam aduta ningthemna ngaikho ngasi asida aina punamak loisilladabani nakhoi gi awaba punamak koklagadabani aduna hauji ayuki waina lai khara tainarasi aduga horen ahing punna makhoi singado pulap thuplasine ko karigumada aikuna tawriba thabakse kana amatana khanganba yabanati migi yengdadi imungsita tinje liba lai libasi koganabagi damakta lai khurumbani haiduna uhangadabani ko khajiktang soibada mina chingna khibada noisu aisu awaba tagadoribani fare lai khurunabagi damakta pulam cheram singado langba hawro aduga nakhoi gi leikai asida yirum ama phangadro kariyuni oja maiba yirum di amata natini
ꯌꯦꯔꯨꯝꯗꯤ ꯆꯥꯝꯃ ꯐꯪꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯍꯩ ꯑꯗꯨꯒꯨꯝꯕ ꯌꯦꯔꯨꯝ ꯅꯠꯇꯦꯅꯦ ꯃꯄꯤꯅ ꯀꯣꯟꯕꯗ ꯅꯨꯃꯤꯠ 19ꯅꯤ ꯅꯠꯇ꯭ꯔꯒꯅ 19 ꯁꯨꯔꯕ ꯃꯆꯥ ꯑꯣꯟꯒꯗꯕꯒꯤ ꯉꯥꯏꯔꯕ ꯃꯅꯨꯡꯗ ꯃꯆꯥ ꯌꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯌꯦꯔꯨꯝ ꯑꯃ ꯑꯩ ꯄꯥꯝꯃꯤ ꯅꯗꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯉꯝꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯒꯦ ꯑꯩ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯖꯔꯨꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯃꯗꯣ ꯅꯨꯄꯥ ꯅꯨꯈꯣꯏꯅ ꯊꯤꯕꯗ ꯈꯔ ꯐꯖꯕ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯊꯤꯔꯨꯔꯒꯦ ꯑꯣꯖꯥ ꯑꯃꯥꯏꯕꯒ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯤꯔꯝꯁꯤꯡ ꯑꯃꯗꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅꯁꯨ ꯍꯣꯏ ꯃꯗꯨꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯤꯔꯝꯁꯤꯡ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯤ 11 ꯇꯥꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯈꯣꯏꯔꯝꯒꯗꯕ ꯂꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯃꯇꯝ ꯆꯞ ꯆꯥꯔꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯌꯦꯔꯨꯝ ꯊꯤꯕ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯐꯣꯜ ꯇꯧꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯍꯥꯛꯄꯨ ꯌꯦꯔꯨꯝꯗꯣ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯏꯄꯥꯝꯗ ꯌꯧꯔꯦ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯐꯪꯕꯨꯗꯤ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯜ ꯑꯗꯨ ꯇꯧꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯅꯪꯗꯤ ꯏꯄꯥꯝꯂꯣꯝꯗ ꯍꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯜ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯁꯨꯔꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯗꯤ ꯌꯦꯔꯨꯝ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯆꯪꯒꯅꯤ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯅꯕ ꯃꯔꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯊꯪ ꯇꯧꯕ ꯍꯧꯔꯛꯀꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯈꯣꯏ ꯅꯁꯥ ꯐꯥꯎꯕꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯒꯨꯝꯅ ꯐꯥꯎꯒꯗꯧꯔꯤꯕꯅꯤ ꯀꯤꯔꯕ ꯁꯛꯇꯝ ꯀꯌꯥ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯣ ꯅꯈꯣꯏꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯃꯗꯨꯕꯨ ꯊꯦꯡꯅꯒꯗꯕꯅꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯅ ꯉꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯅ ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯅꯈꯣꯏꯅ ꯆꯠꯀꯗꯕꯅꯤ ꯅꯈꯣꯏꯅ ꯑꯩꯅ ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯅꯈꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯕꯗꯤ नखोइना हौगतुना चतखिबा चेनखिबा किबदगी लावबा खोंबा तौरबदी अवाफमदा तागदौरिबनी अदुना हौजिन नुंथिलगी लाई खुरुंबा दुदी हौगनबा तौरसी असमना हाइनरदुना आमाइबा निंगथेमदो हौजिकती चंदुगी लनिंगथौ का अदुदा चंगसलकली लनिंगथौ का अदुदा लाई खरा खुरुमलबा मतुंगदा मपालदा तपमा थोरकली नुमित चप जुंखलकपा अदुदा मखोइगी तुलसीबों अदुदा हाइरांग लाइरांग सिंग थेंदुना थमली अदुगा आमाइबा निंगथेमना युम अदुदा तौरिबा फत्तबा खुदिमक अदु लैताइननबगीदमक्ता होनरी अदुगा युम अदुगी मनुंगदा लैरिबा सना मही लनिंगथौ अदुना ngahalata थोकलिबदु थोक्तनबगीदमक्ता यामना कन्नसु लैताइनरकली अदुमना आमाइबा निंगथेमना लैताइनरकपदा चंदुदो करिनो तौ तौई मसा अदुदा यामना हाइनदबा मवंगमा तौबा हौरकली हाइबदी महाकी मसादा कनागुम्बा अमना तमना करकरक्लक्ना सुम कोनसिलकपगी मवंग तौरखी अदुमना तौरकपदुदा चंदुना करिनो हाइदुना अकोइबदो कोइलै लेदुनु येंगी अदुबु कनातदि मसादा कोलक्ती अदुमा लेरिंग मनुंग अदुदा युम अदुगी मनुंगदा रानीगी सवंग साबान हाइरप मानबा नुपी अमा मखोइगी कादा चंगख्रिबदु चंदुना उहोवी मधु उरुबदा चंदुना अमाइबा निंगथेमदो चंदुना ओजा अैगी नुपीदी युम मसिदा लेरिनी माना कइनो जिरुम लौने हारगा माना युम मसिदा तुमिना हलकलिबसिना मनिंग थोंग फावरगा चंगलिबा जारा असुमना हाइरकपदा निंगथेमना करी नुपीनी हाइबा होय ओजा माइबा हाय चंगु लैरिबदो नंगी नुपी नतिको करिगुम नंगना मदुदा चंगलुरबदी नंग सुसोदना शिबा नाबा नंगदौरिबनी अदुना तुमिना अदुमक लैयो अई तौरकेको नुपीनी हाइबा हाय इबुंग चंदु सिदा फामु हंतमुका नसादा करिगुम साहुम खरा पिरकलबदी अइंगोंदा मदो हाइगदबनीको पिरकपा साहुम खुदिमक अइंगोंदा लोइनम हाइगदबनी मदुगी मतुंगिना अइना सोमदा लाइट ताइनगदौरिबनी फरे अइ हौरगेको असुमना हाइरगा आमाइबा निंगथेम मुरुम लेवा खरा अमुक सोनबा हौख्री अदुमना तौरकपा अदुदा चंदुगी मसा अदुदा करिनो खंगदबा तिन कांग मयाम अमना मसादा मरेंग काखलकपगुम तौरकली अदुमना तौरकपदा
Chanduna amaiba ningthemda oza aigi sada karino khangtana maring kakhalakle ai kenoma tawre hairakli matamaduda amaiba ningthemna oh fare ai loina makhangi asumna hairamlaga mahak phugawkatuna ningthemda pamasda nahak legna dumak leiramo ai imungda changu khige ai ne tholaktiba phawbada nahak imungda changpa yaroi ko hairamlaga amaiba ningthem imungda parap changkhi matawa sumna amaiba ningthemna Chandugi yum adugi manungda changsilaklaga haujik mahana haujik ukriba ta kriba thingna kriba singadu katai kara lord khre haiduna kucha chatuna thiri machinda murum lewa somusu lepanati adamna tawrakpada yum adugi laning thau ka leiriba adongi phairel aduta nupi ama makhong yantharaga phamlaga masammana sanglaga leiramkhi madu ubada amaiba ningthem swai lawi adubu akiba punamak phajalaga hai nangdi siyum masida kedoriba ha tholo ai na sarok dabadine yamna pharoi kariro na khoina yum masigi yum lai ori walaning thawasi tanthok laga na khoina yum masigi ning thau sadun leiriba ai na khoi changbang ngamdana ba chaithok lambai sing adubu kamdong na kalaga changake ha noi mangare na hairi base kumtharo ne asumna ningthem do machinda di haijaraga lewa khara solduna mahana purakliba khuzai aduri yawri ising ado khuzok chaithurei adamna chaithurakpa aduta yum adugi kasilda yalaga phamlaga leiriba nupi ado upham marang khangdana yamna hauna noklaga mangkhrei adamna nupi aduna mangkhibaduta amaiba ningthemna kayadami usitribano yenguni phai khangani nang boina koitan tanagani haiduna amaiba ningthemna yum adugi ka khuding changduna koitan tanarakli adumna leiringai matamda hojikti rani su yumlomda halaklei rani na khawmo yobamaga lodena halakpaduda Chanduna hai lok imungdaga changu khinu ko asomna hairakpada rani na karigino oja maiba chakhrabro ai chatkhibai wa natine oja maiba do imungda leiribani yamna kana sulawi nupi amaga wari chanabadong su tawi ikhoigi imungda leiribase nupi adamna hairakpada rani na hoi chumi hairakpada Chanduna nangdi kamdong khangibano haiduna hangi rani na ngarang hing aina tungdai thoklaga yengakpada nupi ama masamana ifa fana mamit aduna ngorok ongna panglaga aigi mai mapada phanduna lepaga leiramkhibani madudagi aina naha hauduklibadudi haiduna rani na hairakpada Chanduna nupi oireko asumna hairaga Chandu du amaiba ningthemna changkhriba yum adugi thongjilomda yengduna leiri ngaihak leiraga amaiba ningthem tapna tholaklei masado khara chokthabugum tawi matamaduta Chanduna osamaipa kidu birabagi yam soklabro jabo hai sokte magumbana ingodu sitaba yabro fai thabak khara thaukrabani horen ahingdagidi mapung phana pangthoklasi haujikina imung asida leiriba layam singasi tasin khomjilibani nakoigi sidi yum manung asida sunatana yumthak yumkha kanagi awang makha maning mamang loinamak timulai muna sau satni yomdun leramle masidagina sahi tara muki mamangda thajal lakhiba laisu yauduna leramle nakoigi ima pabungi mathakta thajal lamba laising amadi nangki hakta kapsil lakhiba laising punamak khundingnaraka thabagasi pangthokpo oduna leramle punam ado horen ahing loinamak laitai nagadoribani laising adu sanaramba maiba amadi nakoigi imungda lai thadilamba mi adodoi haujikti nonga khrebadina makoi budadi kaisu tawraroi adubu hauji hingliba nangi namanaba amadi amaiba adudi soidana maki awaba nanglagadoribani fare aikhoi potharasi haujik nuthilgi oidadi lai khurumbasi mata ngaswaida loiselle aduga kaisu thotokpa tawraroi horen ahing amuk khoiromgani horen ahing lai khurumbada changada polam singdi ai yerum haibudu yarokdabro adumna hanglakpada ranina hoi yarokle haiduna yerum ado puthoktuna amaiba ningthemda piri matamaduda amaiba ningthemna yarani si warabadi aduga ibungo abuba phi ama changani phi do anakhoina ina phi ka hainaba phi do amuba ama changani aduga nakoi tau haibudu khangbra tau adu khara changani aduga खुगी फक
ꯆꯦꯠ ꯀꯣ ꯀꯧꯅꯥꯒꯤ ꯐꯛ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯔꯨꯑꯣꯏꯅ ꯅꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯧꯕ꯭ꯔꯥ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪ ꯈꯔ ꯆꯪꯒꯅꯤꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯥꯡꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯧꯏ ꯑꯩ ꯍꯦꯛꯂꯨꯒꯦ ꯑꯗꯨꯒ ꯐꯤꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩꯔꯨꯅꯤ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯃꯥꯒꯤ ꯑꯃ ꯂꯩ ꯍꯥꯏꯔꯛꯂꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯃꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯍꯦꯝꯕ ꯆꯟꯗꯨꯒꯤ ꯃꯌꯨꯝꯗ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯆꯟꯗꯨꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯂꯒꯗꯧꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯔꯝ ꯇꯧꯁꯤꯒꯦ ꯀꯔꯝꯕ ꯂꯥꯏꯕꯨ ꯊꯥꯖꯤꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕ ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯥꯏꯈꯠꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯂꯐꯨ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯐꯖꯅ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯏꯟꯈꯠꯂꯛꯇ ꯉꯥꯏꯔꯤꯕ ꯂꯐꯨ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯋꯥꯡꯕ ꯑꯃ ꯌꯥꯟꯊꯠꯂꯤ ꯑꯗꯨꯒ ꯂꯐꯨ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯔꯛꯂꯒ ꯃꯇꯨꯞ 3 ꯊꯣꯛꯅ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯃꯇꯨꯞ 3 ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯀꯣꯏ ꯀꯣꯏꯅ ꯃꯍꯥꯛꯅ ꯏꯠꯇꯨꯅ ꯊꯝꯂꯤꯕ ꯄꯖꯦꯡꯁꯤꯡ ꯑꯗꯣ ꯂꯐꯨ ꯃꯀꯛ ꯑꯃꯃꯝꯗ 9 ꯌꯨꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯊꯝꯂꯤ ꯑꯁꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯁꯦꯠꯀꯗꯕ ꯏꯟꯒꯗꯕ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯤ ꯑꯁꯨꯝꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡꯗꯣ ꯊꯅꯝꯂꯤ ꯑꯁꯨꯝꯅ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯍꯦꯝꯕ ꯃꯍꯥꯛ ꯃꯥꯒꯤ ꯂꯥꯏꯁꯟꯅꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯈꯔ ꯇꯧꯗꯨꯅ ꯂꯩꯈꯤ ꯃꯇꯝꯗꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯑꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯃꯐꯝꯁꯤꯡ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯦꯡꯊꯧꯅ ꯆꯨꯊꯦꯛ ꯃꯔꯤꯁꯤꯡ ꯌꯨꯡꯂꯤ ꯑꯁꯨꯝꯅ ꯐꯨꯠ 10 ꯄꯥꯛꯊꯣꯛꯅ ꯐꯨꯠ 4 ꯁꯥꯡꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯃꯐꯝ ꯑꯃ ꯂꯦꯡꯊꯧꯅ ꯌꯨꯡꯗꯨꯅ ꯀꯥ ꯑꯃ ꯁꯦꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯨꯏꯅ ꯌꯦꯟꯅ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯍꯧꯔꯛꯄꯗ ꯑꯁꯣꯝꯗꯁꯨ ꯍꯦꯝꯕꯅ ꯀꯝꯗꯧꯔꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯖꯕ ꯌꯦꯟꯕꯤ ꯑꯃꯕꯨ ꯇꯞꯅ ꯐꯥꯔꯤ ꯑꯗꯨꯗꯨꯒ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯕ ꯂꯪꯁꯤꯡ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯗꯁꯨ ꯑꯃꯨꯕ ꯂꯪꯁꯤꯡ ꯀꯤꯁꯜꯂꯤꯕꯅꯤ ꯑꯗꯨꯒ ꯌꯦꯟꯕꯤ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡ ꯃꯅꯥꯛꯇ ꯆꯩ ꯑꯃ ꯌꯨꯡꯉꯤ ꯍꯥꯏꯔꯤꯕ ꯆꯩ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯒ ꯄꯥꯅꯅ ꯂꯪ ꯑꯃꯅ ꯑꯃꯨꯛ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯍꯦꯝꯕ ꯄꯔꯞ ꯑꯃꯨꯛ ꯆꯠꯈꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯀꯠꯂꯛꯇꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨꯅ ꯂꯐꯨ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯏꯁꯤꯡ ꯈꯤꯛꯇꯣꯛꯂꯤ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯑꯃꯒꯤꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯔꯛ ꯑꯁꯤꯗ ꯖꯣꯏꯆꯥꯟꯁꯨ ꯍꯣꯔꯦꯟ ꯑꯍꯤꯡ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯉꯁꯥꯏ ꯔꯥꯅꯤꯅ ꯄꯣꯔꯛꯈꯤꯕ ꯌꯦꯔꯨꯝ ꯑꯗꯣ ꯅꯤꯡꯊꯤꯅ ꯂꯥ ꯑꯃꯗ ꯍꯥꯞꯂꯒ ꯊꯝꯂꯤ ꯑꯗꯨꯝꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯆꯟꯗꯨꯗ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯒ ꯅꯕꯥꯅꯤ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯣ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕꯗ ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯃꯗꯤ ꯒ꯭ꯔꯨꯡ ꯒ꯭ꯔꯥꯡ ꯇꯧꯔꯛꯂꯕꯁꯨ ꯅꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯍꯣꯔꯦꯟ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏ ꯆꯟꯗꯨ ꯍꯥꯏ ꯔꯥꯅꯤ ꯅꯈꯣꯏ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯅꯕꯥꯅꯤꯒꯤ ꯃꯃꯤꯡꯕꯨ ꯀꯧꯗꯨꯅ ꯑꯩꯅ ꯀꯧꯊꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯇꯝꯅꯅ ꯑꯃꯈꯛꯇꯪꯒꯤ ꯃꯃꯤꯡ ꯆꯟꯗꯨ ꯅꯠꯇ꯭ꯔꯒꯅ ꯔꯥꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯃꯈꯛꯇꯪ ꯀꯧꯔꯛꯂꯕꯗꯤ ꯅꯈꯣꯏ ꯁꯨꯡꯊꯣꯛ ꯊꯣꯛꯂꯣꯏꯗꯕꯅꯤꯀꯣ ꯐꯔꯦ ꯑꯗꯨꯒ ꯅꯈꯣꯏ ꯐꯃꯨꯡꯗ ꯂꯩꯒꯦꯔꯥ ꯖꯒꯥ ꯑꯃꯗ ꯂꯩꯒꯦꯔꯥ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯨꯡꯂꯦꯡ ꯂꯦꯡꯕ ꯌꯥꯔꯣꯏꯀꯣ ꯐꯔꯦ ꯆꯠꯂꯣ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯕꯨ ꯏꯃꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ
ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯈꯥ ꯆꯠꯊꯕ ꯍꯧꯔꯛꯂꯤ ꯌꯦꯔꯨꯝ ꯑꯃ ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯝꯈ꯭ꯔꯤꯕ ꯑꯗꯣ ꯌꯦꯔꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯇꯞꯅ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯗꯨꯅ ꯌꯦꯔꯨꯝ ꯑꯗꯣ ꯂꯥ ꯑꯃꯅ ꯌꯣꯝꯁꯜꯂꯤ ꯑꯗꯨꯒ ꯂꯥ ꯑꯗꯣ ꯃꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯑꯁꯣꯝꯅ ꯃꯀꯣꯟ ꯀꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯦꯔꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩ ꯑꯃꯨꯕ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯑꯩꯅ ꯀꯠꯂꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯍꯣꯏꯗꯨꯅ ꯄꯨꯈ꯭ꯔꯒ ꯌꯨꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯊꯃꯥꯏꯁꯜꯂꯤꯕ ꯑꯃꯗꯤ ꯁꯥꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯔꯨꯔꯣ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯊꯕꯛ ꯑꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯤꯕ ꯖꯣꯏꯆꯥꯟ ꯍꯥꯏꯔꯤꯕ ꯆꯟꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯗꯁꯨ ꯅꯈꯣꯏꯅ ꯑꯈꯥꯛ ꯑꯔꯥꯎ ꯈꯔ ꯅꯪꯍꯜꯂꯨꯔꯣ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯦꯝꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨꯗ ꯅꯈꯣꯏꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯑꯣꯠ ꯅꯩꯗꯨꯅ ꯃꯍꯥꯛꯄꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯌꯥꯏꯕꯤ ꯂꯧꯒꯗꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯅ ꯄꯥꯡꯊꯣꯛꯂꯨꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯊꯣꯛꯈꯤ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯛꯈꯤ ꯑꯗꯨꯝꯅ ꯄꯥꯏꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯄꯔꯗꯥꯁꯤꯡ ꯑꯃꯗꯤ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯂꯩꯃꯥꯏꯗ ꯍꯨ ꯍꯨꯝꯗꯣꯛꯈꯤ ꯑꯁꯨꯝꯅ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯆꯈꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯥꯎꯍꯨꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯛꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯍꯦꯝꯕ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯦꯝ ꯁꯥꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯑꯁꯣꯝꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯥꯔꯛꯂꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝꯅ ꯍꯦꯛ ꯈꯪꯕꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯌꯦꯟ ꯑꯗꯣ ꯃꯉꯛ ꯑꯗꯨ ꯊꯥꯡ ꯑꯃꯅ ꯂꯦꯟꯊꯠꯂꯛꯏ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯅ ꯂꯦꯟꯊꯠꯂꯕ ꯃꯇꯨꯡꯗ ꯏ ꯑꯗꯣ ꯃꯍꯥꯛꯅ ꯇꯤꯡꯈꯪꯅ ꯌꯨꯡꯗꯨꯅ ꯁꯦꯝꯈꯤꯕ ꯂꯐꯨ ꯃꯀꯛ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯇꯥꯍꯜꯂꯤ ꯑꯗꯨꯃ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯐꯨ ꯃꯀꯛꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯊ꯭ꯋꯥꯏ ꯍꯥꯞꯂꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯥꯒꯤ ꯆꯟꯗꯨ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨꯕు ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯋꯥꯅ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯂꯧꯔꯨꯒꯗꯕꯅꯤ ꯃꯗꯨꯒꯤ ꯆꯥꯛꯊꯥꯛ ꯑꯩꯅ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯂꯕ ꯑꯃ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯈꯨꯗꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯆꯠꯂꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯜꯂꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯐꯨ ꯃꯀꯛꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯂꯦꯡꯕ ꯍꯧꯔꯛꯂꯤ ꯂꯦꯡꯕꯗ ꯅꯠꯇꯅ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯁꯖꯤꯕ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ ꯁꯥ ꯑꯃ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯍꯩ ꯌꯥꯜꯂꯦ ꯇꯦꯡꯕꯥꯜꯂꯦ ꯍꯥꯏꯕꯗꯣ ꯈꯪꯂꯛꯈꯤ ꯇꯤꯡꯈꯪ ꯑꯣꯏꯅ ꯌꯨꯡꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯃꯍꯥꯛꯀꯤ ꯀꯥꯆꯤ ꯀꯥꯔꯣꯡ ꯑꯣꯟꯊꯣꯔꯛꯂꯤ ꯃꯆꯤꯁꯤꯡ ꯑꯗꯨꯒ ꯂꯐꯨ ꯃꯇꯨꯞ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯊꯦꯡꯒꯨꯁꯨ ꯃꯥꯟꯕ ꯋꯥꯏꯈꯨꯁꯨ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯣꯟꯊꯣꯔꯛꯂꯤ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯁꯤꯗ ꯍꯦꯝꯕ ꯃꯁꯥ ꯐꯥꯎꯕ ꯉꯛꯆꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯊꯧꯗꯣꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯔꯒꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯈꯟꯕꯒ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯦꯝꯕ ꯍꯤꯁ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯊꯥꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯌꯩꯁꯤꯟꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯂꯣꯝꯗ ꯉꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯏꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯍꯦꯝꯕ ꯏꯄꯥ ꯄꯥꯈꯠꯅ ꯉꯪꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯇꯤꯌꯥ ꯃꯊꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯆꯕꯨꯜ ꯆꯕꯨꯜ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯊꯔꯛꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯍꯦꯝꯕꯅ ꯏꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦꯗꯅ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯊꯥꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯐꯩ ꯈꯪꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯦꯡ ꯈꯩꯅꯅꯕ ꯂꯩꯔꯤꯕ ꯌꯥꯡꯀꯣꯛ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯀ ꯊꯥꯡꯀꯠꯂꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯃꯈꯥꯔꯣꯝꯗ ꯎꯔꯨ ꯎꯔꯨ ꯎꯪꯂꯤ ꯑꯁꯨꯝꯅ ꯌꯥꯡꯀꯣꯛ ꯑꯗꯨꯅ ꯎꯔꯨ ꯎꯔꯨ ꯎꯪꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯗ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯂꯤꯕ ꯆꯕꯨꯜ ꯑꯗꯨꯅ ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯕꯗ
ꯍꯦꯝꯕ ꯂꯩꯃꯥꯏꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅꯗꯤ ꯍꯦꯝꯕꯗ ꯁꯣꯛꯄ ꯉꯝꯗ꯭ꯔꯤ ꯍꯦꯝꯕꯁꯦ ꯈꯔꯒꯤ ꯃꯇꯤꯛ ꯍꯩꯕ ꯖꯥꯠꯅꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯃꯆꯥ ꯉꯥꯛꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯥꯡꯀꯣꯛ ꯑꯗꯨ ꯍꯨꯝꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯌꯥꯡꯀꯣꯛ ꯑꯗꯨꯅ ꯍꯨꯝꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯌꯥꯝꯂꯕ ꯁꯥꯍꯨꯝꯁꯤꯡ ꯑꯗꯨ ꯍꯨꯝꯗꯣꯔꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯥꯈ꯭ꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯂꯥꯏꯍꯟ ꯇꯧꯈ꯭ꯔꯤꯕꯗꯨ ꯀꯔꯤ ꯀꯝꯗꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛꯁꯨ ꯂꯩꯇꯥꯐꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯂꯩꯔꯤꯕ ꯂꯩꯃꯥꯏ ꯑꯗꯨꯃꯛꯇꯗ ꯃꯆꯤꯟ ꯌꯥꯝꯅ ꯇꯨꯝꯕ ꯃꯆꯤꯁꯤꯡ ꯄꯥꯟꯕ ꯀꯔꯤ ꯖꯤꯕꯅꯣ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯖꯤꯕ ꯈꯔ ꯐꯥꯎꯒꯠꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯤ ꯑꯁꯣꯝꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯤꯡꯊꯦꯝꯅ ꯀꯔꯤꯅꯣ ꯁꯤꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯉꯛꯆꯥꯅꯩ ꯑꯗꯨꯒꯗꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯈꯣꯡꯗ ꯅꯞꯈ꯭ꯔꯤ ꯑꯗꯨꯒ ꯃꯆꯤꯟ ꯇꯨꯝꯂꯕ ꯃꯁꯤꯡ ꯈꯪꯉꯝꯗ꯭ꯔꯕ ꯃꯆꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝꯗ ꯃꯁꯤꯡ ꯈꯪꯗꯅ ꯊꯤꯜꯂꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯅꯤꯡꯊꯦꯝ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯍꯥꯏꯕꯗꯤ ꯊꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯅꯞꯇꯨꯅ ꯊꯤꯜꯂꯤꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯣꯝꯅ ꯍꯣꯠꯅꯔꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯃꯗꯤ ꯐꯛꯇꯣꯛꯄ ꯉꯝꯂꯤ ꯑꯗꯨꯒ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯅ ꯃꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯄꯣꯠꯇ ꯅꯞꯇꯨꯅ ꯄꯪꯊꯤꯟꯗ ꯊꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗꯤ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯣꯏꯅ ꯅꯝꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯍꯧꯖꯤꯛꯀꯗ ꯋꯥꯈꯜ ꯂꯥꯛꯂꯤꯕꯁꯤ ꯑꯁꯣꯝꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯣꯔꯤ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯣ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯏꯀꯥꯏꯔꯤ ꯑꯗꯨꯒ ꯎꯐꯨꯜꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯒꯤ ꯃꯁꯥ ꯐꯥꯎꯕ ꯖꯣꯔꯣ ꯖꯣꯔꯣ ꯈꯨꯖꯣꯛ ꯆꯥꯏꯊꯔꯛꯂꯤ ꯑꯗꯨꯝꯅ ꯆꯥꯏꯊꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯒꯤ ꯃꯁꯥꯗ ꯅꯞꯂꯤꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯩꯃꯥꯏꯗ ꯄꯨꯗꯨꯞ ꯀꯦꯟꯈꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯆꯠꯂꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯅ ꯑꯩꯗꯤ ꯀꯔꯥꯏꯗꯒꯤ ꯇꯤꯟꯅꯣ ꯍꯥꯏꯗꯅ ꯀꯌꯥꯗ ꯀꯤꯔꯨꯔꯕ ꯅꯈꯣꯏ ꯈꯪꯗꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯧꯆꯠ ꯆꯠꯂꯤꯕ ꯊꯦꯡꯒꯨꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯋꯥꯏꯈꯨꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯑꯗꯨꯗ ꯇꯅꯥꯗꯨꯅ ꯊꯤꯜꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯊꯤꯜꯂꯛꯄꯒ ꯑꯁꯨꯝꯅ ꯀꯝꯗꯧꯔꯤ ꯍꯦꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯊꯤꯟꯗꯜꯂꯛꯄꯒꯨꯝ ꯆꯩꯅꯥ ꯐꯪꯂꯛꯄꯗꯒꯤ ꯀꯟꯅ ꯂꯥꯎꯔꯤ ꯍꯦꯝꯕꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦ ꯇꯧꯔꯤ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯦꯝꯕꯅ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯅꯤꯗꯤ ꯊꯣꯛꯂꯛꯄ ꯍꯧꯔꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯦꯝꯕꯒꯤ ꯑꯀꯣꯏꯕꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯂꯒ ꯍꯦꯝꯕꯒꯤ ꯃꯁꯥ ꯑꯗꯨꯗ ꯅꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯃꯌꯥꯝꯅ ꯎꯕꯗꯒꯤ ꯃꯈꯣꯏꯁꯨ ꯀꯤꯒꯨꯝ ꯄꯥꯈꯠꯀꯨꯝ ꯏꯃꯨꯡꯗ ꯒꯨꯗꯨꯡ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯌꯦꯠ ꯑꯗꯨ ꯁꯠ ꯂꯧꯊꯣꯛꯏ ꯀꯣꯌꯦꯠ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯐꯗꯠ ꯍꯥꯏꯔꯤ ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯍꯣꯝꯗꯣꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯣꯝꯗꯣꯛꯄ ꯉꯝꯂꯨꯒꯅꯤ ꯃꯍꯥꯛ ꯋꯥꯊꯔꯛꯂꯤ ꯃꯈꯨꯠ ꯁꯤꯙꯔꯛꯂꯤ ꯑꯗꯨꯅ ꯃꯍꯥꯛ ꯍꯣꯝꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯗꯨꯅ ꯍꯦꯝꯕꯒꯤ ꯃꯁꯥꯗ ꯆꯣꯡꯁꯤꯜꯂꯛꯂꯤ ꯇꯤꯃꯨ ꯂꯩꯃꯨ ꯐꯠꯇ꯭ꯔꯕ ꯁꯥꯍꯨꯝꯁꯤꯡ ꯑꯗꯨꯅ ꯍꯦꯝꯕꯒꯤ ꯃꯁꯥꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯦꯝꯕꯗꯣ ꯌꯥꯝꯅ ಕನ್ನ ಚೈನಾ ꯐꯪꯕꯗ ꯅꯠꯇꯅ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯆꯤꯡꯊꯦꯛꯄ ꯁꯣꯔ ꯐꯨꯟꯕ ꯑꯃꯗꯤ ꯃꯁꯥꯗꯣ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯆꯥꯛꯊꯦꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯍꯦꯝꯕ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯂꯐꯨ ꯃꯈꯣꯡ ꯃꯔꯛꯇꯨꯗ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇꯕꯗꯒꯤ ꯄꯔꯞ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯗꯣ ꯉꯥꯎꯆꯦꯟ ꯆꯦꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯤ ꯃꯔꯣꯜꯒ ꯒ꯭ꯌꯥꯃꯦꯜ ꯑꯃꯠꯇ ꯇꯥꯕ ꯅꯠꯇ꯭ꯔꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯦꯝꯕꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯝꯕꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ ngасai hembagi akoibada leramba timu laimusing adudi hembagi masa manungda changkhrabanina kana amatana uba natri sonda su kamdauri amaiba ningthemna mahna pariba suri aduna mahaki mangda leiriba tin manba posak ado yamna kanna thang suri aduna pangthinda thinduna sagairakli
asumna sagairappada hemba masado sagairapagum yamna kanna chaina phangli masidagidi hemba khamang ngamlaktraduna tawriba punamado joy chanda oina laithei tawduna mahana joy chanda oina pulap thakri asumna mahana joy chanda hek thakhibaga joy chan phamung aduta longna hiplaga kari kamdo rum gadoribano hakna wakhal khandun leirambadu mahaki masada karino khangdaba kiringai oiraba thaudok ama thopagum masada tingkok lawba haurakli masidi joy chana karino aigi sada tawli basibo asomna khallingai khanghodi joy chan ki yunggi mamang thongodo kana gumba amana hangturokpagum khanghang hangturai aduna brang longna hangturakpa aduta joy chan khangprek khangdun haugatli joy chan natana suji su khangdun haugalakli adugadi makhoi ka tamna karigumba ama chengchilakpagum wang longna chenselakli aduga thongodo khangphak phakairakli thongodo phakairakpada leiramlibasi musin muna karino khangdaba sawum maikhu chabul ama oidru leiramli mado joy chan tamna paislaktuna joy chan gi thajinda thakri adom ne tha khibda joy chan khangba ngamdaba chaina khol kaya amaga loinana phamung adu tharo olambadegi laimai da tasalli tawkham khangdraba suji kari tawudabano khangdana joy chan gi banakta kaidoroge nangbo haiduna hangli masidagi di suji kayole kai tana bagida makta kappa law haurakli adam tarokpada joy chana nang toribudu karino mi taba tare hairi sujina mi tadrabadi kana lalaga kangadoribano haiduna koilaw lawbadegi yumthangnabada leiba miyoi sing taraduna chensinnarakli matamara joy chan wakhal mange tarokdabani china khol mayam ado khangbo honabada masidagi di mayamna joy chana tharo olmadu uraga kari torobagi haiduna hangi sujina hawjik thokriba thodok sing ado loina maktamli masidagi di mayam sing aduna o adu urabadi magi se lightin gi sawum phangle aduna amai ba mata da ba yararoi amai ba kana kaugani haiduna hanglakpada sujina amai ba hembado oina kaurasi hairi mangda sumagna laitaina bibidagi lai khurumbadagi pharurabani amu horoklibani hairubada mayamna adu urabadi hembo hogi mayum do oina chatlasi haiduna makoi khara hembagi yumda lakli matawa sumna hembagi mayumda joy chan gi yumthangnabada leiba miyoi sing khara lakpa matamda somda hembadusu ngauri phai tawduna leiramlei tawriba sita mayam do karino joy chan su ada tharo onduna leirahore aduga sumda su hemba masa ado angaw phai gumna koilaw lawduna tharo onduna leiramli mabani gi simawung amani haiduna mayam do chingnarakhi asumna hembadi ngehak uraw tharaw loromlaga masa ado tapna phathajraktuna sor thabet honduna mahak kudu kunduna leiri masidagidi leiriba imungi miyusing aduna hembagi masada phi sechinbiri hemba tawriba sida mahakta sengni ikaiba haibado oiri tanja aduda joy changi mayum lomdagi lakliba miyusing aduna amaiba hembada oja amaiba joy chando ada karino ma tawraga lehori aduna yaragadi amukta chapirusi hairi matam aduda hembana ai haujiki wonadi chatpa ngamlaroi ai haksangse yaman nungaitre kanagumba mioi amagi lai khurum libani aigisi adubu aina tainaba ngamdre aduna isa se lai tainaba honabada tap taba makai suwari adana koi soranu atopa amaiba ma kaururo adumna hairakpada mayam su upai leitabana joy chan gi mayum do oina laklei masidagi di joy chan gi mayum jawrabada amaiba hemba pu kaugani haiduna chatkhiba miyoi singaduna amaiba hembana maha ngamlaroi amaiba kanano maniklaga tawhallo haiduna mayam singadu da hairi wafam ado joy chan su taribani matamada joy chana mahana lai sanaraga aingoda lai thajalakliba karigino aina taw haibana atopadani aduga mana aingoda tharakliba si karigino madugi maibado khwaidigi phatchaba maibani mahana maram moiraga ai sigadawri haiduna koilaw lawri joy chan gi wafam madu tabada leiba singaduna karino hariba sibu haiduna ngagnari matamadu ta joy chan gi manaka leiba halamana nokona thaga tawriba sikkanadano haiduna hanglakpada joy chana yamna phataba chandu haiba misak adu thaga doribani mangonda sigumlaba tawraga ma production ga doribani ma yamna phataba mini haiduna joy chan masa khangadana koilaw lawrakli chaina khona ngawbudagi panghaida haidok lurabasu joy chan mamai thangdadi mahana haikhrib mayamdu karino haiduna amu khanjarakli masidagi mayamna noigi se matang matam chadana migi mangana ba lai sanurubadagi layan number soidana oiramgani hairi
ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯖꯣꯏꯆꯥꯟ ꯃꯁꯥꯗꯣ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯂꯛꯂꯤ ꯑꯗꯨꯒ ꯑꯩ ꯊꯕꯥꯛ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯁꯦꯒꯥꯏꯖꯔꯛꯂꯤ ꯑꯗꯨꯒꯗꯤ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯆꯩꯅ ꯐꯨꯕꯒꯤ ꯃꯔꯝ ꯇꯥꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯕꯒꯨꯝ ꯃꯔꯩ ꯇꯥꯈꯠꯂꯤ ꯃꯗꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯑꯗꯨꯁꯨ ꯃꯨꯁꯤꯜꯂꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯀꯤꯅꯔꯛꯂꯤ ꯖꯣꯏꯆꯥꯟꯅ ꯑꯩꯒꯤ ꯄꯨꯛ ꯃꯅꯨꯡꯗ ꯕꯨꯠ ꯌꯥꯎꯔꯤ ꯑꯩꯒꯤ ꯊꯕꯥꯛꯇ ꯕꯨꯠ ꯐꯝꯃꯤ ꯂꯥꯏꯃꯨ ꯐꯝꯃꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯤꯕꯅꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯀꯤꯅꯔꯛꯂꯗꯨꯅ ꯃꯥꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯕꯨꯠ ꯃꯌꯥꯝ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔꯗꯤ ꯃꯍꯩ ꯆꯠꯅꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯣꯏꯆꯥꯟ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯍꯥꯠꯇꯣꯛꯄꯤꯌꯨ ꯑꯩ ꯌꯥꯝꯅ ꯈꯥꯡꯕ ꯋꯥꯔꯦ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯍꯥꯛꯁꯨ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯅꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯖꯣꯏꯆꯥꯟꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯃꯌꯥꯝ ꯈꯖꯤꯛ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯖꯣꯏꯆꯥꯟꯒꯤ ꯃꯁꯥꯗ ꯂꯥꯏ ꯐꯠꯇꯕ ꯆꯪꯂꯤ ꯑꯗꯨꯅꯅꯤ ꯇꯧꯔꯛꯂꯤꯕꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯍꯥꯏ ꯑꯃꯥꯏꯕ ꯍꯦꯝꯕ ꯅꯍꯥꯛꯅ ꯇꯧꯔꯒ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯅꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯅꯈꯣꯏꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯖꯣꯏꯆꯥꯟꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯛꯂꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯍꯦꯝꯕ ꯈꯨꯝꯐꯝ ꯂꯩꯇꯦ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯍꯩ ꯖꯣꯏꯆꯥꯟꯁꯦ ꯃꯌꯥꯝ ꯂꯥꯏ ꯆꯪꯕꯗꯒꯤ ꯉꯥꯎꯔꯤꯕꯅꯤ ꯃꯍꯥꯛꯅ ꯆꯨꯔꯣꯟ ꯄꯔꯣꯟ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨꯕꯨ ꯃꯌꯥꯝꯅ ꯊꯥꯖꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯍꯟꯒꯦꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯂꯥꯏ ꯇꯩꯅꯖꯒꯦ ꯍꯥꯏꯗꯨꯅ ꯖꯣꯏꯆꯥꯟꯒꯤ ꯃꯁꯥꯗꯣ ꯁꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯖꯣꯏꯆꯥꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯥꯏꯕ ꯍꯦꯝꯕꯗ ꯃꯨꯟꯅ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟꯅ ꯍꯦꯝꯕꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕꯗꯨꯗ ꯃꯌꯥꯝꯅ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯖꯣꯏꯆꯥꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯤ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯀꯔꯛ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯍꯦꯝꯕ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯗꯒꯤ ꯃꯈꯨꯠ ꯑꯗꯣ ꯀꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯃꯌꯥꯝꯅ ꯖꯣꯏꯆꯥꯟꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯐꯛꯇꯣꯛꯄ ꯉꯝꯂꯤ ꯑꯗꯨꯃꯥꯏꯅ ꯐꯛꯇꯣꯛꯈꯤꯕꯗ ꯈꯨꯕꯤ ꯑꯗꯨꯅ ꯐꯛꯀꯥꯏꯈꯤꯕꯗꯒꯤ ꯍꯦꯝꯕꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯇꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯈꯧꯔꯤ ꯎꯇꯣꯡ ꯀꯥꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯁꯣꯔ ꯍꯣꯟꯕꯗ ꯉꯝꯗ꯭ꯔꯤ ꯌꯥꯝꯅ ꯅꯥꯈꯤ ꯍꯣꯟꯖꯤꯟꯕꯁꯨ ꯉꯝꯗ ꯍꯣꯟꯗꯣꯛꯄꯁꯨ ꯉꯝꯗ ꯍꯦꯝꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯑꯣꯜꯂꯤ ꯐꯨꯟꯕꯗꯒꯤ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩ ꯁꯣꯔ ꯐꯨꯜꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯁꯟꯕ ꯃꯈꯩ ꯃꯍꯥꯛ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯖꯣꯏꯆꯥꯟ ꯍꯧꯅ ꯅꯣꯛꯂꯤ ꯀꯝꯗꯧꯏ ꯑꯩꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯃꯥꯏꯕ ꯍꯥꯏꯔꯝꯂꯒ ꯖꯣꯏꯆꯥꯟ ꯍꯧꯅ ꯅꯣꯛꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯁꯨ ꯂꯥꯏ ꯐꯠꯇꯕ ꯆꯪꯕꯒꯨꯝ ꯆꯤꯡꯊꯦꯛꯄ ꯐꯤꯔꯤꯡ ꯆꯣꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯍꯦꯝꯕꯗꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯗꯒꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯁꯤꯔꯤ ꯖꯣꯏꯆꯥꯟꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯌꯥꯝꯅ ꯐꯥꯔꯤ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯂꯝꯗꯦ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯈꯥꯝꯂꯕꯁꯨ ꯖꯣꯏꯆꯥꯟ ꯃꯄꯥꯟꯗ ꯑꯩ ꯆꯥꯛꯂꯦ ꯑꯩ ꯊꯕꯥꯛ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯊꯣꯛꯄꯗ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯜꯄꯥꯟ ꯑꯗꯨꯗ ꯃꯈꯣꯡꯅ ꯂꯧꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯗꯥꯔꯤꯗꯒꯤ ꯁꯨꯃꯥꯡꯗ ꯆꯣꯡꯊꯔꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤ ꯑꯗꯨꯒꯗꯤ ꯂꯩꯃꯥꯏꯗ ꯑꯃꯨꯛꯀꯁꯨ ꯇꯨꯁꯤꯟꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯌꯥꯝ ꯀꯤꯅꯔꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯖꯣꯏꯆꯥꯟꯅ ꯇꯧꯕꯗꯣ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯃꯩꯊꯪꯗ ꯖꯣꯏꯆꯥꯟ ꯐꯔꯪ ꯆꯣꯡꯂꯝꯂꯒ ꯃꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯊꯠꯂꯛꯄꯒꯨꯝ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯑꯣꯡꯗ ꯆꯞꯇꯤꯡ ꯆꯤꯡꯉꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯣꯠꯄ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯁꯥꯗꯣ ꯃꯨꯁꯤꯜꯂꯛꯂꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯥꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯏ ꯇꯥꯔꯛꯂꯤ ꯃꯌꯥꯗꯒꯤꯁꯨ ꯏ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟꯗꯣ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯖꯣꯏꯆꯥꯟꯒꯤ ꯃꯌꯥꯗꯒꯤ ꯃꯨꯁꯤꯟ ꯎꯕ ꯃꯩꯈꯨ ꯆꯕꯨꯟ ꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯦꯟꯅꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎ ꯀꯟꯅ ꯇꯧꯔꯛꯈꯤ ꯑꯃꯗꯤ ꯅꯣꯡꯁꯨ ꯆꯨꯔꯛꯈꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅꯈꯤꯗꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯦꯝꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯒꯨꯞ ꯀꯛꯊꯠꯂꯕ ꯇꯤꯟ ꯀꯥꯡꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯃꯇꯨꯞ ꯇꯔꯦꯠ ꯊꯨꯡꯅ ꯀꯛꯂꯤ ꯑꯅꯤꯃꯛ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ
ꯃꯩ ꯊꯥꯅꯕ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯄꯨꯔꯛꯎ ꯍꯥꯏꯕꯗꯒꯤ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯃꯅ ꯊꯥꯔꯛꯄ ꯂꯥꯏ ꯐꯠꯇꯕꯅ ꯑꯣꯜꯂꯕ ꯇꯤꯜ ꯑꯅꯤꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯣꯡꯃꯗꯣꯟꯊꯛꯇ ꯎꯔꯤ ꯃꯗꯨꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯅ ꯊꯋꯥꯏ ꯑꯅꯤꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯗꯣ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯃꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯐꯠꯇꯕ ꯃꯍꯩ ꯐꯪꯖꯕꯅꯤ, ꯃꯁꯤꯗ ꯑꯩꯅ ꯋꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕꯗꯣ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯣꯟꯊꯛꯇ ꯌꯦꯡꯈꯠꯂꯤ ꯑꯗꯨꯕꯨ ꯏꯃꯝ ꯃꯝꯃꯤ, ꯀꯔꯤꯁꯨ ꯎꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯅꯤꯡꯊꯦꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯂꯁꯤ, ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯍꯦꯝꯕ ꯑꯃꯗꯤ ꯖꯣꯏꯆꯥꯟ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯁꯥꯟꯅꯔꯨꯔꯒ ꯃꯤꯉꯣꯟꯗ ꯂꯥꯏ ꯊꯥꯖꯤꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨ ꯀꯂꯛ ꯍꯦ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ나 ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯁꯨ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯗ ꯌꯦꯠꯂꯝꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯃꯄꯨꯟꯁꯤ ꯃꯥꯡꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯌꯦꯛꯅꯕ ꯂꯩꯇꯅ ꯏꯃꯨꯡ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫